Mayambo Hanmokta, Kaanglei Reeview Thagatchari. Ngasisu mayam gidamda pudu lakchariba movie asig mamingna. Hey Jawani to Ishq Hona hai. Movie sigi rating karapalabada IMDb da 4.1 fangli. Movie sigi category se romantic comedy ni. Movie sida saruk yariba actor actress sing maming karapalabada Mrunal Thakur, Pooja Hegde, Varun Dhawan, Moni Roy, Jimmy Sergil, Manish Paul, Asina Chingmani. Movie sigi releasing date na June gitang mga 2026 ato movie sigi director na David Dhawan. Movie sigi wari liba mutumda karigumba soikiba lankiba yabu taragasu mayamna mapigali. Movie sigi horror position da koina uba fangliba se Marius counselor amagi officer mata uba fangli ato mafam matuda koina Jaswinder Singh gi mamanaba Kunnu Harisibu uba fangli mafam matuda counselor adu lapo matamda Jaswinder na haragliba se Ai imanaba just 3 lakh 3 adubu mahakki nabi Jawani dilakli haidun harakki o alu taragadi fare aisu sanglagi haidun harakpa matamda Kunnu na haraglibasna makhoi unaba matamda kadang distraction biuko aduga makhoi ani se punchanaba honaba matamdadi nawad awaba mathinarani haidun harakki adubu counselor adu kaimta khandabida mahak manungga changki mataw sumna counselor oriba Smita su manungga changai manungga changapa matamda mafam aduda Jawani ahuja haibidi Jaswinder Ahujagi ni Peter so mafam madura famdra lerambagi moongama mahan uva fangki. Asum to drama so mafam madura counseling hauna bidang ta changle. Tanjadra mafam madura Jaswinder Ahuja haividi asam bidana jas haribana pado mafam madura changle. Mafam madura changpa matamda mahana mahakini fi bani directly base minute manga da so ngairamba yadabra. Mafam masi haidra mahak so mafam madura famtharakki. Sa ishinga kaushira haidra somla kanda Smita na harappa matamda somla kandana amok Just na haraglibasna coffee taxi haidun haraki tawudabu somla kanda Jawani nadi aikoina mafam asira tawula libasing adu horsi haidun haraki madugadi Smita na haraglibasna Mrs. amasung Mr. Ahuja nakoinina lohonglibasi matam kyam kuiragi haidun haraki wafam malutarba matamda somla kanda Jawani di khanduna leramni adubu just na haraglibasna 1825 days amasung 1825 nights haidun haraki wafam malutarba matamda somla kanda Smita di yamna ngakpa haibida wele Makhoi ni se kainaba pamlibani aduga kaligidamakta makhoi ni loinarkiba numit sing adu simpa poduna leramni basibo kamai toribazano haiduna somna kanta Smita su khandun leramli madagadi Smita na makhata aduna haragli basi mi anamana mai magi nupa sing adu makhoi gi lohumbagi dead fawwa nising bangamde anniversary fawwa nising bangamde adubo nangi nupa sidi matau karamnabu chapchaba numising adubo khangdun leramli haiduna haraki madagadi Counselor aduna makhata aduna haraglibasi Mrs. Ahuja kaligumamta hangjage madudi nakoini na muan manabasi kanam kana manakibna haiduna harakki wafam malutarba matamda somla kanda bani na haraglibasna aikoini gi lohumbagi matang aduna manakibna haiduna harakki mada counselor aduna haraglibasna masina talibasidi nakoini na lohonglakpadagi haujik phawba nakoini gi wakhalsi manabamta yawdi habasini natra adu oibataragadi nakoini sibu nuksinabra haiduna harakki madura somla kanda Jawani na su ay mahak punukshi adunari adugo somla kanda Jas na su ay mahak punukshi adunari adubu nukshi adunabu karikana duribano haiduna somla kanda Jawani na muharakki mahak kidamagtari nukshi bahabsina loitabani mahak kidi somlatagi numidangdagi ayuktagi physical oinabasini mahakna pamlibasi haiduna harakki adugo somla kanda Jas na muharaglibasna masidabu kari arambalegi mahakki nupana mahakki nupiga nuksinaba matamda asugumba love making habasiri adumak tawbu ngaktani Masidi ay hakni ni haidun harakki madra wafam madutarba matamda counselor aduna haraglibasna Mr. Ahuja nana ngali basaglibasing adu khara section ngao nangi nupi se nupi ni aduga nangi nupi se gurgaawda leiba nangi inkol nangi property nati haidun harakki idea adugumna haikipasuna ti haiduna somla kanda jasna harakki wafam madutarba matamda maduragidi counselor aduna adum datumi lepiko Mrs. Ahuja makhata biru haidun harakki maduragidi somla kanda Jawani na haraglibasna Mahangasi nongam leino numita phawba phawngla chalasi aduga love making tawsi haiduna aduma harakpani haidunari malasom nakanda amu jasna raglibasna aina adumna haibataragasu madugi thabagadu pangthokpa yawkhrabra haidunaraki Smita ji agi phawng ado double bed oibataragasu madugi bed adu hojik phawba single bed oina mahaki mapunsi adu hingduna laklibani aduga agi phawng asi karam kana nomi haiba matamda somnatagi juwar harapam matamda khatani nomlibasi aina harapsi nang gyan tabirabra gyan tadba mali Ado pare ay kanumdang hajagi madudi hoy aisu chumi aina love making to pami adubo aina love making to pamli basi agi nupitani ado budini natena aina masumna to pami maramdi agi chama pami damutani haidun harakki
ꯃꯗꯨꯒꯤ ꯁꯣꯝ ꯅꯥꯀꯟꯗ ꯖꯁꯅ ꯂꯥꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯃꯃꯥꯟꯅꯕꯗꯨꯁꯨ ꯄꯥꯈꯠꯂꯗꯨꯅ ꯆꯤꯟꯁꯤꯜꯂꯛꯏ ꯑꯗꯨꯒ ꯊꯣꯡꯅꯥꯎ ꯃꯄꯥꯟꯗꯒꯤ ꯀꯩꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯂꯤ ꯇꯧꯕꯇꯕꯨ ꯁ꯭ꯃꯤꯇꯥ ꯆꯪꯂꯛꯇꯨꯅ ꯊꯣꯡꯅꯥꯎ ꯑꯗꯨꯕꯨ ꯂꯣꯟꯁꯤꯟꯈꯤ ꯃꯗꯨꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯖꯁꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯩꯁꯦ ꯍꯛꯆꯥꯡꯒꯤ ꯈꯧꯔꯥꯡꯕ ꯀꯣꯛꯍꯟꯕ ꯄꯥꯝꯕꯒꯤ ꯋꯥ ꯅꯠꯇꯦ ꯑꯩꯅ ꯄꯥꯝꯕꯗꯤ ꯁꯨꯝꯅꯇꯒꯤ ꯑꯩꯒꯤ ꯏꯆꯥ ꯑꯃꯇꯪ ꯄꯥꯝꯖꯕ ꯄꯥꯝꯕꯒꯤ ꯋꯥꯅꯤ ꯑꯩꯒꯤ ꯏꯃꯥꯅꯁꯨ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯄ꯭ꯔꯦꯁꯔ ꯌꯥꯝꯅ ꯄꯤꯔꯛꯂꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯥꯒꯩ ꯅꯥꯇꯩꯅꯁꯨ ꯑꯩ ꯑꯁꯤ ꯀꯔꯝꯕ ꯃꯈꯜꯒꯤ ꯄ꯭ꯔꯤꯟꯇꯔꯅꯣ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯨꯛ ꯌꯥꯎꯗꯕ ꯄ꯭ꯔꯤꯟꯇꯔꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯕꯅꯤ ꯃꯦꯗꯥꯝ ꯃꯍꯧꯁꯥ ꯂꯩꯔꯝꯃꯤꯅ ꯃꯤꯑꯣꯏꯕꯁꯦ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯉꯥꯡ ꯑꯁꯤ ꯄꯣꯛꯀꯗꯕꯅꯤ ꯑꯗꯨ ꯅꯠꯇꯅ ꯑꯩꯕꯨ ꯏꯁꯥ ꯏꯊꯟꯗꯅ ꯑꯉꯥꯡ ꯑꯁꯤꯕꯨ ꯄꯣꯛ ꯍꯥꯏꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯋꯥꯂꯤꯁꯨ ꯌꯥꯝꯅ ꯁꯥꯎꯇꯨꯅ ꯇꯨꯃꯤꯟ ꯂꯩꯌꯨ ꯍꯥꯏꯗꯨꯅ ꯂꯥꯎꯈꯠꯂꯛꯈꯤ ꯃꯗꯨꯒꯤꯗꯤ ꯕꯥꯅꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯩꯅ ꯑꯩꯈꯣꯏꯗ ꯑꯉꯥꯡ ꯄꯥꯝꯗꯦ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯑꯁꯤ ꯅꯣꯡꯃꯇ ꯍꯥꯏꯈꯤꯕ ꯂꯩꯇꯦ ꯑꯗꯨꯕꯨ ꯑꯩꯅ ꯁꯨꯝꯅꯇꯒꯤ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯤꯗꯤ ꯑꯉꯥꯡ ꯑꯁꯤ ꯑꯩꯅ ꯃꯇꯥꯡ ꯆꯥꯕ ꯃꯇꯝꯗ ꯄꯥꯝꯃꯤ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯍꯧꯖꯤꯛꯇꯤ ꯑꯉꯥꯡ ꯑꯁꯤ ꯄꯣꯛꯄ ꯃꯇꯝꯗ ꯑꯩ ꯔꯦꯗꯤ ꯑꯣꯏꯗ꯭ꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯁꯦꯁꯟ ꯑꯁꯤ ꯇꯧꯕ ꯃꯇꯝꯗ ꯀꯔꯤꯝꯇ ꯀꯥꯟꯅꯕ ꯐꯪꯗ꯭ꯔꯤ ꯃꯔꯝ ꯑꯗꯨꯅ ꯑꯩ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯕꯥꯅꯤꯁꯨ ꯁꯥꯎꯗꯨꯅ ꯆꯠꯈꯤ ꯃꯗꯨꯒꯤ ꯁꯣꯝ ꯅꯥꯀꯟꯗ ꯖꯁꯋꯤꯟꯗꯔꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯁꯦ ꯁꯥꯎꯅꯗꯨꯅ ꯂꯩꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤꯅ ꯅꯪꯅ ꯑꯃꯨꯛ ꯍꯦꯟꯅ ꯐꯤꯕꯝ ꯇꯥꯍꯟꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯁ꯭ꯃꯤꯇꯥꯅ ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ ꯑꯩꯅ ꯃꯇꯧ ꯀꯔꯝꯅ ꯑꯩ ꯄꯩꯁꯥꯒ ꯄꯤꯔꯣꯏꯀꯣ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯊꯣꯛꯂꯛꯏ ꯃꯃꯥꯟꯅꯕ ꯆꯪꯂꯛꯇꯨꯅ ꯀꯩꯗꯧꯔꯦ ꯚꯥꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯃꯁꯤꯅ ꯄꯤꯖ ꯄꯩꯁꯥꯒ ꯄꯤꯔꯨꯅꯨ ꯃꯗꯨꯒꯤꯗꯤ ꯃꯃꯥꯟꯅꯕ ꯀꯨꯅꯨ ꯆꯪꯂꯛꯇꯨꯅ ꯀꯩꯅꯣꯅꯦ ꯄꯩꯁꯥꯁꯤꯕꯨ ꯑꯩꯅ ꯄꯤꯐꯝ ꯊꯣꯛꯄ꯭ꯔꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯍꯥꯛꯅ ꯆꯪꯂꯛꯇꯨꯅ ꯁ꯭ꯃꯤꯇꯥꯗ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯁꯤꯅ ꯑꯩꯅ ꯅꯪꯉꯣꯟꯗ ꯍꯥꯟꯅ ꯍꯥꯏꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯃꯈꯣꯏꯅꯤꯁꯤ ꯊꯨꯡꯅꯍꯟꯕ ꯃꯇꯝꯗ ꯌꯥꯝꯅ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯒꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯒ ꯅꯪꯅ ꯐꯤꯕꯝ ꯁꯣꯛꯇꯨꯅ ꯂꯩꯔꯤꯕ ꯑꯁꯤꯗ ꯑꯃꯨꯛ ꯍꯦꯟꯅ ꯐꯤꯕꯝ ꯁꯣꯛꯍꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨ ꯁꯣꯝ ꯅꯥꯀꯟꯗ ꯁ꯭ꯃꯤꯇꯥꯁꯨ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯩꯅꯔꯣ ꯍꯥꯏꯁꯤꯕꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯇꯔꯪ ꯆꯠꯇꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨꯒꯤꯗꯤ ꯃꯃꯥꯟꯅꯕꯗꯨꯁꯨ ꯃꯥꯅ ꯀꯣꯏꯂꯥꯎ ꯂꯥꯎꯗꯨꯅ ꯂꯥꯛꯂꯤꯕꯁꯤ ꯅꯪ ꯕꯤꯜꯗꯤꯡꯗꯒꯤꯗꯤ ꯆꯣꯡꯊꯈꯤꯅꯨꯀꯣ ꯍꯥꯏꯗꯨꯅ ꯂꯥꯎꯗꯨꯅ ꯂꯥꯛꯂꯝꯃꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯁꯣꯝ ꯅꯥꯀꯟꯗ ꯕꯥꯅꯤꯅ ꯃꯍꯥꯛꯀꯤ ꯒꯥꯔꯤꯗꯨ ꯊꯧꯕ ꯃꯇꯝꯗ ꯖꯁꯁꯨ ꯃꯍꯥꯛꯀꯤ ꯒꯥꯔꯤꯗꯨꯒꯤ ꯁꯥꯏꯠꯀꯤ ꯊꯣꯡꯅꯥꯎ ꯑꯗꯨꯗꯒꯤ ꯆꯣꯡꯊꯠꯂꯛꯈꯤ ꯑꯩꯕꯨ ꯊꯝꯃꯝꯗꯨꯅ ꯀꯗꯥꯏ ꯆꯠꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯅꯪ ꯀꯥꯎꯔ ꯃꯥꯜꯂꯤꯅꯦ ꯑꯩꯈꯣꯏꯅꯤꯒꯤ ꯂꯩꯐꯝ ꯑꯦꯗ꯭ꯔꯦꯁ ꯑꯁꯤ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯕꯗꯨ ꯅꯪ ꯀꯥꯎꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯕꯥꯅꯤꯗ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯃꯍꯥꯛꯁꯨ ꯒꯥꯔꯤꯗꯨꯗ ꯌꯥꯟꯗꯨꯅ ꯃꯍꯥꯛꯅ ꯕꯥꯅꯤꯗ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯩꯈꯣꯏꯅ ꯃꯦꯔꯦꯖ ꯀꯥꯎꯟꯁꯤꯂꯔꯒꯤ ꯗꯔꯀꯥꯔ ꯑꯣꯏꯕ ꯅꯠꯇꯦ ꯕꯥꯅꯤ ꯑꯩꯈꯣꯏꯅꯤꯒꯤ ꯃꯔꯛꯇ ꯂꯩꯅꯔꯤꯕꯁꯦ ꯀꯝꯃꯨꯅꯤꯀꯦꯁꯟ ꯒꯦꯞ ꯑꯣꯏꯕꯅꯤꯅ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯈꯟꯅꯔꯒ ꯂꯣꯏꯔꯦ ꯀꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯇꯧꯕꯇꯕꯨ ꯁꯣꯝ ꯅꯥꯀꯟꯗ ꯕꯥꯅꯤꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯥꯅ ꯉꯥꯡꯂꯤꯕ ꯁꯛꯂꯤꯕꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯇꯥꯅꯤꯡꯗꯕꯅ ꯃꯔꯝ ꯑꯣꯏꯔꯗꯨꯅ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯒꯥꯔꯤ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯏꯁꯩ ꯑꯗꯨ ꯈꯣꯡꯂꯛꯏ ꯏꯁꯩ ꯑꯗꯨ ꯈꯣꯡꯂꯛꯄ ꯃꯇꯝꯗ ꯃꯁꯤꯒꯤ ꯏꯁꯩ ꯑꯁꯤꯗꯤ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯑꯩꯈꯣꯏꯅꯤ ꯊꯨꯡꯂꯕ ꯃꯇꯝꯗ ꯂꯨꯍꯣꯡꯈꯤꯕ ꯃꯇꯝꯗ ꯇꯥꯈꯤꯕ ꯏꯁꯩꯗꯨꯅꯤ ꯀꯩꯅꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅꯤ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯂꯤ ꯁꯣꯝ ꯅꯥꯀꯟꯗ ꯕꯥꯅꯤꯁꯨ ꯃꯍꯥꯛ ꯒꯥꯔꯤ ꯊꯧꯕꯗꯨ ꯂꯦꯞꯂꯝꯗꯦ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗ ꯃꯍꯥꯛꯀꯤ ꯅꯨꯄꯥꯗꯨꯁꯨ ꯀꯔꯤꯝꯇ ꯑꯁꯥꯎꯕ ꯂꯩꯇꯅ ꯑꯩꯕꯨ ꯒꯥꯔꯤ ꯃꯅꯨꯡꯗ ꯇꯣꯡꯍꯟꯕꯤꯔꯣ ꯀꯗꯧꯔꯒꯦ ꯃꯈꯥꯗ ꯑꯩꯒꯤ ꯑꯉꯥꯡ ꯃꯌꯥꯝ ꯌꯥꯎꯔꯤꯃꯤ ꯅꯪꯕꯨ ꯍꯥꯏꯗꯨꯅ ꯒꯥꯔꯤꯗꯨ ꯑꯁꯨꯝ ꯊꯧꯈꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯗꯨꯒꯤꯗꯤ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕꯁꯤ ꯆꯍꯤ 5ꯒꯤ ꯃꯃꯥꯡꯒꯤ ꯋꯥꯔꯤ ꯑꯃ ꯎꯕ ꯐꯪꯂꯤ ꯋꯥꯂꯤꯁꯨ ꯃꯍꯥꯛ ꯃꯃꯥꯟꯅꯕꯤꯁꯤꯡꯒ ꯒꯥꯔꯤ ꯑꯃꯗ ꯊꯧꯗꯨꯅ ꯀꯣꯏꯕ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯖꯁꯋꯤꯟꯗꯔꯁꯨ ꯃꯍꯥꯛꯀꯤ ꯒꯥꯔꯤꯗꯨ ꯊꯧꯗꯨꯅ ꯂꯥꯛꯂꯝꯃꯤ ꯇꯧꯕꯇꯕꯨ ꯁꯣꯝ ꯅꯥꯀꯟꯗ ꯕꯥꯅꯤ ꯍꯥꯏꯔꯤꯕꯁꯤꯗꯤ ꯁꯛ ꯈꯔ ꯇꯥꯈꯠꯄ ꯅꯨꯄꯤ ꯑꯃꯁꯨ ꯑꯣꯏꯔꯝꯂꯤ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗ ꯖꯁꯋꯤꯟꯗꯔꯁꯨ ꯈꯔ ꯂꯩꯈꯠꯄ ꯅꯨꯄꯥ ꯃꯆꯥ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯤ ꯃꯇꯧ ꯑꯁꯨꯝꯅ ꯒꯥꯔꯤꯗꯨ ꯍꯟꯗꯣꯛ ꯍꯥꯏꯗꯨꯅ ꯁꯣꯝ ꯅꯥꯀꯟꯗ ꯕꯥꯅꯤꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯕꯥꯅꯤꯁꯨ ꯒꯥꯔꯤ ꯍꯟꯗꯣꯛꯑꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯕꯥꯅꯤꯅ ꯑꯃꯨꯛ ꯖꯁꯋꯤꯟꯗꯔꯗ ꯃꯍꯥꯛꯀꯤ ꯒꯥꯔꯤꯗꯨ ꯍꯟꯗꯣꯛ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯑꯩꯁꯨ ꯍꯟꯗꯣꯛꯑꯣꯏ ꯑꯩꯁꯨ ꯃꯇꯝ ꯌꯥꯝꯅ ꯂꯩꯔꯤ ꯏꯁꯩ ꯑꯗꯨꯝ ꯇꯥꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯏꯁꯩ ꯇꯥꯗꯨꯅ ꯂꯩꯔꯝꯂꯤ ꯃꯇꯧ ꯑꯁꯨꯝꯅ ꯁꯣꯝ ꯅꯥꯀꯟꯗ ꯕꯥꯅꯤꯗꯤ ꯁꯥꯎꯕꯅ ꯂꯣꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯒꯥꯔꯤꯗꯨ ꯃꯅꯤꯡ ꯍꯜꯂꯗꯨꯅ ꯒꯥꯔꯤꯗꯨ ꯑꯃꯨꯛ ꯊꯧꯒꯠꯂꯛꯇꯨꯅ ꯃꯍꯥꯛꯅ ꯖꯁꯋꯤꯟꯗꯔꯒꯤ ꯍꯥꯏꯕꯗꯤ ꯖꯁꯀꯤ ꯒꯥꯔꯤꯗꯨ ꯃꯃꯥꯡꯂꯣꯝꯗ ꯊꯣꯝꯖꯤꯜꯂꯗꯨꯅ ꯒꯥꯔꯤꯗꯨ ꯀꯟꯅ ꯊꯧꯗꯨꯅ ꯃꯅꯤꯡ ꯍꯜꯍꯜꯂꯗꯨꯅ ꯃꯍꯥꯛꯅ ꯖꯁꯋꯤꯟꯗꯔꯒꯤ ꯒꯥꯔꯤꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯥꯏꯕꯗꯤ ꯂꯝꯕꯤꯗꯨꯗꯒꯤ ꯂꯧꯊꯣꯛꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯒꯥꯔꯤꯗꯨ ꯊꯧꯗꯨꯅ ꯆꯠꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯖꯁꯅ ꯍꯥꯏꯖꯗꯨꯅ ꯂꯩꯍꯧꯔꯤꯕꯁꯤ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯅ ꯑꯩꯒꯤ ꯒꯥꯔꯤꯁꯤ ꯊꯣꯡꯒꯥꯏꯔꯕ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯑꯁꯥꯎꯕꯗꯤ ꯐꯥꯎꯗꯕꯤꯗ ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯕ ꯑꯃ ꯑꯃꯁꯨꯡ ꯍꯔꯥꯎꯕ ꯑꯃ ꯐꯥꯎꯖꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯃꯁꯥ ꯃꯊꯟꯇ ꯍꯥꯏꯖꯗꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨꯒꯤꯗꯤ ꯃꯊꯪ ꯏꯆꯟꯗꯅ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯂꯨꯍꯣꯡꯐꯝ ꯑꯃꯕꯨ ꯎꯕ ꯐꯪꯂꯤ ꯂꯨꯍꯣꯡꯐꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯖꯁꯀꯤ ꯃꯃꯥꯟꯅꯕ ꯀꯨꯟꯅꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯐꯣꯇꯣꯒ꯭ꯔꯥꯐꯔ ꯑꯣꯏꯗꯨꯅ ꯐꯣꯇꯣ ꯀꯥꯞꯇꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯅꯨꯄꯤ ꯀꯌꯥꯃꯔꯨꯝ ꯈꯥꯏꯗꯨꯅ ꯐꯣꯇꯣ ꯀꯥꯞꯇꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤ ꯇꯧꯕꯇꯕꯨ ꯃꯐꯝ ꯑꯗꯨꯗ ꯀꯩꯅꯥ ꯑꯗꯨꯒꯤ ꯃꯄꯥꯅꯗꯤ ꯖꯁ ꯑꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯛꯇ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯁꯥꯎꯔꯛꯈꯤ ꯃꯔꯝꯗꯤ ꯃꯍꯥꯛ ꯑꯁꯤꯅ ꯐꯣꯇꯣꯒ꯭ꯔꯥꯐꯔ ꯑꯁꯤ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯑꯣꯏꯅ ꯀꯥꯞꯄꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯍꯥꯛꯄꯨ ꯑꯣꯏꯅ ꯅꯦꯛꯈꯤꯕꯅꯤ ꯑꯗꯨꯒ ꯃꯃꯥꯟꯅꯕꯗꯨ ꯃꯐꯝ ꯑꯗꯨꯗ ꯉꯟꯇꯥꯅ ꯊꯥꯛꯇꯨꯅ ꯃꯍꯥꯛꯅ ꯐꯣꯇꯣ ꯀꯥꯞꯄ ꯍꯧꯍꯟꯈꯤꯕꯅꯤ ꯃꯗ ꯀꯨꯟꯅꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯃꯍꯥꯛ ꯑꯁꯤ ꯑꯥꯗ ꯂꯥꯛꯂꯤꯗꯨ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯅ ꯃꯇꯥꯡ ꯑꯁꯤꯗ ꯖꯁ ꯑꯁꯤ ꯖꯦꯠꯁꯀꯤ ꯃꯊꯧꯗꯨꯅ ꯂꯥꯛꯄꯒꯤ ꯃꯑꯣꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯀꯩꯅꯥꯗꯨꯒꯤ ꯃꯄꯥꯗꯨꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ
ꯃꯗꯨꯒꯤ ꯀꯨꯟꯅꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯐꯣꯔꯦꯅꯔ ꯑꯃꯒꯤ ꯐꯣꯇꯣ ꯀꯥꯞꯇꯨꯅ ꯂꯩꯔꯝꯂꯤ ꯑꯗꯨꯒ ꯏꯟꯗꯤꯌꯥꯗꯒꯤ ꯐꯣꯔꯦꯅꯔꯁꯤꯕꯨ ꯀꯅꯥꯅ ꯇꯥꯟꯊꯣꯛꯈꯤꯕꯅꯣ ꯕ꯭ꯔꯤꯇꯤꯁ ꯑꯁꯤꯕꯨ ꯀꯅꯥꯅ ꯇꯥꯟꯊꯣꯛꯈꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯐꯣꯇꯣ ꯀꯥꯞꯇꯨꯅ ꯅꯨꯄꯤꯗꯨꯗ ꯈꯥꯏꯗꯨꯅ ꯂꯩꯔꯝꯂꯤ ꯇꯟꯖꯥꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯖꯁ ꯂꯥꯛꯇꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯐꯣꯇꯣ ꯑꯁꯤ ꯀꯌꯥꯝ ꯀꯥꯞꯈꯤꯒꯦ ꯍꯥꯏꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯇꯧꯕꯇꯕꯨ ꯁꯣꯝ ꯅꯥꯀꯟꯗ ꯀꯨꯟꯅꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯁ ꯀꯩꯅꯥꯒꯤ ꯃꯄꯥꯅꯅꯦ ꯃꯩ ꯍꯧꯈꯩ ꯅꯪꯉꯣꯟꯗ ꯁꯥꯎꯕꯅ ꯂꯣꯏꯔꯕꯅꯤ ꯑꯩ ꯅꯪꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯀꯟꯗꯨꯅ ꯁꯨꯃꯛ ꯂꯩꯈꯣ ꯍꯥꯏꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯉꯥꯎꯕ ꯐꯩꯗꯨꯕꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯊꯣꯏꯅ ꯈꯟꯖꯜꯂꯨꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯅꯨꯄꯤꯁꯤꯡ ꯑꯗꯨꯒꯤ ꯐꯣꯇꯣ ꯀꯥꯞꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯀꯤ ꯀꯦꯃꯦꯔꯥ ꯑꯗꯨꯗꯒꯤ ꯑꯁꯨꯝ ꯌꯦꯡꯉꯛꯄ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯒꯥꯔꯤꯗ ꯊꯣꯡꯒꯥꯏꯔꯝꯕ ꯅꯨꯄꯤꯗꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯃ ꯃꯥꯅ ꯎꯕ ꯐꯪꯈꯤ ꯃꯐꯝ ꯑꯗꯨꯗ ꯑꯉꯥꯡ ꯑꯃꯗ ꯅꯨꯄꯤꯗꯨꯁꯨ ꯍꯥꯏꯕꯗꯤ ꯋꯥꯅꯤꯁꯨ ꯑꯉꯥꯡ ꯑꯗꯨꯗ ꯄꯣꯁ ꯁꯦꯝꯂꯗꯨꯅ ꯐꯣꯇꯣ ꯀꯥꯞꯍꯟꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯖꯁꯁꯨ ꯌꯥꯝꯅ ꯍꯔꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯃꯨꯛꯇꯪ ꯎꯅꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯁꯤ ꯆꯥꯟꯅꯔꯨꯕꯅꯤ ꯍꯥꯏꯗꯨꯅ ꯈꯟꯕꯤꯌꯦ ꯑꯗꯨꯕꯨ ꯍꯟꯖꯟꯅ ꯑꯅꯤꯔꯛ ꯁꯨꯅ ꯎꯅꯔꯛꯂꯕꯅꯤꯅ ꯃꯁꯤ ꯏꯁꯣꯔꯅ ꯄ꯭ꯂꯥꯟ ꯑꯃ ꯁꯣꯏꯗꯅ ꯇꯧꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗ ꯋꯥꯅꯤꯒ ꯎꯅꯅꯕꯒꯤꯗꯃꯛꯇ ꯆꯪꯉꯛꯈꯤ ꯃꯗꯨꯒꯤ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯆꯪꯉꯛꯇꯨꯅ ꯑꯩꯕꯨ ꯈꯪꯂꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨ ꯁꯣꯝ ꯅꯥꯀꯟꯗ ꯋꯥꯅꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯅꯪ ꯑꯣꯏꯔꯦ ꯅꯪꯗꯤ ꯃꯐꯝ ꯑꯁꯤꯗ ꯀꯩꯗꯧꯔꯤꯕ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯃꯗꯨ ꯁꯣꯝ ꯅꯥꯀꯟꯗ ꯑꯃꯨꯛ ꯖꯁꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯃꯨꯛꯇꯪ ꯎꯅꯕ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏꯁꯦ ꯁꯣꯏꯗꯅ ꯎꯅꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯟꯕ ꯌꯥꯏ ꯑꯗꯨꯕꯨ ꯑꯅꯤꯔꯛ ꯃꯐꯝ ꯑꯁꯤꯗ ꯎꯅꯔꯕꯅꯤꯅ ꯃꯁꯤ ꯏꯁꯣꯔꯅ ꯄ꯭ꯂꯥꯟ ꯑꯃ ꯁꯣꯏꯗꯅ ꯇꯧꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯋꯥꯅꯤꯗ ꯍꯥꯏꯔꯝꯃꯤ ꯋꯥꯡꯂꯤꯁꯨ ꯃꯍꯥꯛꯅ ꯁꯣꯝ ꯅꯥꯀꯟꯗ ꯉꯥꯡꯗꯨꯅ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨ ꯑꯗꯨꯃꯛ ꯇꯥꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯔꯝꯗꯦ ꯑꯗꯨꯒ ꯑꯩꯒꯤ ꯃꯤꯡ ꯑꯁꯤ ꯖꯁ ꯑꯍꯨꯖꯥ ꯀꯧꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯋꯥꯅꯤꯗ ꯍꯥꯏꯔꯛꯈꯤ ꯑꯩꯁꯦ ꯋꯦꯗꯤꯡ ꯐꯣꯇꯣꯒ꯭ꯔꯥꯐꯔꯅꯤ ꯍꯥꯏꯗꯨꯅ ꯁꯣꯝ ꯅꯥꯀꯟꯗ ꯖꯁꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯑꯉꯥꯡ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯑꯃꯨꯛ ꯐꯣꯇꯣ ꯀꯥꯞꯄꯨ ꯍꯥꯏꯗꯨꯅ ꯋꯥꯅꯤꯅ ꯍꯥꯏꯔꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯖꯁꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯉꯥꯡ ꯑꯁꯤꯗ ꯀꯩꯗꯧꯕꯩ ꯀꯥꯞꯍꯟꯗ꯭ꯔꯤꯕꯅꯣ ꯐꯣꯇꯣ ꯑꯗꯨ ꯑꯩꯅ ꯀꯥꯞꯂꯁꯨ ꯌꯥꯏ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯋꯥꯅꯤꯒꯤ ꯐꯣꯇꯣ ꯑꯗꯨ ꯀꯥꯞꯇꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨꯒꯤ ꯐꯣꯇꯣ ꯑꯗꯨ ꯀꯥꯞꯄ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯐꯝ ꯑꯗꯨꯗꯒꯤ ꯋꯥꯅꯤꯗꯨ ꯀꯔꯤꯝꯇ ꯍꯥꯏꯔꯝꯗꯕꯤꯗ ꯆꯠꯈꯤ ꯃꯗꯨꯒꯤꯗꯤ ꯋꯥꯅꯤꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯀꯔꯤꯝꯇ ꯍꯥꯏꯔꯝꯗꯅ ꯆꯠꯈꯤꯕꯒꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯖꯁꯁꯨ ꯃꯉꯣꯟꯗ ꯂꯛꯅꯒꯦ ꯍꯥꯏꯕ ꯃꯇꯥꯒꯨꯝ ꯁꯪꯁꯥꯔꯁꯤꯗ ꯂꯩꯕ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕ ꯅꯨꯄꯤꯁꯤꯡ ꯑꯗꯨ ꯐꯣꯇꯣ ꯀꯥꯞꯂꯕ ꯃꯇꯨꯡꯗ ꯉꯁꯤ ꯑꯩꯒꯤ ꯀꯦꯃꯦꯔꯥꯅ ꯀꯥꯞꯂꯤꯕ ꯐꯣꯇꯣ ꯑꯁꯤ ꯑꯅꯤꯁꯨꯕ ꯐꯖꯕ ꯅꯨꯄꯤꯗꯨꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯋꯥꯅꯤꯁꯨ ꯃꯍꯥꯛꯀꯤ ꯋꯥꯈꯜ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯏꯒꯣ ꯑꯗꯨ ꯍꯔꯠ ꯑꯣꯏꯔꯛꯄꯗꯒꯤ ꯃꯍꯥꯛꯁꯨ ꯖꯁꯀꯤ ꯃꯅꯥꯛꯇ ꯆꯪꯉꯛꯏ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯏꯍꯥꯟ ꯍꯥꯟꯕ ꯐꯥꯔꯁ ꯇꯥꯕ ꯃꯁꯛ ꯐꯖꯕ ꯅꯨꯄꯤꯗꯨ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯈꯤ ꯃꯗꯨ ꯖꯁꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯍꯥꯟꯕ ꯅꯨꯄꯤꯗꯨꯗꯤ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯅꯣꯐꯦꯠ ꯇꯧꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛ ꯑꯣꯏꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯋꯥꯅꯤꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗꯒꯤ ꯏꯀꯥꯏꯔꯞ ꯇꯧꯗꯨꯅ ꯅꯣꯐꯦꯠ ꯇꯧꯗꯨꯅ ꯆꯠꯈ꯭ꯔꯦ ꯂꯣꯏꯁꯤꯜꯂꯒ ꯂꯥꯛꯂꯒꯦ ꯑꯗꯨꯒ ꯑꯃꯨꯛ ꯀꯥꯞꯂꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯖꯁꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯅꯪꯗꯤ ꯀꯦꯔꯁꯨ ꯌꯥꯝꯅ ꯐꯖꯕ ꯃꯤꯁꯛ ꯑꯃꯅꯤꯗ ꯑꯙꯥꯔ ꯀꯥꯔꯗ ꯐꯥꯎꯕ ꯅꯪꯒꯤ ꯐꯣꯇꯣ ꯑꯗꯨ ꯃꯁꯛ ꯌꯥꯝꯅ ꯐꯖꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯗꯨ ꯂꯥꯛꯇꯨꯅ ꯆꯠꯂꯁꯤꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯕꯣꯔꯒꯤ ꯐꯣꯇꯣꯁꯨ ꯀꯥꯞꯇꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯕꯣꯔ ꯑꯗꯨꯒꯤ ꯐꯣꯇꯣ ꯀꯥꯞꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏ ꯂꯥꯛꯏ ꯑꯗꯨꯕꯨ ꯕꯣꯔ ꯑꯗꯨꯗꯤ ꯅꯣꯏꯇꯛ ꯇꯧꯕ ꯁꯥꯃꯨ ꯃꯆꯥ ꯃꯥꯟꯗꯨꯅ ꯂꯩꯔꯝꯂꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯅꯥꯀꯟꯗ ꯁꯥꯃꯨꯒꯤ ꯃꯨꯔꯇꯤ ꯑꯃꯁꯨ ꯂꯩꯔꯤ ꯀꯔꯝꯕꯅ ꯁꯥꯃꯨꯅꯣ ꯑꯁꯤ ꯒ꯭ꯌꯥꯟ ꯑꯝꯇ ꯇꯥꯗ꯭ꯔꯤ ꯍꯥꯏꯗꯨꯅ ꯁꯣꯝ ꯅꯥꯀꯟꯗ ꯖꯁꯅ ꯍꯥꯏꯖꯗꯨꯅ ꯂꯩꯔꯝꯂꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯐꯣꯇꯣ ꯀꯥꯞꯄ ꯃꯇꯝ ꯑꯗꯨꯗ ꯃꯕꯨꯛ ꯁꯤꯖꯤꯜꯂꯨ ꯁꯣꯔ ꯊꯤꯡꯉꯨ ꯍꯥꯏꯗꯨꯅ ꯐꯣꯇꯣꯗꯨ ꯀꯥꯞꯈꯤ ꯃꯇꯧ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯕꯣꯔ ꯑꯗꯨꯒꯤ ꯃꯍꯥꯛꯀꯤ ꯐꯨꯔꯤꯠ ꯑꯗꯨꯒꯤ ꯀꯨꯗꯥꯝ ꯑꯗꯨ ꯇꯠꯂꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥꯏꯗ ꯄꯥꯟꯈꯤ ꯃꯇꯧ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯕꯣꯔ ꯑꯗꯨꯁꯨ ꯌꯥꯝꯅ ꯏꯀꯥꯏꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯕꯣꯔꯒꯤ ꯏꯀꯥꯏꯕꯗꯨꯕꯨ ꯈꯔ ꯐꯅꯕꯒꯤꯗꯃꯛꯇ ꯖꯁꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯕꯣꯔ ꯑꯗꯨꯗ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯩ ꯅꯉꯣꯟꯗ ꯗꯥꯏꯠꯀꯤ ꯇꯤꯞꯁ ꯈꯔ ꯄꯤꯒꯦ ꯃꯁꯤ ꯁꯤꯖꯤꯟꯅꯕ ꯇꯥꯔꯒꯗꯤ ꯅꯪ ꯌꯥꯝ ꯁꯣꯏꯗꯅ ꯀꯪꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯃꯥꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯋꯦꯛ ꯑꯣꯟꯅꯕ ꯃꯦꯆꯤꯟꯗꯒꯤ ꯂꯥꯞꯅ ꯂꯩꯌꯨ ꯃꯤꯡꯁꯦꯜꯗꯒꯤ ꯂꯥꯞꯅ ꯂꯩꯌꯨ ꯐꯣꯇꯣꯗꯒꯤ ꯂꯥꯞꯅ ꯂꯩꯌꯨ ꯑꯗꯨꯒ ꯅꯪꯒꯤ ꯑꯀꯣꯏꯕꯗ ꯃꯌꯥꯡ ꯀꯪꯕ ꯃꯤꯁꯤꯡ ꯑꯁꯦ ꯁꯨꯡꯊꯝ ꯊꯝꯒꯅꯨ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯛꯄ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯕꯣꯔ ꯑꯗꯨꯁꯨ ꯌꯥꯝꯅ ꯍꯔꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯗꯨꯒ ꯇꯟꯖꯥꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯀꯩꯅꯥ ꯑꯗꯨꯒꯤ ꯃꯃꯥ ꯃꯄꯥ ꯂꯥꯛꯇꯨꯅ ꯀꯩꯅꯥ ꯑꯗꯨ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯕꯅꯤ ꯐꯣꯇꯣ ꯀꯥꯞꯂꯨꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯁꯣꯝ ꯅꯥꯀꯟꯗ ꯖꯁꯁꯨ ꯐꯣꯇꯣ ꯀꯥꯞꯄ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯀꯩꯅꯥ ꯑꯗꯨꯕꯨ ꯀꯗꯥꯏꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯅꯨꯄꯤ ꯀꯌꯥꯃꯔꯨꯝ ꯃꯐꯝ ꯑꯗꯨꯗ ꯀꯨꯝꯊꯔꯛꯈꯤ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯕꯥꯅꯤꯁꯨ ꯎꯈꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯈꯜꯂꯤꯕꯁꯤ ꯀꯩꯅꯥ ꯑꯁꯤ ꯕꯥꯅꯤꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ ꯃꯍꯥꯛ ꯊꯃꯣꯏ ꯀꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛꯁꯨ ꯁꯣꯝ ꯅꯥꯀꯟꯗ ꯕꯥꯅꯤ ꯍꯥꯏꯗꯨꯅ ꯀꯧꯗꯨꯅ ꯂꯥꯛꯆꯕꯅꯤ ꯑꯗꯨꯕꯨ ꯕꯥꯅꯤ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯁꯨꯝꯃꯛ ꯅꯣꯛꯈꯤꯗꯨꯅ ꯆꯠꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯗꯨꯅ ꯇꯥꯗꯕꯤꯗ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ ꯃꯗꯨꯗꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯀꯨꯅꯨꯗ ꯖꯁꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯀꯨꯅꯨ ꯉꯁꯤꯗꯤ ꯑꯩ ꯀꯔꯤꯒꯨꯝꯕ ꯑꯃ ꯈꯪꯂꯦ ꯀꯔꯤꯅꯣ ꯍꯥꯏꯁꯤꯕꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯃꯗꯨ ꯁꯣꯝ ꯅꯥꯀꯟꯗ ꯖꯁꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯕꯨ ꯅꯪꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕ ꯇꯥꯔꯒꯗꯤ ꯃꯤꯁꯛ ꯑꯗꯣ ꯌꯨꯅꯤꯚꯔꯁꯅ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯗ ꯁꯣꯏꯗꯅ ꯂꯨꯍꯣꯡꯕꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ
masig nupi sina tori sakatorino ai mahapu khamdana wahang se hanglukai haduna mahaso mahagi camera do mamanaba kunu da pirami amaso wani gi manakta chale aduga wani gi khudang adu tapai wani kaino tise karigumana lana khanda pataragadi ai nangmada wahang amdang hangba pami kaino haise waduna somla kanda wani na rake nangu nangi na midu bu tangla bro nangna leri pa pheba masiga boladuna leri pa pheba muduka nangna sana gyan ta da bro madu somla kanda wani na rakibasna mogasi yan cute oini haduna rake madu somla kanda amo jasna rakibasna cute oibati balras ki machana pal su boy haduna ri kanana balras ki machana pa si bohaduna somla kanda wani na pa matamda aini kaino haduna rake madu somla kanda jasna rakibasna aina tsu atopana pa ma khalmadi yadna mogasi sangsara sila kwali paisa ba meeting na tedna madu somla kanda wani na muharagibasna jas karigumba matamda cuteness oibase masina so damak lohongba yapani haduna rake wafam madu haram dana wafam madragi wani so nope nope tawduna sakre aduga somla kanda kunu amasung jas makhoi ni wari sanaribasi akhoi gi love story se masi sangsar da khwai tian ba love story habda oiba tare haduna re kamaina no haduna somla kanda mamana buna hangi hawdringai da loibna hankrele aduga web series sing da so yango ahanba episode ado tian ba taraga so ate di loini sangmale adu web series aduna phaw aigi punsigi love story sidagi hena sangkreme aisi saksu yamna fazaribani mina sunu siningai ori madugi mathakta six pack apps yauribani masidi hena haiba taragadi aisi migi miyeng jangba haibda oiba tarele ai masidi sungpam pamde haduna rake madu somna kana mamana ba kunun halaglibsna nangna ibungo six pack app semduna karibu kana duri adugo message sidi adigi family pack asinangam kretna haduna rake adugo somna kanda bol dusu mafam maduda water volleyball sanaduna lebi matawdu urame madigi somna kana mamana ba kunun halaglibase makoi lo homa matungda makoi 15 days ki honeymoon chaturibani aduga honeymoon chaba matamda 15 nights yauribani aduga numidangda kari tawbun haibdo nang su khangli bana tra haduna rake madu somna kanda jasna makoi gi numidang adu ai chungoi ohelo haduna makoi su water volleyball adu sanaba yausalame water volleyball sanaba matambada mahakna mamana budu bol adu langkalu amasung ai yegi haduna mahakna bol du yelo yelo duna serve torame aduga bol adu gi mamai dura kana kana thomjalame aduga somna kana bol du su yan mangma habdo wele tanzadra mafam madra lohongada ba kaina adu laklame kaina adu laktuna haraglibase ai no pasida somna to biri besa karigino lohong fawo lohongdri haduna harake wafam lu tarbo matamda somna kanda jasamusung kunusu yan ngakpa habdore aduga lohongdri ba kaina aside bali natra hapsi makoina matang sida khangmangamle aduga bali re makoida sanabali habsi musu matang sida khangmangamle tasengna haptaragadi bani se kaina adugi machini madigi somna kanda bani so swimming pool adugi nakalatuda drink sama thakton lermni maduda mafam maduda jasangtuna mahana mama da phone tawduna haraglibase imana na matayam sabado saranu yare nangina mulu pi phangle haidana rake wafam mutaro bomatamda somna kanda wani su yan mangak pa bidore masamuto phajabra haidana mama na ha bomatamda masamuto gidi ima angang budres ka set pataragadi phajabuna logiri nana heti yagadabuna pini ni haidana rake aidi mahapu ta sengna nusi ba bidore ni haidana rake imana kebdo khanganu se 50% ni yes ore bani haidana rake wafam mutaro bomatamda somna kanda wani su kaino ne haise bohatuna kandra leramdi madu wani ne haraglibsna aina karam kanda yare haiduna haikebana haiduna harake madu somna kanda jesna haraglibsna 50% de aige sate yarabani aduso karigumba nangna yarakpa taragadi 50 plus 50 de 100 oidana 100% punna ya bahibdo oiduribani tawda bu somna kanda wani su mafam aduri momon oladuna satke mathangi sendana akoina ubwa phangli fase lohongbagi sangit adubu ubwa phangle aduga sangit aduda makoini se tasengna asamusum dakshan narakwa habida oikre madagdi somna kanda mamanaba gunduma koini warisana dro deribase nakhoni na tawriba mongsing si uruba matamdadi anai bi habida oirine adubu nupi si heta pangya da yarakadabni mante da haiduna raki tanjadru mafam mudra wani su makuta yuliri mapurdur lakpai mongado somna kanda kununu urami aduga matawdu uruba matamda nangi nupi si ada laklini haiduna re madagdi jasu mahake malakta chalagi haiduna raki tawdu somna kanda kununa nupi ma lakpa matamda nangna namanabuga loina kawtuna chatpagi wani na haiduna somjaduna lehawri madagdi mafam maduda jasu banigi manata changchalakde madagdi wani na changtuna nang thakpura haiduna hangi madu somna kanda jasu thakte haiduna re madura wafam maduda rupa matamda wani su wakal harap nawaitabi matawdu urupa matamda karigumba nangna pithakpa taragadi aisu thakani haiduna mana harakhe madu wani su yamna haraujarame amsu makwaini yu haiduna thakpa harakle madiri bani na thaladuna haraglibase ai khaladuna mathayamna sai haduna re karigino haduna harpa matamda lohongba relationship asina chingba kya marum aingonda haraktaribani
ꯑꯗꯨꯒ ꯒꯣꯁꯂꯥ ꯑꯪꯀꯜꯒꯤ ꯃꯆꯥꯅꯨꯄꯥꯗꯨꯗ ꯑꯩꯕꯨ ꯊꯥꯖꯒꯅꯤꯒꯥꯅ ꯍꯥꯏꯔꯤꯕꯅꯤ ꯃꯗꯨ ꯁꯣꯝ ꯅꯥꯀꯟꯗ ꯖꯁꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯅꯪꯅ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨ ꯑꯩ ꯌꯥꯅꯤꯡꯗꯦ ꯃꯔꯝꯗꯤ ꯅꯪꯒꯤ ꯅꯃꯥꯡꯗ ꯔꯦꯗꯤꯃꯦꯗ ꯑꯣꯏꯔꯕ ꯕꯣꯔ ꯑꯃ ꯂꯩꯔꯤꯕꯁꯤꯕꯨ ꯎꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯖꯁ ꯑꯍꯨꯖꯥꯗꯨꯔꯥ ꯍꯥꯏꯗꯨꯅ ꯁꯣꯝ ꯅꯥꯀꯟꯗ ꯚꯥꯅꯤꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯃꯥꯅꯤ ꯍꯥꯏꯗꯨꯅ ꯁꯣꯝ ꯅꯥꯀꯟꯗ ꯖꯁꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯚꯥꯅꯤ ꯌꯦꯡꯉꯣ ꯁꯛ ꯍꯥꯏꯔꯤ ꯊꯤꯕ ꯅꯠꯇꯦ ꯐꯖꯔꯤ ꯁꯛꯁꯨ ꯀ꯭ꯌꯨꯠ ꯑꯣꯏꯔꯤ ꯃꯗꯨꯒꯤ ꯃꯊꯛꯇ ꯕꯤꯂꯤꯒꯁꯨ ꯀꯥꯔꯤꯕꯁꯤ ꯌꯦꯡꯉꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯅꯪꯒꯤꯗꯃꯛꯇ ꯂꯦꯞꯀꯅꯤ ꯃꯗꯨꯒꯤ ꯒꯦꯔꯦꯟꯇꯤ ꯄꯤꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯅꯪ ꯑꯩꯒ ꯂꯨꯍꯣꯡꯉꯁꯤꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯚꯥꯅꯤꯁꯨ ꯌꯥꯝꯅ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯀꯔꯝ ꯀꯥꯟꯗꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯍꯧꯖꯤꯛꯃꯛꯅꯤ ꯍꯥꯏꯗꯨꯅ ꯁꯣꯝ ꯅꯥꯀꯟꯗ ꯖꯁꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯚꯥꯅꯤꯅ ꯉꯥꯎꯐꯤꯡ ꯇꯧꯗꯨꯅ ꯍꯧꯒꯠꯂꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯀꯔꯤꯕ ꯍꯧꯖꯤꯛꯕ ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯣ ꯃꯗꯨ ꯖꯁꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯚꯥꯅꯤ ꯍꯌꯦꯡ ꯀꯔꯤ ꯊꯣꯛꯀꯗꯧꯕꯒꯦ ꯍꯥꯏꯕꯁꯤꯁꯨ ꯈꯪꯕ ꯅꯠꯇꯕꯅꯤꯅ ꯃꯗꯨꯒꯤ ꯃꯊꯛꯇ ꯅꯪꯒꯤ ꯅꯅꯥꯎꯅꯨꯄꯤꯒꯤ ꯂꯨꯍꯣꯡꯕꯒꯤ ꯃꯥꯟꯗꯣꯞ ꯑꯁꯤꯁꯨ ꯁꯦꯝꯗꯨꯅ ꯂꯩꯔꯤ ꯃꯔꯝꯅ ꯀꯣꯛ ꯍꯣꯡꯗꯣꯛꯑ ꯂꯣꯏꯔꯦ ꯀꯩꯗꯧꯔꯒꯦ ꯃꯗꯨ ꯁꯣꯝ ꯅꯥꯀꯟꯗ ꯚꯥꯅꯤꯁꯨ ꯅꯣꯛꯆꯔꯝꯃꯤ ꯃꯗꯨ ꯖꯁꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯃꯅꯥꯎꯅꯨꯄꯤ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯃꯆꯦ ꯍꯥꯟꯅ ꯍꯣꯡꯕꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯗ꯭ꯔꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨ ꯁꯣꯝ ꯅꯥꯀꯟꯗ ꯚꯥꯅꯤꯁꯨ ꯅꯣꯛꯂꯗꯨꯅ ꯅꯪ ꯉꯁꯤ ꯌꯨ ꯐꯖꯅ ꯉꯥꯎꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯇꯅ ꯅꯨꯄꯤ ꯑꯃꯗ ꯁꯨꯃꯥꯏꯅꯕꯨ ꯄ꯭ꯔꯄꯣꯁ ꯇꯧꯅꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨ ꯁꯣꯝ ꯅꯥꯀꯟꯗ ꯖꯁꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯌꯨ ꯊꯛꯂꯕ ꯃꯇꯨꯡꯗ ꯊꯃꯣꯏꯅꯨꯡꯗ ꯂꯩꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯊꯣꯛꯂꯛꯄ ꯅꯠꯇ꯭ꯔꯣ ꯑꯝꯇ ꯉꯥꯏꯈꯣ ꯍꯥꯏꯗꯨꯅ ꯁꯣꯝ ꯅꯥꯀꯟꯗ ꯚꯥꯅꯤꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯃꯇꯝ ꯈꯔ ꯄꯤꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯐꯔꯦꯅꯦ ꯍꯥꯏꯗꯨꯅ ꯖꯁꯅ ꯍꯥꯏꯔꯛꯈꯤ ꯅꯪꯉꯣꯟꯗ ꯄꯨꯡ ꯑꯃꯒꯤ ꯃꯇꯝ ꯄꯤꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏꯁꯨ ꯃꯐꯝ ꯑꯗꯨꯗ ꯌꯨ ꯐꯨꯜꯗ ꯉꯥꯎꯔꯗꯨꯅ ꯃꯈꯣꯏ ꯗꯥꯟꯁ ꯇꯧꯗꯨꯅ ꯏꯁꯩ ꯁꯛꯇꯨꯅ ꯏꯔꯥꯡ ꯇꯧꯅꯗꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨꯒꯤ ꯁꯣꯝ ꯅꯥꯀꯟꯗ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯖꯁꯁꯨ ꯃꯐꯝ ꯑꯗꯨꯗ ꯄꯟꯗꯤꯠ ꯑꯃ ꯀꯧꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯃꯩꯒ ꯍꯧꯒꯠꯂꯗꯨꯅ ꯂꯨꯍꯣꯡꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯝꯂꯤ ꯖꯁꯁꯨ ꯂꯨꯍꯣꯡꯗꯣꯔꯤꯕꯅꯤ ꯍꯥꯏꯇꯥꯔꯒꯁꯨ ꯃꯐꯝ ꯑꯗꯨꯗ ꯇꯨꯝꯕꯗ ꯁꯦꯠꯀꯗꯕ ꯗ꯭ꯔꯦꯁ ꯑꯃ ꯁꯦꯠꯂꯗꯨꯅ ꯂꯥꯛꯂꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯃꯃꯥꯟꯅꯕꯗꯨꯅ ꯅꯪꯒꯤ ꯅꯨꯄꯤꯗꯨ ꯂꯥꯛꯂꯔꯣꯏ ꯅꯪꯅ ꯄꯥꯈꯪꯗ ꯈꯟꯖꯟꯕꯒꯤ ꯋꯥꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯁꯦ ꯏꯁꯤꯡ ꯑꯁꯤ ꯂꯧꯔꯣ ꯑꯗꯨꯒ ꯍꯧꯒꯠꯂꯤꯕ ꯃꯩꯁꯤ ꯃꯨꯠꯊꯠꯂꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯇꯧꯕꯇꯕꯨ ꯃꯐꯝ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯚꯥꯅꯤꯁꯨ ꯃꯍꯥꯛꯀꯤ ꯇꯨꯝꯕꯒꯤ ꯗ꯭ꯔꯦꯁ ꯑꯗꯨ ꯁꯦꯠꯂꯗꯨꯅ ꯂꯨꯍꯣꯡꯗꯣꯔꯕꯅꯤ ꯍꯥꯏꯗꯨꯅ ꯂꯥꯛꯂꯝꯃꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏꯅꯤꯁꯨ ꯌꯨ ꯐꯨꯟꯗ ꯉꯥꯎꯗꯨꯅ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯅꯥꯏꯇꯤ ꯁꯦꯠꯂꯗꯨꯅ ꯃꯈꯣꯏꯅꯤ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯗꯨꯒ ꯂꯣꯏꯅꯅ ꯄꯟꯗꯤꯠ ꯑꯗꯨꯅ ꯂꯨꯍꯣꯡꯂꯝꯂꯤ ꯃꯗꯨꯒꯤꯗꯤ ꯃꯊꯪꯒꯤ ꯁꯤꯟꯗꯨꯅ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕꯁꯤ ꯃꯈꯣꯏ ꯑꯅꯤꯁꯤ ꯍꯧꯖꯤꯛ ꯀꯣꯔꯠꯇ ꯂꯥꯛꯄꯒꯤ ꯃꯇꯥꯡ ꯑꯁꯤ ꯎꯕ ꯐꯪꯂꯤ ꯑꯗꯨꯒ ꯖꯁ ꯑꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯗꯥꯟꯁ ꯇꯧꯗꯨꯅ ꯂꯩꯔꯝꯂꯤ ꯃꯇꯥꯡ ꯑꯁꯤ ꯌꯥꯝꯅ ꯐꯅꯤ ꯑꯣꯏꯕꯗꯤ ꯑꯣꯏꯔꯦ ꯑꯗꯨꯒ ꯋꯥꯔꯤꯁꯤꯒ ꯃꯇꯥꯡ ꯌꯥꯝꯅ ꯆꯥꯟꯅꯗꯕ ꯃꯑꯣꯡ ꯑꯃꯁꯨ ꯎꯠꯂꯤ ꯃꯔꯝ ꯑꯗꯨꯅ ꯋꯥꯔꯤꯁꯤ ꯈꯤꯇꯪ ꯁꯦꯔꯤꯌꯁ ꯑꯣꯏꯅ ꯂꯤꯖꯔꯛꯂꯒꯦ ꯃꯗꯨꯒꯤꯗꯤ ꯖꯁ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯌꯥꯔꯦ ꯇꯣꯛꯁꯤ ꯑꯗꯨꯒ ꯅꯈꯣꯏꯅꯤꯒꯤ ꯂꯚ ꯁ꯭ꯇꯣꯔꯤ ꯑꯃꯁꯨꯡ ꯅꯈꯣꯏꯅꯤꯒꯤ ꯂꯨꯍꯣꯡꯕꯒꯤ ꯃꯇꯧ ꯑꯁꯤꯗꯤ ꯏꯃꯥ ꯕꯣꯕꯒꯤ ꯑꯃꯇ ꯎꯗ꯭ꯔꯤꯅꯦ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯂꯤꯕꯁꯤ ꯃꯈꯣꯏꯅꯤꯒꯤ ꯃꯃꯥꯡꯊꯛꯇ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯖꯁ ꯑꯗꯨꯗ ꯋꯥꯔꯤ ꯂꯣꯏꯅ ꯂꯤꯗꯨꯅ ꯂꯩꯔꯝꯕꯒꯤ ꯃꯇꯥꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯃꯇꯥꯡ ꯑꯁꯤꯗꯒꯤ ꯈꯪꯕ ꯉꯝꯂꯦ ꯑꯗꯨꯒ ꯖꯁ ꯑꯗꯨꯅ ꯃꯈꯥ ꯇꯥꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯅꯈꯣꯏꯅꯤ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯗ ꯁꯣꯝ ꯅꯥꯀꯟꯗ ꯀꯩꯅꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯅꯈꯣꯏꯅꯤꯒꯤ ꯅꯨꯡꯁꯤꯅꯕ ꯑꯗꯨ ꯑꯦꯛꯁꯦꯞ ꯇꯧꯈꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯇꯧꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯛꯈꯤ ꯃꯗꯨꯒꯤꯗꯤ ꯃꯈꯣꯏꯅꯤꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯂꯨꯍꯣꯡꯗꯨꯅ ꯊꯣꯛꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯄꯥ ꯑꯗꯨ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯂꯦ ꯚꯥꯅꯤꯒꯤ ꯃꯄꯥ ꯑꯃꯁꯨꯡ ꯃꯃꯥꯅ ꯚꯥꯅꯤꯒꯤ ꯅꯨꯄꯥ ꯑꯁꯤꯕꯨ ꯍꯥꯏꯕꯗꯤ ꯖꯁꯄꯨ ꯃꯈꯖꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯈꯤ ꯃꯗꯨꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯖꯁꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯖꯁ ꯁꯥꯍꯦꯕ ꯑꯩꯅ ꯃꯍꯥꯛꯅ ꯆꯥꯒꯗꯕ ꯈꯨꯄꯥꯛꯁꯤꯡ ꯑꯗꯨ ꯑꯩꯅ ꯂꯣꯏꯅ ꯆꯥꯈꯤ ꯑꯗꯨꯃꯛꯇꯕꯨ ꯑꯩ ꯃꯍꯥꯛꯀꯤꯗꯃꯛꯇ ꯃꯇꯝ ꯆꯨꯞꯄꯗ ꯑꯗꯨꯃꯛ ꯂꯦꯞꯇꯨꯅ ꯂꯥꯛꯈꯤꯕꯅꯤ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛꯅ ꯚꯥꯅꯤꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯚꯥꯅꯤ ꯑꯩ ꯉꯁꯤ ꯐꯥꯎꯕ ꯅꯪꯒꯤꯗꯃꯛꯇ ꯑꯗꯨꯃꯛ ꯂꯦꯞꯇꯨꯅ ꯂꯩꯔꯤ ꯑꯗꯨꯒ ꯂꯦꯞꯁꯨ ꯂꯦꯞꯈꯤꯒꯅꯤ ꯁꯨꯝꯅꯇꯒꯤ ꯅꯪꯅ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯀꯦ ꯍꯥꯏꯕꯒꯤ ꯋꯥ ꯈꯛꯇꯅꯤ ꯃꯗꯨꯒꯤꯗꯤ ꯖꯁ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯃꯤꯁꯦꯁ ꯑꯍꯨꯖꯥ ꯑꯩ ꯑꯗꯣꯝꯗꯒꯤ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯈꯔꯗꯤ ꯈꯪꯕ ꯄꯥꯝꯃꯤ ꯃꯗꯨꯗꯤ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯗ ꯆꯍꯤ 5ꯒꯤ ꯃꯇꯨꯡꯗ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯅꯪꯅ ꯃꯍꯥꯛꯀ ꯈꯥꯏꯅꯕ ꯄꯥꯝꯂꯤꯕꯗꯤ ꯃꯍꯥꯛ ꯑꯁꯤ ꯌꯥꯝꯅ ꯐꯠꯇꯕ ꯃꯤꯁꯛ ꯑꯣꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯀꯣꯏꯕ꯭ꯔꯥ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯁꯣꯝ ꯅꯥꯀꯟꯗ ꯚꯥꯅꯤꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯅꯪꯉꯣꯟꯗ ꯃꯍꯥꯛꯅ ꯐꯤꯖꯤꯀꯦꯜ ꯚꯥꯏꯑꯣꯂꯦꯟꯁꯀ ꯇꯧꯈꯤꯕ꯭ꯔꯣ ꯃꯍꯥꯛꯅ ꯅꯪꯕꯨ ꯐꯨꯕꯒ ꯌꯥꯎꯈꯤꯕ꯭ꯔꯣ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯁꯣꯝ ꯅꯥꯀꯟꯗ ꯚꯥꯅꯤꯅ ꯑꯗꯨꯃꯛ ꯍꯥꯏꯗꯨꯅ ꯂꯩꯔꯝꯂꯤ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯐꯔꯦꯅꯦ ꯃꯍꯥꯛꯅ ꯅꯪ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕ ꯂꯩꯇꯕ꯭ꯔꯥꯕ ꯃꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯚꯥꯅꯤꯅ ꯃꯗꯨꯁꯨ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯅꯈꯣꯏꯅꯤꯅ ꯈꯥꯏꯅꯅꯤꯡꯉꯤꯕꯁꯤꯅ ꯀꯔꯤꯒꯤ ꯃꯗꯨ ꯚꯥꯅꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯃꯍꯥꯛ ꯑꯩꯕꯨ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯅꯨꯡꯁꯤꯕꯒꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨ ꯖꯁ ꯑꯗꯨꯅ ꯑꯗꯨꯗꯤ ꯌꯥꯝꯅ ꯐꯕꯒꯤ ꯋꯥꯅꯤꯅꯦ ꯏꯕꯦꯝꯃ ꯃꯗꯨ ꯁꯨꯡꯅ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯚꯥꯅꯤꯅ ꯍꯥꯏꯔꯛꯏ ꯃꯗꯨ ꯁꯣꯝ ꯅꯥꯀꯟꯗ ꯚꯥꯅꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯃꯍꯥꯛꯅ ꯃꯇꯝ ꯆꯨꯞꯄꯗ ꯑꯩꯉꯣꯟꯗ ꯃꯦꯀꯤꯡ ꯂꯚ ꯑꯁꯤ ꯇꯧꯕ ꯄꯥꯝꯃꯤ ꯃꯗꯨꯁꯨ ꯄ꯭ꯔꯣꯇꯦꯛꯁꯟ ꯌꯥꯎꯗꯕꯤꯗ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯖꯁ ꯑꯗꯨꯗꯤ ꯇꯟꯗꯟ ꯄꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯃꯗꯨꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯖꯁꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯁꯥꯔ ꯑꯩꯅ ꯄꯥꯝꯖꯕꯗꯤ ꯁꯨꯞꯅꯇꯒꯤ ꯏꯆꯥꯅꯨꯄꯥ ꯑꯃ ꯏꯆꯥꯅꯨꯄꯤ ꯑꯃ ꯄꯥꯝꯖꯕꯒꯤ ꯋꯥꯅꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯔꯤꯂꯦꯁꯟꯁꯤꯞ ꯑꯁꯤꯕꯨ ꯀꯥꯏꯗꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯍꯣꯠꯅꯖꯔꯛꯈꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨ ꯑꯗꯣꯝꯅ ꯈꯪꯕ ꯅꯠꯇꯦ ꯃꯔꯝ ꯑꯗꯨꯅ ꯑꯩꯒꯤ ꯏꯃꯥꯟꯅꯕꯁꯤꯗꯒꯤ ꯇꯥꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨ ꯃꯐꯝ ꯑꯗꯨꯗ ꯀꯨꯟꯂꯨꯁꯨ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯒꯤ ꯗꯥꯏꯚꯣꯔꯁ ꯇꯧꯕ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯀꯣꯠꯁꯨ ꯇꯥꯏ ꯇꯧꯗꯨꯅ ꯂꯥꯛꯄꯒꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯖꯁꯅ ꯃꯍꯥꯛꯄꯨ ꯆꯪꯉꯨ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯇꯥꯟꯁꯤꯟꯈꯤ ꯃꯗꯨꯒꯤꯗꯤ ꯖꯁꯅ ꯃꯈꯥ ꯇꯥꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ
ꯃꯃꯥꯡ ꯊꯛꯀꯤ ꯃꯇꯝꯗ ꯊꯣꯛꯈꯤꯕꯁꯤꯡ ꯑꯗꯨ ꯑꯩ ꯂꯤꯖꯔꯛꯀꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨ ꯁꯣꯝ ꯅꯥꯀꯟꯗ ꯖꯁ ꯑꯗꯨꯅꯁꯨ ꯂꯤꯔꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗ ꯁꯣꯝ ꯅꯥꯀꯟꯗ ꯖꯁꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯩꯅ ꯆꯍꯤ 5 ꯂꯩꯕꯁꯤꯗ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯁꯨꯝ ꯅꯛꯁꯤꯟꯅꯕ ꯍꯣꯠꯅꯈꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅꯗꯤ ꯑꯩꯈꯣꯏꯅꯤꯒꯤ ꯃꯔꯛꯇ ꯋꯥꯜ ꯑꯃ ꯑꯗꯨꯝ ꯈꯥꯕꯒ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯃꯍꯥꯛ ꯄ꯭ꯔꯣꯇꯦꯛꯁꯟ ꯑꯁꯤ ꯑꯗꯨꯃꯛ ꯁꯤꯖꯤꯟꯅꯗꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯍꯥꯏꯔꯛꯈꯤꯕꯅꯤ ꯃꯗꯨꯒꯤ ꯃꯇꯝꯅ ꯁꯨꯝ ꯍꯧꯈꯤꯕꯒꯤ ꯃꯇꯨꯡꯏꯟꯅ ꯃꯍꯥꯛꯅ ꯑꯩꯕꯨ ꯈꯣꯡꯕꯥꯡꯅ ꯐꯥꯎꯕ ꯀꯥꯎꯗꯨꯅ ꯇꯥꯟꯊꯣꯔꯛꯄ ꯌꯥꯎꯔꯛꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤ ꯖꯁ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯀꯔꯤꯕ ꯈꯣꯡꯕꯥꯡꯅ ꯀꯥꯎꯋꯦꯕ ꯏꯕꯦꯝꯃ ꯅꯪꯅ ꯃꯉꯣꯟꯗ ꯈꯣꯡꯕꯥꯡꯅ ꯀꯥꯎꯔꯤꯕ ꯃꯁꯤꯗꯤ ꯂꯥꯜꯂꯤꯗꯅ ꯅꯪꯁꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯃꯉꯣꯟꯗ ꯁꯨꯝꯅ ꯇꯧꯕꯤꯔꯤꯕꯁꯤꯡ ꯑꯁꯤꯗꯤ ꯃꯍꯥꯛꯀꯤ ꯋꯥꯍꯛꯀꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯀꯔꯤ ꯐꯥꯎꯔꯝꯒꯗꯒꯦ ꯍꯥꯏꯕꯁꯤ ꯅꯪ ꯈꯪꯕ ꯉꯝꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤꯗꯤ ꯏꯕꯥꯅꯤꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯖꯁ ꯁꯥꯍꯕ ꯀꯔꯤꯒꯨꯝꯕ ꯅꯨꯄꯤ ꯑꯃꯅ ꯑꯉꯥꯡ ꯑꯃ ꯀꯟꯁꯦꯞ ꯑꯣꯏꯕ ꯃꯇꯝꯗ ꯅꯨꯄꯤ ꯑꯁꯤꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯀꯃꯥꯏ ꯇꯧꯒꯅꯤ ꯍꯥꯏꯕꯁꯤ ꯑꯗꯣꯝꯅ ꯈꯪꯕꯤꯕ꯭ꯔꯥ ꯑꯗꯨꯒ ꯑꯉꯥꯡ ꯌꯣꯛꯄ ꯍꯥꯏꯕꯁꯤꯁꯨ ꯑꯔꯥꯏꯕ ꯊꯕꯛ ꯅꯠꯇꯦ ꯀꯔꯤꯒꯨꯝꯕ ꯄꯔꯐꯦꯛ ꯑꯣꯏꯕ ꯑꯉꯥꯡ ꯑꯃ ꯁꯪꯁꯥꯔꯁꯤꯗ ꯄꯨꯔꯛꯀꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯄꯔꯐꯦꯛ ꯑꯣꯏꯕ ꯃꯃꯥ ꯑꯃꯁꯨ ꯗꯔꯀꯥꯔ ꯑꯣꯏ ꯑꯗꯨꯒ ꯑꯩ ꯍꯧꯖꯤꯛ ꯀꯝꯄꯅꯤ ꯑꯃꯒꯤ CEO ꯑꯣꯏꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯍꯧꯖꯤꯛ ꯐꯣꯀꯁ ꯇꯧꯔꯤꯕꯁꯤ ꯑꯩꯒꯤ ꯀꯔꯤꯌꯔ ꯑꯃꯁꯨꯡ ꯑꯩꯒꯤ ꯃꯇꯝꯁꯤꯡ ꯑꯁꯤ ꯑꯩꯅ ꯀꯝꯄꯅꯤꯗꯨꯗ ꯄꯤꯗꯨꯅ ꯂꯩꯔꯤꯕꯅꯤ ꯑꯩꯒꯤ ꯀꯔꯤꯌꯔꯗ ꯑꯩꯅ ꯍꯣꯠꯅꯗꯨꯅ ꯂꯩꯔꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯑꯉꯥꯡ ꯑꯃ ꯄꯣꯛꯀꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯉꯥꯡ ꯑꯃ ꯌꯣꯛꯀꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯁꯦ ꯐꯤꯖꯤꯀꯦꯜꯂꯤ ꯑꯃꯁꯨꯡ ꯃꯦꯟꯇꯦꯜꯂꯤ ꯄ꯭ꯔꯤꯄꯦꯌꯔ ꯇꯧꯐꯝꯗꯤ ꯊꯣꯛꯇꯕ꯭ꯔꯥ ꯑꯗꯨꯕꯨ ꯑꯩ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯩ ꯔꯦꯗꯤ ꯑꯣꯏꯗ꯭ꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯩ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯇ꯭ꯔꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯛꯄ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯖꯁꯋꯤꯟꯗꯔꯒꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤꯔꯥ ꯆꯦꯟꯊꯔꯛꯈꯤ ꯃꯇꯤꯛ ꯖꯁ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯀꯦꯁ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯑꯃꯁꯤꯅ ꯃꯆꯥ ꯄꯥꯝꯃꯤ ꯑꯃꯁꯤꯅ ꯃꯆꯥ ꯄꯥꯝꯗꯦ ꯑꯃꯁꯤꯅ ꯂꯨꯍꯣꯡꯕ ꯄꯥꯝꯃꯤ ꯑꯃꯁꯤꯅ ꯂꯨꯍꯣꯡꯕ ꯄꯥꯝꯗꯦ मरम ngasi था तरुक अमुक्ति मसिगे केस असे हाइबेदि डाइवोर्स के मतंग असे लोक अमसुंग अनलोक हाइदुना मदुगी कैटेगोरी दु थमलगे मसिगे मतंग असे कोर्ट असिना पिरिबसना अते करिमत नते था तरुक के मनुंग असिरा नखोइनि करिगुंबा यानबो पोरक तारगदि नखोइनि मखाताना दुमक लोहोंगदुना नुंगा यफन लैरो अदुवा करिगुंबा मसिदा यानदबो पोरक तारगदि नखोइनि से डाइवोर्स तौगे हाइबदो मखाताना करि तौसिगे हाइबदो खनरसि हौजिगी ओइनदि कोर्ट असे मतंग असिना लुशलसि अदुगा नखोइनि तुंगदा नखोई थुनबो ओइजनो हाइदुना मतंग अदुरा केस असि लुबसिंखि मतो उसुमना सोमनाकंदा जस अमसोंग बानिसु मखोई पुना लेरंब तारगसु हौजिकति मखोइनि सेपरेट ओइनरसि हाइदुना खनरमि मरम मदुना तोंगा तोंगाना लैननबगिदमक्ता मखोइगे पोजैसिंग अदु तोंगा तोंगाना युमसनबा हमनरक्ले जस के थमोइतदि बानिबु दमक नुसिजबा हाइबदु ओरमि अदुगा बानिसु महापु नुसिदबदि नते अदुबो महाकि डिमांड अदु बानिना यादबैदमक्ता मखोइनि काइना तुरिबनि मदुगि सोमनाकंदा वानीना जस्ट हाइरक्लिबसि मिस्टर जसविंदर आहूजा नंग असि आइगि पुंसिदा ख्वाइदगि फजखिबा मिकुबा हाइबदो ओइरि अदुगा आइगि पुंसिगि चैप्टरदा सुकाउ कौरोइदबा मिसक हाइबदुनि हाइदुना रखि मकोइनि खाइनानि हाइबा मतौवदुरा सोमनाकंदा जस्टि महाकि ममितगि मपिरा सिन्थरै अदुबु सोमनाकंदा वानीदि कइमता खन्दबि मोंगदा महाना जस्ट हाइरक्लिबसि कसु काइदगदोरगे पुंसिदा असुगुमना करिगुम्बा अखोइना अपाम्बा मा अखोइना थुंगनबो होनबा मतमदा मदु माइ पाक्तबा कयामरुमसि यावरिबनि अखोइनिगि मरक्ता लेनरिबा मरि असिदा अखोइनिसे माइ पाक्बा हाइबदुदि ओइद्रिदना जस्ट यारसे मसिगि मतंग असि लोइसलसि अदुगा नंगि पुंसिदुदा नंगसु मूव ऑन तौक्रो हाइदुना हाइरक्खि अदुगा नंगि तुंगदा लाकदबा पुंसि दुगिदमक्ता आइना याफा मंगोल पिजरि हाइदुना हाइरक्खि मदुगि सोमनाकंदा जसु वाखल यामना नुंगाइदना आइ नंगबो अरोइबो ओइना अमतदि हक तौजबा याब्रा हाइदुना हाइरक्खि मदु सोमनाकंदा बानी नसु यानी हाइदुना सोमनाकंदा जसु ममितगि मपि राजिंथरदना महापु हक तौजरमि मदु सोमनाकंदा बानी की थमोइददि कइमता फाउदबि ममिमा अखोइना उबा फंगलि मदुगि मफम अदुरा यु बोतल अमा लेरंबगि मओंग अमा उबा फंखि मदुरा सोमनाकंदा जसना हाइरक्लिबसना मसिगि यु बोतल असि नत्रो अखोइनिना थलगा लोहोंखिबदुबो मसि चप मानबा ब्रेला हाइदुना हाइरखे मदुगि बानी हाइरक्लिबसना मानिने मसि थलुरबा मतुंगदा अखोइनिगि कोक असि उरुरु लेरक्तुना अखोइसु उरुरु लेदुना लोहोंखिबदुनि हाइदुना हाइरै वाफमसे हाइदुना मखोइनि नोंमिनरमि अदु ओइबा तारगदि असिगि बोतल असिदि कमाइ तौसिगे हाइदुना सोमनाकंदा जसना हाइरक्पा मतमदा सोमनातगि अमखतंग तौबा यागनि हाइदुना हाइरै करिनो हाइदुना मखोइनिसु बोतल दो हांदोक्तुना थक्पा हौख्रे मतौसना मथंगि सन्दना अखोइना उबा फंलिबासि थानिगि मतुंगदा यूनाइटेड किंगडम लंदनदा उबा फंगलि मफम मसिदा अखोइना प्रीत कौबा इंडियन अमा महाकि फॉरेनर ममानबिसिंग अदुगा लोइनाना बोतल उंगनदुना ट्रुथ और डेयर हाइबा गेम अदुबो सानदुना लेबि मओंगसि उबा फंगलि मदुगिदि सुम उंगपो मतमदा प्रीत तारे अदुगा प्रीत करि तौगद्रिबनो हाइदुना हंपो मतमदा ममानबिसिंग अदुना मुहारक्लिबसि नंग असाइदगि ट्रुथ की मतंग असि तौदुना लेरे हंदक्ति डेयर तौदबा यारोय नंग नथौना पुथोकदबा थबक अमा तौ हाइदुना हाइरखि करि तौदुना हाइदुना हंपो मतमदा मखोइसु मफम मदुरा उरुरु लेदुना येंबा मतमदा इंडियन फोटोग्राफर अमा उबा फंगि अदुगा फोटोग्राफर असि अतै कनामता ओरमद्रे
ꯖꯁ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯖꯁꯁꯨ ꯂꯨꯍꯣꯡꯕ ꯑꯃꯒꯤ ꯐꯣꯇꯣꯁꯨꯠ ꯇꯧꯅꯕꯒꯤꯗꯃꯛꯇ ꯇꯧꯗꯨꯅ ꯂꯩꯔꯝꯂꯤ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯕꯣꯔ ꯀꯩꯅꯥꯁꯤꯡ ꯑꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯗꯨꯅ ꯂꯩꯕꯒꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅꯤꯒꯤ ꯂꯨꯍꯣꯡꯕꯗꯨꯗꯤ ꯆꯍꯤ 5 ꯁꯨꯔ ꯐꯥꯎꯕ ꯀꯨꯏꯅ ꯆꯠꯇꯕꯅꯤ ꯑꯗꯨꯒ ꯅꯈꯣꯏꯅ ꯁꯤꯗꯩꯗ ꯌꯥꯝꯅ ꯍꯔꯥꯎꯗꯨꯅ ꯇꯧꯔꯤꯕꯁꯤ ꯅꯈꯣꯏꯒꯤ ꯂꯨꯍꯣꯡꯕꯁꯤꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯆꯠꯀꯅꯤꯒꯦ ꯊꯥ ꯑꯃꯅꯤ ꯃꯉꯥꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯕꯣꯜꯗꯨꯁꯨ ꯍꯤꯟꯗꯤ ꯈꯪꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯅꯪꯅ ꯑꯗꯨꯝꯅ ꯍꯥꯏꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯁꯥꯎꯔꯛꯈꯤ ꯃꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯖꯁꯁꯨ ꯉꯥꯛꯄꯤꯌꯨ ꯑꯩ ꯐꯣꯇꯣ ꯑꯗꯨꯝ ꯀꯥꯞꯆꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯑꯃꯨꯛ ꯕꯣꯜ ꯀꯩꯅꯥ ꯑꯗꯨꯕꯨ ꯊꯦꯝꯖꯔꯝꯃꯤ ꯅꯪꯗꯤ ꯍꯤꯟꯗꯤꯒ ꯈꯪꯗꯨꯅ ꯂꯩꯔꯝꯂꯦꯅꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯕꯣꯜ ꯀꯩꯅꯥ ꯑꯗꯨꯗ ꯍꯥꯏꯖꯔꯝꯂꯤ ꯃꯗꯨꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯐ꯭ꯔꯤꯠꯀꯤ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯅ ꯗꯤꯌꯥꯔ ꯇꯧ ꯍꯥꯏꯔꯕꯅꯤꯅ ꯀꯔꯤ ꯇꯧ ꯍꯥꯏꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯐ꯭ꯔꯤꯠꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯑꯥꯗꯒꯤ ꯐꯣꯇꯣꯒ꯭ꯔꯥꯐꯔ ꯑꯁꯦ ꯑꯁꯤꯗ ꯆꯪꯁꯤꯜꯂꯗꯨꯅ ꯅꯪ ꯀꯤꯁ ꯇꯧꯔꯁꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯁꯨ ꯌꯥꯝꯅ ꯉꯛꯂꯦ ꯄ꯭ꯔꯤꯠꯁꯨ ꯉꯝꯂꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗꯒꯤꯗꯤ ꯄ꯭ꯔꯤꯠꯀꯤ ꯃꯃꯥꯟꯅꯕꯤ ꯑꯃꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯍꯣꯏꯅꯦ ꯃꯥꯅ ꯍꯥꯏꯔꯤꯁꯤ ꯆꯨꯝꯃꯤꯅꯦ ꯃꯁꯛ ꯁꯨꯡꯈꯪ ꯈꯪꯗꯕ ꯃꯤ ꯑꯃꯗ ꯃꯇꯧ ꯀꯔꯝꯅ ꯆꯪꯁꯤꯟꯗꯨꯅ ꯀꯤꯁ ꯇꯧꯗꯣꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯄ꯭ꯔꯤꯠꯁꯨ ꯃꯍꯥꯛꯅ ꯖꯁꯄꯨ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯎꯠꯇꯔꯥꯈꯟꯗ ꯃꯍꯥꯛꯅ ꯀꯣꯏꯔꯛꯄ ꯃꯇꯝꯗ ꯎꯠꯇꯔꯥꯈꯟꯗ ꯃꯍꯥꯛ ꯑꯁꯤ ꯏꯁꯤꯡ ꯏꯔꯥꯛꯅꯗꯨꯅ ꯁꯤꯒꯦ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯖꯁꯅ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯀꯟꯈꯤꯕ ꯑꯗꯨ ꯅꯤꯡꯁꯤꯡꯉꯛꯈꯤ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯖꯁꯄꯨ ꯃꯍꯥꯛꯅ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛ ꯌꯥꯝꯅ ꯍꯔꯥꯎꯖꯔꯗꯨꯅ ꯃꯍꯥꯛ ꯖꯁꯀꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯟꯖꯔꯛꯈꯤ ꯑꯃꯁꯨꯡ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯍꯥꯛꯅ ꯖꯁꯄꯨ ꯀꯤꯁ ꯇꯧꯈꯤ ꯃꯗꯨꯒꯤꯗꯤ ꯁꯤꯟ ꯑꯁꯤ ꯊꯥ ꯑꯃꯃꯨꯛꯀꯤ ꯃꯃꯥꯡꯒꯤ ꯔꯤꯁꯤꯀꯦꯁꯀꯤ ꯁꯛꯇꯝ ꯑꯁꯤꯕꯨ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤ ꯃꯐꯝ ꯑꯗꯨꯗ ꯊꯣꯡ ꯑꯗꯨꯗ ꯂꯥꯛꯂꯤꯕ ꯇꯨꯔꯤꯁꯁꯤꯡ ꯑꯗꯨꯒꯤ ꯐꯣꯇꯣꯁꯤꯡ ꯑꯗꯨ ꯁꯣꯝ ꯅꯥꯀꯟꯗ ꯖꯁꯅ ꯀꯥꯞꯇꯨꯅ ꯂꯩꯕꯅꯤ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗ ꯕꯣꯠ ꯑꯃꯗ ꯄ꯭ꯔꯤꯠꯁꯨ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯁꯤꯡꯒ ꯂꯣꯏꯅꯅ ꯍꯤ ꯍꯣꯜꯂꯗꯨꯅ ꯑꯁꯨꯝ ꯇꯧꯊꯔꯛꯄ ꯃꯇꯝꯗ ꯍꯤ ꯑꯗꯨ ꯃꯊꯛ ꯃꯈꯥ ꯑꯣꯟꯈꯤꯗꯨꯅ ꯃꯈꯣꯏ ꯃꯐꯝ ꯑꯗꯨꯗ ꯏꯔꯥꯛꯅꯗꯨꯅ ꯁꯤꯕꯒꯤ ꯐꯤꯚꯝ ꯑꯗꯨ ꯌꯧꯔꯛꯂꯦ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯗꯤ ꯏꯔꯣꯏꯕ ꯍꯩ ꯑꯗꯨꯕꯨ ꯄ꯭ꯔꯤꯠꯇꯤ ꯏꯔꯣꯏꯕ ꯍꯩꯇꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯏꯔꯥꯛꯅꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯁꯣꯝ ꯅꯥꯀꯟꯗ ꯖꯁꯅ ꯃꯍꯥꯛꯀꯤ ꯀꯦꯃꯦꯔꯥꯗꯨꯗ ꯎꯕ ꯐꯪꯕꯗꯒꯤ ꯃꯍꯥꯛꯁꯨ ꯅꯨꯄꯤꯗꯨꯒꯤ ꯊꯋꯥꯏ ꯑꯗꯨꯕꯨ ꯀꯜꯂꯒꯦ ꯈꯜꯂꯗꯨꯅ ꯃꯍꯥꯛꯁꯨ ꯄ꯭ꯔꯤꯠꯀꯤ ꯊꯋꯥꯏ ꯀꯟꯅꯕꯒꯤꯗꯃꯛꯇ ꯀꯦꯃꯦꯔꯥꯗꯨ ꯃꯃꯥꯟꯅꯕꯝꯗ ꯁꯤꯟꯅꯔꯝꯗꯨꯅ ꯃꯍꯥꯛ ꯏꯁꯤꯡꯗ ꯆꯣꯡꯊꯔꯛꯈꯤ ꯑꯃꯁꯨꯡ ꯄ꯭ꯔꯤꯠꯄꯨ ꯃꯍꯥꯛꯅ ꯀꯟꯈꯤ ꯃꯍꯥꯛꯅ ꯄ꯭ꯔꯤꯠ ꯑꯁꯤꯕꯨ ꯃꯇꯧ ꯀꯔꯝꯅ ꯀꯟꯗꯣꯏꯅꯣ ꯍꯥꯏꯗꯨꯅ ꯈꯟꯖꯕ ꯃꯇꯝ ꯑꯗꯨꯗ ꯖꯁꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯁ꯭ꯀꯨꯜꯒꯤ ꯍꯦꯗꯃꯥꯁꯇꯔ ꯃꯤꯁꯇꯔ ꯁꯨꯀꯨꯂꯥꯅ ꯃꯇꯧ ꯀꯔꯝꯅ CPR ꯄꯤꯗꯨꯅ ꯃꯤꯒꯤ ꯊꯋꯥꯏ ꯀꯟꯒꯅꯤ ꯑꯃꯁꯨꯡ ꯀꯔꯤꯒꯨꯝꯕ CPR ꯄꯤꯕ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛ ꯑꯁꯤꯅ ꯍꯤꯡꯉꯛꯇꯕ ꯇꯥꯔꯒꯗꯤ ꯃꯇꯧ ꯀꯔꯝꯅ ꯃꯥꯎꯊ ꯇꯨ ꯃꯥꯎꯊ ꯑꯣꯛꯁꯤꯖꯦꯟ ꯄꯤꯗꯣꯔꯤꯕꯅꯣ ꯍꯥꯏꯕꯗꯨꯒꯤ ꯃꯇꯥꯡ ꯑꯗꯨꯁꯨ ꯇꯥꯛꯂꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯄ꯭ꯔꯤꯠꯇ ꯃꯍꯥꯛꯅ ꯇꯥꯛꯂꯛꯈꯤꯕ ꯅꯤꯌꯣꯝꯁꯤꯡ ꯑꯗꯨ ꯁꯤꯖꯤꯟꯅꯗꯨꯅ ꯄ꯭ꯔꯤꯠꯀꯤ ꯃꯊ꯭ꯋꯥꯏ ꯀꯟꯕ ꯉꯝꯖꯈꯤ ꯄ꯭ꯔꯤꯠꯁꯨ ꯖꯁꯄꯨ ꯏꯍꯥꯟ ꯍꯥꯟꯅ ꯎꯔꯨꯕ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗꯨ ꯖꯁꯇ ꯄꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯃꯍꯥꯛꯁꯨ ꯂꯚ ꯑꯦꯠ ꯐꯥꯔꯁꯠ ꯁꯥꯏꯠ ꯍꯥꯏꯕꯗꯨ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯊꯣꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯃꯗꯨꯒꯤ ꯁꯤꯟ ꯑꯁꯤ ꯄ꯭ꯔꯖꯦꯟꯗ ꯂꯥꯛꯂꯦ ꯑꯗꯨꯒ ꯂꯟꯗꯟꯗ ꯁꯣꯝ ꯅꯥꯀꯟꯗ ꯄ꯭ꯔꯤꯠꯅ ꯃꯍꯥꯛꯄꯨ ꯀꯤꯁ ꯇꯧꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯍꯥꯏꯔꯛꯂꯤꯕꯁꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩ ꯅꯪ ꯊꯦꯡꯛ ꯌꯨ ꯍꯥꯏꯕꯁꯤ ꯍꯥꯏꯕ ꯅꯪꯍꯧꯗ꯭ꯔꯦ ꯑꯗꯨꯕꯨ ꯉꯁꯤ ꯑꯩ ꯅꯉꯣꯟꯗ ꯊꯦꯡꯛ ꯌꯨ ꯍꯥꯏꯖꯔꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯜꯂꯗꯨꯅ ꯆꯠꯈꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯄꯩꯁꯥ ꯑꯃ ꯊꯥꯗꯔꯝꯃꯤ ꯑꯗꯨꯒ ꯄꯩꯁꯥ ꯇꯥꯍꯧꯕꯒꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯅꯪꯒꯤ ꯄꯩꯁꯥ ꯇꯥꯍꯧꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯄ꯭ꯔꯤꯠꯇ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯄꯩꯁꯥ ꯑꯗꯨ ꯅꯪꯒꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯄꯩꯁꯥ ꯑꯗꯨꯗ ꯏꯔꯝꯂꯤꯕꯁꯤ ꯃꯍꯥꯛ ꯑꯁꯤ ꯀꯗꯥꯏꯗ ꯊꯦꯡꯅꯒꯗꯕꯅꯣ ꯍꯥꯏꯕꯗꯨꯒꯤ ꯃꯇꯥꯡꯗ ꯏꯔꯝꯂꯤ ꯍꯥꯏꯕꯗꯤ ꯕꯥꯔ ꯑꯃꯒꯤ ꯑꯦꯗ꯭ꯔꯦꯁꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯄ꯭ꯔꯤꯠꯁꯨ ꯕꯥꯔ ꯑꯗꯨꯗ ꯌꯨ ꯐꯨꯜꯗ ꯉꯥꯎꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯗꯥꯟꯁ ꯇꯧꯗꯨꯅ ꯂꯩꯕꯒꯤ ꯃꯇꯧ ꯑꯁꯤ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯐꯝ ꯑꯗꯨꯗ ꯖꯁꯁꯨ ꯂꯥꯛꯈꯤ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛꯁꯨ ꯄ꯭ꯔꯤꯠ ꯎꯅꯅꯕꯒꯤꯗꯃꯛꯇ ꯆꯪꯉꯛꯄ ꯃꯇꯝꯗ ꯄ꯭ꯔꯤꯠꯁꯨ ꯃꯐꯝ ꯑꯗꯨꯗ ꯌꯨ ꯑꯃꯇ ꯊꯧꯒꯦ ꯍꯥꯏꯗꯨꯅ ꯆꯠꯈꯤ ꯃꯁꯤ ꯅꯨꯄꯤꯁꯤꯕꯨ ꯌꯨ ꯉꯥꯎꯕꯤꯔꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯝꯃꯤ ꯑꯗꯨꯕꯨ ꯌꯨ ꯉꯥꯎꯕꯤ ꯑꯣꯏꯗ꯭ꯔꯒꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯥꯏꯗꯨꯅ ꯖꯁꯅ ꯍꯥꯏꯖꯔꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯕꯥꯔꯒꯤ ꯀꯥꯎꯟꯇꯔ ꯑꯗꯨꯗ ꯃꯍꯥꯛꯅ ꯄꯩꯁꯥ ꯑꯃ ꯊꯝꯃꯝꯃꯤ ꯑꯗꯨꯒ ꯄꯩꯁꯥ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯌꯨꯝꯒꯤ ꯑꯦꯗ꯭ꯔꯦꯁ ꯏꯗꯨꯅ ꯌꯥꯎꯔꯝꯂꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯍꯥꯛꯁꯨ ꯕꯥꯔꯒꯤ ꯀꯥꯎꯟꯇꯔ ꯑꯗꯨꯗ ꯆꯪꯉꯛꯇꯨꯅ ꯄꯩꯁꯥꯗꯨ ꯂꯧꯒꯦ ꯇꯧꯕ ꯃꯇꯝꯗ ꯕꯥꯔꯒꯤ ꯀꯥꯎꯟꯇꯔ ꯑꯗꯨꯗ ꯐꯝꯂꯤꯕ ꯃꯤ ꯑꯗꯨꯅ ꯃꯁꯤꯒꯤ ꯄꯩꯁꯥ ꯑꯁꯤꯗꯤ ꯑꯩꯒꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯅ ꯁꯣꯝ ꯅꯥꯀꯟꯗ ꯎꯄꯥꯏ ꯂꯩꯔꯔꯣꯏ ꯈꯜꯂꯗꯨꯅ ꯖꯁꯁꯨ ꯄꯩꯁꯥ ꯈꯔ ꯄꯨꯊꯣꯛꯇꯨꯅ ꯃꯍꯥꯛꯅ ꯄꯩꯁꯥꯗꯨꯒ ꯃꯁꯤꯒꯤ ꯄꯩꯁꯥꯁꯤꯒ ꯑꯣꯟꯅꯔꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯑꯦꯗ꯭ꯔꯦꯁ ꯌꯥꯎꯔꯕ ꯄꯩꯁꯥꯗꯨ ꯄꯨꯗꯨꯅ ꯄ꯭ꯔꯤꯠꯀꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯑꯗꯨꯕꯨ ꯄ꯭ꯔꯤꯠꯀꯤ ꯃꯌꯨꯝꯗ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯄ꯭ꯔꯤꯠꯀꯤ ꯃꯌꯨꯝ ꯑꯁꯤꯗꯤ ꯌꯥꯝꯅ ꯆꯥꯎꯕ ꯏꯅꯥꯛ ꯈꯔ ꯈꯨꯟꯕ ꯏꯃꯨꯡꯒꯤ ꯌꯨꯝ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯔꯝꯕꯒꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯖꯁꯁꯨ ꯌꯥꯝꯅ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯇꯧꯕꯇꯕꯨ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯆꯪꯉꯛꯄ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯄ꯭ꯔꯤꯠ ꯍꯣꯏꯒꯤ ꯍꯨꯏ ꯑꯗꯨꯒ ꯃꯍꯥꯛꯀ ꯊꯦꯡꯅꯈꯤ ꯑꯗꯨꯒ ꯍꯨꯏ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯛꯄ ꯃꯇꯧ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯗꯨꯅ ꯈꯟꯖꯔꯛꯄ ꯃꯇꯝꯗ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯃꯈꯣꯏꯒꯤ PT ꯇꯤꯆꯔ ꯃꯤꯁ꯭ꯔꯥꯖꯤꯅ ꯍꯥꯏꯔꯛꯈꯤꯕꯁꯤꯡ ꯑꯗꯨ ꯑꯩ ꯅꯤꯡꯁꯤꯡꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯖꯁꯀꯤ ꯃꯃꯥꯟꯅꯕꯤ ꯗꯤꯁꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯕꯨ ꯎꯕ ꯐꯪꯂꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯗꯤꯁꯥ ꯑꯁꯤ ꯀꯣꯟꯅ ꯃꯇꯥꯡ ꯆꯥꯕꯗ ꯌꯥꯎꯔꯛꯈꯤꯒꯅꯤ ꯃꯌꯥꯝ ꯃꯁꯤꯒꯤ ꯃꯃꯤꯡ ꯑꯁꯤ ꯅꯤꯡꯁꯤꯡꯕꯤꯌꯨ ꯃꯤꯁ꯭ꯔꯥꯖꯤꯅ ꯍꯥꯏꯔꯛꯈꯤꯕꯁꯤꯡ ꯑꯗꯨ ꯑꯩ ꯅꯤꯡꯁꯤꯡꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯍꯨꯏꯅ ꯇꯥꯟꯅꯔꯛꯄ ꯇꯥꯔꯒꯗꯤ ꯅꯪ ꯆꯦꯟꯕ ꯌꯥꯕ ꯆꯦꯜꯂꯕ ꯃꯇꯨꯡꯗ
ꯀꯔꯤꯒꯨꯝꯕ ꯋꯥꯜ ꯅꯠꯇ꯭ꯔꯒ ꯎ ꯑꯃꯗ ꯀꯥꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤꯕꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯃꯍꯥꯛꯁꯨ ꯒꯥꯔꯤꯗꯨꯒꯤ ꯃꯊꯛꯇꯒꯤ ꯆꯣꯡꯊꯔꯛꯇꯨꯅ ꯃꯍꯥꯛ ꯄ꯭ꯔꯤꯠꯀꯤ ꯃꯌꯨꯝ ꯇꯝꯅ ꯆꯦꯜꯂꯤ ꯑꯃꯁꯨꯡ ꯄ꯭ꯔꯤꯠꯀꯤ ꯃꯌꯨꯝꯒꯤ ꯋꯥꯜ ꯑꯗꯨꯗ ꯀꯥꯈꯠꯂꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯄ꯭ꯔꯤꯠꯀꯤ ꯃꯌꯨꯝ ꯑꯗꯨ ꯆꯪꯂꯛꯂꯦ ꯑꯗꯨꯒ ꯄ꯭ꯔꯤꯠꯀꯤ ꯃꯌꯨꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯆꯪꯂꯛꯄ ꯃꯇꯝꯗ ꯄ꯭ꯔꯤꯠꯀꯤ ꯀꯥ ꯑꯁꯤꯕꯨ ꯀꯔꯝꯕ ꯑꯣꯏꯗꯣꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯈꯟꯕ ꯃꯇꯝꯗ ꯊꯣꯡ ꯑꯉꯥꯡꯕꯗ ꯆꯪꯉꯨ ꯍꯥꯏꯗꯨꯅ ꯄꯩꯁꯥꯗꯨꯗ ꯏꯔꯝꯕꯗꯨ ꯅꯤꯡꯁꯤꯡꯂꯛꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛ ꯊꯣꯡ ꯑꯉꯥꯡꯕꯗꯨ ꯊꯤꯗꯨꯅ ꯆꯪꯉꯛꯏ ꯑꯗꯨꯒ ꯃꯍꯥꯛꯅ ꯄ꯭ꯔꯤꯠꯀꯤ ꯀꯥ ꯑꯗꯨꯗ ꯆꯪꯂꯛꯄ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯄ꯭ꯔꯤꯠꯀꯤ ꯃꯄꯣꯠ ꯃꯆꯩꯁꯤꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯁꯨ ꯇꯔꯪ ꯆꯠꯇꯨꯅ ꯂꯩꯔꯝꯂꯤ ꯇꯟꯖꯥꯗꯨꯅ ꯃꯍꯥꯛꯀꯤ ꯃꯀꯣꯛꯇ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯆꯦꯔꯪ ꯑꯃ ꯀꯨꯞꯁꯜꯂꯗꯨꯅ ꯃꯍꯥꯛꯄꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯨꯊꯣꯔꯛꯈꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯨꯊꯣꯔꯛꯄ ꯃꯇꯝꯗ ꯄ꯭ꯔꯤꯠꯀꯤ ꯃꯌꯥꯝꯕꯒ ꯃꯍꯥꯛꯀ ꯊꯦꯡꯅꯔꯝꯃꯤ ꯑꯩꯕꯨ ꯍꯥꯠꯄꯤꯒꯅꯨ ꯑꯩ ꯑꯁꯤ ꯌꯥꯝꯅ ꯅꯍꯥ ꯑꯣꯏꯔꯤ ꯑꯩꯒꯤ ꯀꯤꯗꯅꯤꯒ ꯌꯣꯟꯕꯤꯒꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯔꯟꯙꯥꯋꯥ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯨ ꯐꯝꯗꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯖꯣꯒꯤ ꯔꯟꯙꯥꯋꯥ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯗꯨꯒꯤ ꯈꯣꯡꯕꯨꯔꯣꯏ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯆꯞꯇꯨꯅ ꯊꯝꯈ꯭ꯔꯦ ꯑꯗꯨꯒ ꯅꯪꯅ ꯀꯅꯥꯒꯤ ꯃꯌꯨꯝꯗ ꯆꯪꯅꯕ ꯍꯣꯠꯅꯔꯤꯕꯅꯣ ꯍꯥꯏꯕꯁꯤ ꯅꯪ ꯈꯪꯅꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛ ꯑꯁꯦ ꯌꯣꯒꯤ ꯔꯟꯙꯥꯋꯥ ꯀꯧꯕꯅꯤ ꯋꯥꯕꯨꯗꯤ ꯌꯥꯝꯅ ꯉꯥꯡꯗꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯅꯣꯡꯃꯩꯁꯤꯗꯤ ꯌꯥꯝꯅ ꯀꯥꯞꯄꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯅ ꯁꯣꯝ ꯅꯥꯀꯟꯗ ꯖꯁꯁꯨ ꯌꯥꯝꯅ ꯄꯥꯈꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯃꯗꯨꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯃꯆꯟꯅꯨꯄꯤ ꯄ꯭ꯔꯤꯠ ꯂꯥꯛꯏ ꯑꯗꯨꯒ ꯄ꯭ꯔꯤꯠ ꯂꯥꯛꯇꯨꯅ ꯇꯥꯃꯣ ꯅꯪꯅ ꯇꯧꯔꯤꯗꯨꯕꯨ ꯀꯩꯅꯣ ꯃꯍꯥꯛ ꯑꯁꯤ ꯀꯤꯕꯅ ꯂꯣꯏꯕ ꯇꯥꯔꯦꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨ ꯃꯕꯨꯡ ꯑꯗꯨꯅ ꯇꯨꯃꯤꯟ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛꯀꯤ ꯈꯣꯡꯕꯨꯔꯣꯏ ꯑꯗꯨꯅ ꯎꯄꯥꯛ ꯑꯃ ꯄꯨꯊꯣꯔꯛꯏ ꯑꯗꯨꯒ ꯎꯄꯥꯛ ꯑꯗꯨꯗ ꯃꯍꯥꯛꯅ ꯅꯣꯡꯃꯩꯗꯨ ꯊꯝꯃꯗꯨꯅ ꯎꯪꯉꯝꯃꯤ ꯇ꯭ꯔꯨꯠ ꯑꯣꯐ ꯗ ꯌꯔ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗ ꯅꯣꯡꯃꯩ ꯑꯗꯨ ꯎꯪꯉꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯇꯥꯛ ꯂꯥꯎꯅ ꯄꯥꯏꯗꯨꯅ ꯅꯣꯡꯃꯩ ꯑꯗꯨ ꯖꯁꯇ ꯑꯣꯟꯁꯤꯟꯗꯨꯅ ꯊꯝꯃꯤ ꯃꯗꯨ ꯖꯁꯅ ꯃꯗꯨꯗꯤ ꯆꯤꯇꯤꯡꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯆꯤꯇꯤꯡ ꯑꯣꯏꯒꯦꯔꯥ ꯑꯣꯏꯔꯣꯏꯔꯥ ꯑꯗꯨ ꯅꯪꯗꯤ ꯗꯤꯌꯔꯗꯤ ꯉꯁꯥꯏꯅ ꯇꯧꯈ꯭ꯔꯦ ꯃꯗꯨꯗꯤ ꯅꯪꯅ ꯑꯩꯒꯤ ꯌꯨꯝꯗꯒ ꯆꯪꯂꯛꯇꯨꯅ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤꯒꯤ ꯀꯥꯗꯒ ꯆꯪꯉꯤꯕꯅꯤ ꯑꯂꯨ ꯇꯥꯒꯗꯤ ꯐꯂꯦ ꯍꯧꯖꯤꯛꯇꯤ ꯑꯁꯦꯡꯕ ꯍꯥꯏꯕꯒꯤ ꯃꯇꯝ ꯑꯗꯨ ꯑꯣꯏꯔꯦ ꯅꯪꯅ ꯑꯩꯈꯣꯏ ꯌꯨꯝꯗ ꯂꯥꯛꯂꯤꯕꯁꯦ ꯀꯩꯒꯤꯅꯣ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤꯒꯤ ꯕꯦꯗꯔꯨꯝꯗ ꯅꯪꯗꯤ ꯀꯩꯗꯧꯕ ꯆꯪꯂꯤꯕꯅꯣ ꯃꯗꯨꯅ ꯁꯣꯝ ꯅꯥꯀꯟꯗ ꯖꯁꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯅꯪꯒꯤ ꯅꯆꯟꯅꯨꯄꯤꯃꯛꯅ ꯑꯩꯕꯨ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯑꯁꯤꯗ ꯃꯁꯤꯒꯤ ꯑꯦꯗ꯭ꯔꯦꯁ ꯑꯁꯤ ꯄꯤꯔꯗꯨꯅ ꯂꯥꯛꯍꯜꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯃꯁꯨꯡ ꯄꯩꯁꯥ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯃꯍꯥꯛꯅ ꯃꯕꯨꯡ ꯑꯗꯨꯗ ꯎꯠꯂꯝꯃꯤ ꯃꯗꯨꯗꯤ ꯖꯁꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯁꯥꯔ ꯑꯩ ꯅꯪꯒꯤ ꯅꯆꯟꯅꯨꯄꯤ ꯄ꯭ꯔꯤꯠ ꯑꯁꯦ ꯃꯃꯥꯡꯊꯛꯇꯒꯤ ꯍꯥꯟꯅ ꯈꯪꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯑꯩꯅ ꯃꯍꯥꯛꯀꯤ ꯃꯊꯋꯥꯏꯁꯦ ꯀꯟꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯃꯥꯏꯅꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯔꯤꯁꯤꯀꯦꯁꯇ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯃꯆꯟꯅꯨꯄꯤꯗꯨꯅ ꯂꯤꯔꯛꯈꯤ ꯃꯍꯥꯛꯅ ꯑꯩꯒꯤ ꯊꯋꯥꯏ ꯀꯟꯈꯤꯕꯅꯤ ꯑꯗꯨꯒ ꯉꯁꯤ ꯑꯩꯅ ꯍꯤꯡꯗꯨꯅ ꯂꯦꯞꯂꯤꯕꯁꯤ ꯃꯍꯥꯛꯀꯤ ꯍꯥꯛꯇꯛꯇꯒꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯔꯟꯙꯥꯋꯥꯒꯤ ꯈꯣꯡꯕꯨꯔꯣꯏꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯁꯥꯔ ꯀꯔꯤꯒꯨꯝꯕ ꯃꯤꯒꯤ ꯃꯊꯋꯥꯏ ꯀꯜꯂꯦ ꯍꯥꯏꯗꯨꯅꯕꯨ ꯃꯍꯥꯛ ꯕꯦꯗꯔꯨꯝꯗ ꯍꯦꯛꯇ ꯗꯥꯏꯔꯦꯛ ꯆꯪꯕ ꯌꯥꯕ꯭ꯔꯅꯦ ꯃꯗꯨ ꯁꯣꯝ ꯅꯥꯀꯟꯗ ꯑꯃꯨꯛ ꯄ꯭ꯔꯤꯠꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯅꯪꯒꯤ ꯅꯆꯟꯅꯨꯄꯤꯅ ꯑꯩꯕꯨ ꯃꯐꯝ ꯑꯁꯤꯗ ꯃꯁꯤꯒꯤ ꯄꯩꯁꯥ ꯑꯁꯤ ꯄꯤꯔꯗꯨꯅ ꯀꯧꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯔꯟꯙꯥꯋꯥꯁꯨ ꯁꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯪꯂꯛꯂꯤꯕ ꯑꯁꯤ ꯅꯪꯅ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤꯁꯤꯕꯨ ꯅꯨꯡꯁꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯅꯨꯡꯁꯤꯗꯕ꯭ꯔꯥ ꯍꯥꯏꯕꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯔꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨ ꯁꯣꯝ ꯅꯥꯀꯟꯗ ꯖꯁꯁꯨ ꯇꯧꯐꯝ ꯂꯥꯛꯐꯝ ꯈꯪꯗꯕꯅꯤꯅ ꯅꯨꯡꯁꯤꯕꯁꯤ ꯍꯧꯔꯛꯄꯗ ꯉꯥꯏꯔꯤꯕꯅꯤ ꯒ꯭ꯔꯣꯋꯤꯡ ꯂꯞꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯃꯕꯨꯡ ꯑꯗꯨꯁꯨ ꯈꯔꯗꯤ ꯍꯔꯥꯎꯔꯝꯃꯤ ꯑꯗꯨꯒ ꯃꯆꯟꯅꯨꯄꯤꯗꯨꯅ ꯑꯃꯨꯛ ꯅꯪꯗꯤ ꯃꯁꯤꯒꯤ ꯅꯨꯄꯥꯁꯤ ꯅꯨꯡꯁꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯇꯤ ꯅꯨꯡꯁꯤꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯀꯔꯤꯅꯣ ꯍꯥꯏꯁꯤꯕꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯖꯁꯇ ꯑꯃꯨꯛ ꯅꯣꯡꯃꯩꯗꯨ ꯑꯣꯟꯁꯤꯜꯂꯗꯨꯅ ꯀꯥꯞꯀꯗꯧꯕ ꯃꯇꯝꯗ ꯃꯗꯨ ꯖꯁꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯄ꯭ꯔꯤꯠ ꯅꯪꯅ ꯇꯧꯔꯤꯁꯤꯕꯨ ꯀꯔꯤꯅꯣ ꯅꯪꯒꯤ ꯅꯕꯨꯡ ꯑꯁꯤꯅ ꯑꯩꯕꯨ ꯍꯥꯠꯍꯜꯂꯒꯦ ꯍꯥꯏꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨ ꯁꯣꯝ ꯅꯥꯀꯟꯗ ꯄ꯭ꯔꯤꯠꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯇꯥꯃꯣ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤ ꯑꯩꯈꯣꯏꯅꯤꯁꯦ ꯎꯅꯕ ꯈꯪꯅꯕꯁꯨ ꯀꯨꯏꯗ꯭ꯔꯤ ꯑꯗꯨꯒ ꯁꯨꯝ ꯂꯣꯏꯅꯔꯛꯇꯨꯅ ꯑꯩꯈꯣꯏꯅꯤꯁꯤ ꯑꯁꯨꯝ ꯅꯨꯡꯁꯤꯔꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯊꯦꯡꯅꯕꯁꯨ ꯀꯨꯏꯗ꯭ꯔꯤ ꯃꯍꯥꯛ ꯑꯁꯤ ꯌꯥꯝꯅ ꯀ꯭ꯌꯨꯠ ꯑꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨ ꯃꯕꯨꯡ ꯑꯗꯨꯅ ꯑꯩ ꯅꯨꯄꯥ ꯃꯆꯥꯁꯤꯗ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯁꯣꯝ ꯅꯥꯀꯟꯗ ꯖꯁꯇꯤ ꯌꯥꯝꯅ ꯄꯥꯈꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯑꯗꯨꯕꯨ ꯃꯆꯟꯅꯨꯄꯤꯗꯨꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯅꯝꯅ ꯊꯥꯖꯤꯜꯂꯝꯃꯤ ꯃꯗꯨꯒꯤꯗꯤ ꯃꯕꯨꯡ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯅꯪꯅ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤꯗ ꯂꯣꯝꯂꯣꯝ ꯇꯧꯒꯦ ꯍꯥꯏꯗꯨꯅꯕꯨ ꯈꯟꯒꯅꯨ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯁꯨꯝꯅ ꯇꯧꯕ ꯇꯥꯔꯒꯗꯤ ꯑꯩ ꯅꯪꯕꯨ ꯁꯣꯏꯗꯅ ꯍꯥꯠꯀꯅꯤ ꯃꯗꯨ ꯁꯣꯝ ꯅꯥꯀꯟꯗ ꯖꯁꯅ ꯍꯥꯏꯔꯛꯂꯤꯕꯁꯤ나 ꯑꯩ ꯑꯗꯨꯝꯅ ꯇꯧꯖꯔꯣꯏ ꯑꯗꯨꯒ ꯃꯇꯝ ꯈꯔꯗꯤ ꯄꯤꯕꯤꯌꯨ ꯑꯩꯈꯣꯏꯁꯨ ꯃꯄꯥꯟꯗ ꯍꯋꯥ ꯅꯨꯡꯁꯤꯠ ꯈꯔ ꯆꯠꯔꯧꯒꯦ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯄ꯭ꯔꯤꯠꯄꯨ ꯄꯨꯊꯣꯛꯇꯨꯅ ꯆꯠꯀꯦ ꯇꯧꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯔꯟꯙꯥꯋꯥꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯍꯣꯏ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯄ꯭ꯔꯤꯠꯀ ꯎꯅꯕ ꯂꯥꯛꯀꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯋꯥꯜ ꯀꯥꯔꯒ ꯂꯥꯛꯀꯅꯨ ꯃꯦꯟ ꯗꯣꯔꯗꯒꯤ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯖꯁꯁꯨ ꯈꯔ ꯅꯥꯄꯟ ꯈꯔ ꯀꯥꯖꯔꯛꯇꯨꯅ ꯃꯍꯥꯛꯀꯤ ꯈꯣꯡꯕꯨꯔꯣꯏ ꯑꯗꯨꯗ ꯍꯥꯏꯔꯛꯂꯤꯕꯁꯤ ꯃꯊꯪꯗꯗꯤ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄ ꯃꯇꯝꯗ ꯊꯣꯡ ꯑꯁꯦ ꯅꯤꯡꯊꯤꯅ ꯍꯥꯡꯗꯣꯛꯇꯨꯅ ꯊꯝꯃꯝꯃꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯁꯣꯝ ꯅꯥꯀꯟꯗ ꯄ꯭ꯔꯤꯠ ꯑꯃꯁꯨꯡ ꯖꯁ ꯃꯈꯣꯏꯅꯤ ꯅꯨꯡꯁꯤꯅꯔꯛꯄ ꯍꯧꯔꯛꯂꯦ ꯑꯗꯨꯒ ꯃꯈꯣꯏꯅꯤꯁꯤ ꯑꯁꯨꯝ ꯅꯛꯁꯤꯟꯅꯔꯛꯄꯗꯒꯤ ꯇꯁꯦꯡꯅ ꯅꯨꯡꯁꯤꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯖꯁꯁꯨ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯁꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯗꯨ ꯂꯥꯛꯂꯦ ꯍꯥꯏꯗꯨꯅ ꯍꯔꯥꯎꯔꯗꯨꯅ ꯃꯍꯥꯛꯀꯤ ꯀꯥꯗꯨꯗ ꯗꯥꯟꯁ ꯇꯧꯖꯗꯨꯅ ꯂꯩꯔꯝꯂꯤ ꯇꯟꯖꯥꯗꯨꯅ ꯃꯍꯥꯛꯀꯤ ꯊꯣꯡ ꯑꯗꯨꯒꯤ ꯗꯣꯔ ꯕꯦꯜ ꯑꯗꯨ ꯈꯤꯡꯉꯛꯈꯤ ꯃꯍꯥꯛꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯃꯐꯝ ꯑꯗꯨꯗ ꯕꯥꯂꯤ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯒꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯇꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯕꯥꯂꯤ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯁꯨ ꯇꯧꯐꯝ ꯂꯥꯛꯐꯝ ꯈꯪꯗꯅ ꯕꯥꯅꯤ ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯔꯤꯕ ꯃꯗꯨ ꯁꯣꯝ ꯅꯥꯀꯟꯗ ꯕꯥꯅꯤꯁꯨ ꯍꯣꯏꯅꯦ ꯑꯩꯅꯤꯅꯦ ꯕꯥꯅꯤꯅꯤꯅꯦ ꯑꯗꯣ ꯏꯃꯨꯡꯗ ꯆꯪꯉꯣꯒ ꯍꯥꯏꯔꯔꯣꯏꯗ꯭ꯔꯣ ꯀꯥꯎꯔꯕ꯭ꯔꯣ ꯅꯪꯕꯨ ꯑꯩꯁꯤ ꯅꯪꯒꯤ ꯅꯨꯄꯤ ꯑꯣꯏꯔꯤ ꯍꯥꯏꯕꯁꯦ
asum tawduna bani su mahaki kaduda sarachat changai madagdi somnakana bani su adum sangtuna mahaki yumadu yamna fazai haiduna hairake aduga mafam madu chakaiduna deriba posai chingada uruba matamda aina bisi tokteni haiduna hairake madu somnakana jasna haraglibasna nangti mafam sira karo palalibuno divorce ki je thenba lalibra haiduna haire madu somnakana bani haraglibasna nati aina ngona karigumba ma haigi haiduna lalibani madu somnakana jasna haraglibasna karigumba haningba leiba tarakari nang phone tawduna harakpasu yaina haiduna harakpa matamda madu somnakana bani na yamna haraujara haraglibasi phone da harakpa yadabai tawbani masidi khara personal oibani haiduna harake kaino haisibu haiduna somnakana jasna happa matamda ai pregnant oire haiduna bani harake wafum madu tarba matamda somnakana jasti tarang chatpa haibitu wari mahaki punsida hauji plate laglabani aduga mahaki hanagi nupi du latuna pregnant oire haiba wafum si tarba matamda mahaki topom lapang khangda haibitu waikre madagdi somnakana jastu topom lapang khangdana mahana haraglibasi congratulations adu pharini angang sigi mapadi kananu haiduna harake wafum madu tarba matamda somnakana bani su tarang chale aduga mahana just khopang tharame aduga bani na just haraglibasi kariba mapa kananu gana nangna halibse kamai toribna tholiba tholok chinga chi khangnaba urba matungda nangna mapa kananu gana hanglibani ne nangise loina kaukhibai mawla nisingdraba haiduna harake madu somnakanda jasu nisingdra haiduna re madura bani haraglibasna ai nisingalage aikhoini khainaramdai chanaramdai matamaduda yu thakidana yu tharaba matungda aikhoini si ngawba yaba ngawraba matungda aikhoini matamaduda aikhoini si physical oikre aduga physical oiba matamda protection su amda sijina haude wafam madu taraba matamda somnakanda jasu topon lapang khangda baibidu waikre aduga mahaksu tarang chatuna lere aduga somnakandana bani su yamna haraurami madu jasna haraglibasna nangi goal nangi career nangi aspiration singa duri kamai thobunu haiduna harake madu bani haraglibasna madudi aina angang asigi mama oiraba matungda kona kona khanarani aduga mama ama oiba haibasi isona piba tanja amani masi aingondadi ihan hana tholibani career ki oiba taragadi ai work from home da loire madu somnakanda jasu topon lapang khangdana aseng barani haiduna hangduna lechiramli tholiba singa si aphabagi damata tholibani aduga aikhoigi matang asinadi isagi damata tholibani nang ai aduga aikhoigi sangsar sida anauba misak amasu yaurukladabani aduga aikhoini gi marakta hobji kanamta lalrwa haiduna harake somnakanda jasu tarang chatuna lere aduga tanjadura mafamada pritna mu phone toksarakle phone toksalakpa matawudura somnakanda jasti pakatuna phone adu mahake makotagi takhige tobu matamaduda bani na okay aduga phone adu prit asi kanano haibasi choidna bani na halakpa tare haiduna ngakpi haiduna harake madagidi somnakanda bani na haraglibasna nangi phone asidi switch off oiduna leibasidi haiduna harakpa matamda o mayo modi charger toruge haiduna phone adu paiduna ma charger thiladuna somnakanda prit ka wari sanarame madagidi prit na haraglibasna nangonda yam emergency oiba paw matamda ba yararoi haiduna harake maramaduna aikoi yumda la haiduna re madu somnakanda ai lakpa pharak tagani haiduna jasna hajarappa matamduda prit na haraglibasna Kaligumba nangna aikhoigi yumda laktaba taragadi ai oina nangina yumda lakani haiduna le wafam madu taruba matamda somnakanda jasti pakatuna loikre maramaduna plate lakpa taragadi yum masida bani lei habsi khangkiba taragadi phibam taru khaladuna mahaksu mahake boxer adu seladuna jogging ama leladuna mafam maduri chenthore mafam maduri chensurakpa matamda jaski neighbor na mangon haraglibase jas nangdi khangau shetpa kawri ne haiduna harake madu somnakanda jasu aisu protection sijina ba kawre haiduna ma mafam maduri gi topum khangduna gari du kana thoduna ma plate ki memde yoroke magdi somnakanda jasu yamna pakaladuna plate ki manakta changai aduga plate ki manakta changtuna plate na haraglibase ainongonda karigumba ma utke tawbuni haiduna re kaino haiduna mahana harakpa matamda pregnancy test kit ama ulakhi aduga mahagasi positive oire haiduna re adubu somnakanda jasti masigi wakalona si mahana di khaludabani mahana Prita haraglibasi nang COVID positive orabra haiduna harake aduga aingondagi khara lapna leihu haiduna re mada prina mu haraglibasna masi COVID ki natime masi pregnancy test kit neme haiduna harake aduga ai pregnant ore haiduna harake wafam adu torubu matamda somnakanda jasti tarang chatpa haibido ore mayumda bani su pregnant ore haiduna hare aduga somnakanda amo Prisu pregnant ore haibuga wafam masi tarubu matamda mahak topom khangdaba haibido waiki mada jasna mu haraglibasna akoidi protection sijina khibadai ni haiduna hakpa matamda protection adu kai khibata ledana pregnant oiduna leramni sidi haiduna harake wafam madu taruba matamda somnakanda jasti tokhon lapang khangdabani na madugi protection semliba company du da mahak case tawuni haiduna ma ishawlang duna leramli madugi print na haraglibasna aina nongda pawiyamna nungaiba matamle aduga nangna harawda bida company du da case tawi matangda oina haiduna leribase karigino haiduna mahaksu sawroke
ꯇꯧꯐꯝ ꯈꯪꯗꯕꯗꯒꯤ ꯁꯣꯝ ꯅꯥꯀꯟꯗ ꯖꯁꯁꯨ ꯑꯩ ꯌꯥꯝꯅ ꯍꯔꯥꯎꯕꯤꯅ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯎꯄꯥꯏ ꯂꯩꯇꯅ ꯅꯣꯛꯁꯟꯅꯕ ꯁꯥꯔꯝꯃꯤ ꯁꯣꯝ ꯅꯥꯀꯟꯗ ꯄ꯭ꯔꯤꯠꯇ ꯃꯍꯥꯛꯁꯨ ꯃꯊꯥ ꯌꯥꯝꯅ ꯁꯥꯏ ꯍꯥꯏꯕꯁꯤꯁꯨ ꯎꯠꯄ ꯌꯥꯗ꯭ꯔꯦ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗ ꯃꯍꯥꯛ ꯀꯞꯄꯗꯤ ꯌꯥꯝꯅ ꯀꯞꯅꯤꯡꯂꯕꯅꯤ ꯑꯗꯨꯒ ꯀꯞꯄꯁꯨ ꯌꯥꯗꯕꯒꯨꯝ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯀꯞꯅ ꯅꯣꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯄ꯭ꯔꯤꯠꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯉꯁꯤꯁꯤ ꯌꯥꯝꯅ ꯉꯛꯄ ꯊꯧꯗꯣꯛ ꯑꯃ ꯍꯥꯏꯕ ꯇꯥꯔꯒꯗꯤ इंटरनेशनल प्रेगनेंसी डे ने हादुन हारके वाफम तारुब मतमदा सोमनकंदा जसु तफम खंगदबदगी फैने अदु तारगदी मिपुम खुदिमक सिंगसी ngasi ai pregnant ore habagi koilaw lawduna mi खुदिमक हाइदुरिनी ने हादुन हारके मदगदी सोमनकंदा जसु मकोगदु तरंग चलदुना लेखलदुना मासु प्रीत की मयमदगी थोलखी मदगदी तंजादुना सोमनकंदा जस की ममाना मंगोना फोन तौरे अदुगा जसना हारगलिबसे इमानंगी अपामबदु थुंगेने लाइने पीबसे अमकदगनते अनि नि हादुन हारके ममादुसु कैनुने हाइदुना मासु तरंग चतुना लेखरे अदुगा सोमनकंदा जसु कपचाब नतना मा उपाय लेखिदे अदुगा मा प्रीत की मयम ममांग अदुदा मकोक पादुना मथा सादुना अदुमक तरंग चतपा हाइबदो ओइक्रे मथा यामना साबा हाइबदो ओइरे मरम अदुना मासु ममानबग लोइनना हाइबदि माहक ममानबा कुन्नुगा लोइनना मासु बार अमदा यु थपलालमे अदुगा माह मथा यामना सादुना लेबगी मवंग अदु उरुप मतमदा माहक ममानबा कुन्नुना हरगलिबसना नंग सिबु कमाय तब मीनो ममा थकी मतमददी अंगांग पोक्से हाइबा मतमदा याखिदबनी अदु हौजिति नंगिदमक्ता अंगांग अनि लाक्लबनी नंगी पुंसी सिदि मथोंग मथोंग साखिद्रेदा हाइदुना सोमनकंदा ममानबदुना हाइजरपगी मवंग अदु तारुब मतमदा जसु यामना सौरप हाइबदोरी अदु ममानबदुना माना पारिबा स्ट्रेस रिलीफ बॉल अदुना ममानबदुबु थोंगके मदु ममानबदुना करिगिदमक्तरो नंगना एंगोन फुरकलिबसना हाइदुना हारके मदगिदि कुन्नुना मफम अदु लेरिबा होटल अदुगी रेस्टोरेंट अदुगी सेफ अदुबु कौरमी माके मम्मिंग असना टाइनी कौवे मम्मिंगना टाइनी कौजब तारगसु मसादी एलिफेंट दौना सौजरिबनी करी लगे मिस्टर कुन्नु हादुना हपम मतमदा आगी मरुबसे मथा यामना सारबनी मरम अदुना रेस्टोरेंट असिदा लेरिबा ख्वाइदगी स्पेशल ओइबा डिश अदु पुथोकपिरो हादुना हारके मदुदा मफम मदु लेरिबा टाइनी हारिबा सेफ अदुना ngasi आइटम सिंग असि डबल द लोइना लेरि हादुना हारके अदुगा अदोमना ऑर्डर तौरप मतमदा डबल ने अखोइना सर्व तौदुइसे हाइदुना हारके सोमनकंदा डबल हाइबो वाफम अदु तारुब मतमदा जस्टि इ यामना काबा हाइबदो ओइरे माकी पुसिदजु लाक्लिबसे डबल ने नुपीबु ओइरो मसाबु ओइरो डबल ने फंगलिबसे मदो उतुरु माकी सोमनकंदा सावबुर लोइख्रे अमसुंग माना ताइनी हारिबा सेफ अदुदा ओइना ताइना दुना दिरमनि मदो उतुरु सोमनकंदा सेफ अदुना नंगि नमानबसि ngaurब माली मफम मसिदगी पुथोकरो यूके दगी पुरक चक्रो हाइदुना हारके ममानब कुन्नुना नंगो अमता तथोमी कैनो नंग तोरसिबो हाइदुना महापो यू पिथक्तुना थममी मदगिदि मथंग सेंदना अखोइना उबा फंगलिबासे जसु बानीबु प्रीत के मनाक्ता पुरा लागले अदुगा मफम मदुदा मासु असेंगबसिंग अदु प्रीत हाइजगे हाइदुना तोरमली मतौदुदा सोमनकंदा प्रीतना माहक्सिबु कनानो हाइदुना हाके मदगिदि वानीना हाइलिबसना प्रीत आई असे जस के पुंसिदा अहांब लाखिबा नुपीदुनि अदुगा माहक आइगा युम्बा मरिसु लेख्रे अखोइनिसे काइना खिगे हाइदुना तौबनी अदुबो हौजिक्ति आई माहकी मचाना प्रेग्नेंट ओइदुना लेरे हाइदुना हारके वफम मदु तारुब मतमदा सोमनकंदा प्रीतसु असावबुनि हेमलदुना माहकी मनाक्ता लेरिबा शॉटगन अदु पुथोरक्तुना नोंमैदु कापके मतौदुदा सोमनकंदा जसना कैनो नंग तोरदुबु ngaurabra हाइदुना माहना प्रीत हंगजदुना लेरमनि मदुदगिदि बानी चंगसेलक्तुना मंगोना नोंमै कापिगनु हाइदुना हाजिरखे मदुदा प्रीतसु असावबुनि हेमलदुना माहना वानीदा ओइना नोंमैना कापके मतौसुना मफम मदुदा वानी सीख्रे मतौदुदा सोमनकंदा जसु ज्ञान मांगलदुना बानीगिदमक्ता तेंथा मखादा ओलदुना कप्तुना लेरमली अदुबु महाना ज्ञान तरप मतमददि पुनमक्सिंग असि महाके वाखल ओइदुना लेरमली करिगुंबा महाना प्रीत वाफमसिंग असि हारिबा तारगदि बानी असि सोइदना सिबा तार हाइदुना महाना खंजरमी प्रीतना करिनुना मखादा ओंदुना लेरिबसिबु हाइदुना हारप मतमदा सोमनकंदा जसु उपाले चतुना तरम चकिदुना महाना हरगलिबसि प्रेगनेंसी मतमददि इखंग खौदरा वांथबा अमसुंग कोंगावबा सिना चिंबा कया सिंगसे तौबुना त्र हाइदुना हारके मद सोमनकंदा प्रीतना मुहरगलिबसना करिनो प्रेग्नेंट ओइबदि आइना ओइ ओइरगा नंग सिदि यान नोकनिंगिबो हाइदुना मखोइनि नोंमिनारमे मतौ असुमना जसु फिबम मदुबो फागि ओथोरलदना माना कंट्रोल तौबा हाइबदो ओइरमे तंजादुना मफम मदुदा प्रीतकी मपुंग रंधाबा हाइबदो लागले अदुगा माना साउदुना हरगलिबसे आइना नंगबो आइगि चनपिगा कोइबा सेमिनो लांमिनरसु हाइदुना थादोखरगा नंगना आइगि चनपिसे ओइना प्रेग्नेंट ओहलक्लिबसे कमाय तौरिबनो हाइदुना हारके अमसुंग मागयमना साउरखे मतौदुदा सोमनकंदा जसना हारगलिबसना थोकलिबा थोदोकसिंग अदु सोइबदगी थोखिबनि हाइदुना हारके मद रंधावाना हारगलिबसना हाय अदुम हाइगनो नंग करिगुंबा आइगि चनपिसे प्रेग्नेंट ओइबा तारगसु नुसिनबदगी थोखिबनि हाइदुना हाइगेदि हाइगो अदुबो सोइबदगी थोखिबनि हाइबदि हाइगनो हाइदुना महाना महाके मसेना पादो निंथिजना
पाखतन बिदमत थेमजरमी मदुगि मफम अदुदा पंडित अमा कौले कलिगिदमत पंडित कौरिबनो हाइदुना सोमनाकंदा जस्टी यामना पकत पाइबदो ओइरमी मदुदगिरि मफम अदुदा पंडित अदुसु फमलदुना मतम अमा होतुना लेरमनी हाइबदि अफब नुमिनि कलिगिदमत अफब नुमित होलिबनो हाइदुना जसना हलखे अमसों माला खंजरिबसना पोलकदुरिब मसासिगी नामकरण तौनबा हाइबदि ममिंग थौनबिदमत पंडित असिबु कौरिब्रा हाइदुना हाखे अदुबु सोमनाकंदा मबुंग अदुना हाइरगलिबसना लोहोंबिदमक्तनि हाइदुना हाइरै मदु सोमनाकंदा जसु तंतन पाइदुना कनागी लोहोंबनो हाइदुना हापा मतमदा प्रिटना हाइरगलिबसना अखोइगी लोहोंबनि हाइदुना हाइरखे तबुदबु सोमनाकंदा जस्ति तंतन पाइबा हाइबदो ओइरे मरमदि बानिगा महाका डाइवोर्स तौनखिबा लेबसु नते अदुगा हानगी नुपीदु लैना लैना कलिगुंबा अतोप नुपी मगा लौबा तारगदि सोइदना महापु कोटना दंदी पीबा तारे हाइबसि इंडियादा लेहौरिबा कोर्ट की जज अदु निसंगलदुना महाकसु तरंग चतबा हाइबदो ओइख्रे मदु सोमनाकंदा जजसु लोहोंबसिबु मतौ कलमना येथोक्तुरिबनो हाइदुना महाना खंजरगदुना महाना रंधावादा हाइरगलिबसे करिगिनो असुक थुना हाइदुना हाइरकपा मतमदा पंडित अदुना हाइरगलिबसना था तरुक तरे लमुक्ति लोहोंबगी मतमसे सुंगसंग छंगरोय मरमदे आई छंगदि हाइदुना हाइरे मदु रंधावाना महाकी डेटसिंग अदु लोइना कैंसल तौहनग्रो हाइदुना महाकी मीदुरा हाइरमी असुम तौदना सोमनाकंदना अमु जजसु लोहोंबसि यारो हाइदुना हाइरखे करिगिनो नंगसु डेट लैतब्रा हाइदुना सोमनाकंदा रंधावाना अमु हाइरकपा मतमदा डेट लैतबई वादि नते अइना लोहोंबा यारो हाइबगी मरमदे कलमता हंजगेने अदोमना अदोमगी बाबागी लोहोंबदुदा यावब्रा हाइदुना हाइरखे वाफम रुदरबो मतमदा सोमनाकंदा रंधावाना साउतुना नमु ngawrabro mapagi lohongdabu macha matau karamna yawdribano haiduna haike madu jasna haraglibasna madu mangna ain haninglibasi masumna mapagi lohongbasi kanaptana yawba ngamnadabni maram maduna aigi ichadadi masumna thonba pami mapa mama lohongba matamda mahaksu yawholduna mapaga mamaga lohonglingai matamadada mama nupa natraga mama nupidu mahakki mamaga loinana akhoi lohongbadubu yengladuna jawai sabadugi matawdu ai yeningi haiduna harake वफम रुदरबा मतमदा सोमनाकंदा रंधावासु यारे हाइदुन हाइरे अमसुंग मसिगी आइडिया से यामना फजबनि हाइदुन हाइरखे अदु तागदि असमना तौसि हाइदुना माना प्रीता हांगपा मतमदा प्रीतनसु असमना होंगसि हाइदुना माना मयामबद्र हाइजरमी मतो असमना सोमनाकंदा जसु दशा अमा कोकचबा हाइबदो ओइख्रे मदगलि दशा अमा कोकले खलदुना सोमनाकंदा जसु मयुम चलगा हाइदुना थोलकपा मतमदुदा माकी फोन अदुदा मखोय यमथंगनबदुना माकी नपी बानी असि मबुक यामना नारे अमसुंग महापु हॉस्पिटलाइज तौदबा याररो हाइदुना हाइरखे वफम मदु महाना मेसेज अदु पारुबा मतमदा महासु स्वाइ लाउदुना महा यामना थुना मयुम तमना गारि थौदुना लालमी मदुदगी महाना मयुम योखपा मतमदा वालीसु मखोयगी थोंजिन पान अदुदा अवाबा चैना खांगलदुना लेरंबगी मोंग अमा महाना उबा फंखे मतौ असुमना महासु बानीबो यामना थुना गारिदुदा हापतरदुना हॉस्पिटल तमना पुरदुना लालमी लंबीदा बानीसु महाक मबुक यामना नादुना मफम मदुदा गारिदुगी मनुंग अदुदा महाक वांथाखरे अदुबु सोमनाकंदा जसु बानीबु लौलम तौबा पामदबना मरम ओइदना महासु बानीदा असेंबसे हाइदोलगे हाइदुना खलमी असुम तौदना महाना बानीदा हाइरगलिबसे बानी अखोइनीना खाइनबा मतमदुना नंगना एंगोंदा नंग असि मूव ऑन तौख्रो हाइदुना एंगोंदा हाइखिदना मतौ असुमना था अमगी मतुंगदा आई प्रीत हाइबा नुपी अमगा थेंगनारे अदुगा अखोइनीसे यामना नुक्सिनारे हाइदुना हाइरखे मतौ असुमना महाना वानी से करंबा फिबमदा लेरमद्रिबनो महाकि वाहि असि तारबा मतुंगदा खलदुना मांगना मनिंगलमदा यंगथोरकपा मतमददि वानी दे मफम अदुदा ज्ञान मांगदुना तादुना लेरमले मतौ असुना महासु करि तौगदमदा हाबिसे महा ज्ञान ताखिद्रे मदुदगिदि वानीना वांथदुना लेबिगी मौंग अदु उरुबा मतमदा महासु पाखतपा हेमलदुना गारिदु कन्ना थौबा मतमदा महाकि मराइबक थिबा हागदरा रंधावासु महाकि मचनपिदबो हॉस्पिटलदा पुनबैदमुता महासु गारिदुदा मचनपिदबो लोइना महाकि इमुंगदा थबक इंखांग तौरिबा अमसुंग महाकि मीदु पुरदुना गारिदुदा लाकपा टाइमिंग अदुदा जसकी गारिदुना मखोई गारिदुदा ओवरटेक तौदुना चखिबई मतौदुदा सोमनाकंदा रंधावादी सावपन लोइख्रे मदुदा सोमनाकंदा रंधावागी मी अदुना तामो महागसिदी नंगी नसेनुपा अदुनी हाइदुना हाइरखे वफम दुदारबा मतमदा सोमनाकंदा प्रिसु यामना ngalduna जस्ती कगिनु महाना गारिसु यामना कन्ना थौरिबसे हाइदुना मखोइसु खनरमी मतौ असुमना मखोइसु जसकी गारिदुबो कोइतान तानरे असुम तानरपा मतमदा जससु माथा यामना साब हाइबदो ओइरे अदुगा कनानो आइगी मनिंदा गारि असुम कन्ना होरोन खोंगइसुबो हाइदुना सोमनाकंदा जसना हंदुना येलुबा मतमददि महाकि मवाई अमसुंग महाकि नुपी प्रीतदु महाकि मनिंदा गारि थौदुना लाकपै मतौदु उरुबा मतमदा महाकि पाखतपरा रोइख्रे मदगि रंधावाना जसता फोन तौसरु हाइदुना फोन अदु तहवली फोन अदु तौबा मतमदा सोमनाकंदा जससु तौफलापं खंगदबदगी मा फोन अदु कथलदुना स्विच ऑफ थमख्रे फना यामना कन्ना रंधावासु महाकु ताना जपनी अदुबो
traffic signal lakpana maram oiduna somnakanda jasu gari do kanna thoduna hospital lomda chakre randawa amasung mahaki imung manungi mising adu upalitabani traffic signal da banduna lehobata ke mahaki mi aduna ti thau haiduna rakpa matamda mafam se landani mafam se Ludhiana na tini nang haiduna mahaki mi aduna randawa na chaiduna leramli mato sumna jasu britpu hospital da porkle aduga mafam maduda pusalapam matamda mafam madura selfie kumar haiba compounder amagam haka thenarami mahaksu mafam madura selfie kapla mahakna emit torumdai matamuda ja samasung bani makoinigi photo ma kaplami kalgida muta photo kaplibno haiduna hakpa matanda hawjiti digitization gi matamadu oirebanina hawjiti digital ngata oire mato usumna nangasi emit toribani haiduna haraki aduga mahana mafam madur deriba Sophie kauba nurse aduda Dr. Gulati gi manakta mahakasi pusankro haiduna pusalanki madigidi sonakanda jasu source sanitana honja bahibdo ore aduga masu Dr. Gulati haribana padu tholakpa ngaiduna leremli mafam madudagi Dr. Gulati tholakpa matamda aigi napi bani du matau kamda hori haiduna hakhe adu mahana hangliba wahangsing adugi pakhom madu pidabida Dr. adunadi mahana mahaki philosophical oiba wa ke amarum haiduna leri bani kamai toribno haiduna jasna hangjaba matamda Dr. aduna haraklibasna bani natine wari ni haiduna harake mama amagi wari ni mama amana mahaki masa se tha ahum mukti mahaki matam bagda thamjabani aduga punchi chupuna mahaki thamoida thamjabani adu bani debu kamtori gaiduna somlakanda jasna hanjarappa matamda Dr. Gulati su mahaki haibam thokwa mahak se bani nate mahak sidi khudamni aduga mama amagi khudamni haiduna harake mama amagi mabukta angang amana khomwana karoppa matamda mama adugi thamoidudi tanik baibido wajabani madu somlakanda jasti mahati khudu sogat baibido wale Dr. Aina Vani si kamtorgi haiduna hangba matamda nana ngangpham thokpa pangang nganro leribisa karigino haiduna harake mada Dr. aduna mahapo ningthina phamalladuna larik ahum puthorladuna masigi larik asi pabiyo masi mama ama oiba matamda yamna maru oiba larik ngaktani aduga akonbagi larik asina ai isamagna ijabani haiduna harake madri somnakanda jasu sawna loikre aduga mahana Dr. aduna haribase ai mafam khazira exam piba lakpanate aduga aina mapa oribase nangoda hanglaga oithibasuna te maramaduna ai bani unaba changani aduga nangna engona thingakpa yaru haiduna mahag yamna sawaduna bani unaba changki madri somnakanda Dr. Gulati na haja horibasana masikina pase mapa oini haibada matik yamna sadini haiduna harake matosuna bani su somnakanda ultrasound loduna leremli aduga ultrasound aduda mafam adura jasu yengjaduna mahaki thamoidu penjaba haibda waiki aduga bani na haraklibasana jas mamangtaki matamdati aina angang asi pamlamdabani adubu angang asina hawjik taibang asida khongdarakpa matam asida mahana hawjikti aigi sangsarsi oidorabani madigdi billing counter aduda paisa pithomduna somnakanda jasu tholakpa matam aduda mahaki midmangda hawjik randawa su mafam adura machanupidabo checkup tawbidamta lakhi matawadu uruba matamda somnakanda jasti complete khamba habdole sa thambadu so loina othoki aduga mahak mafam adudagi thaba machataba yadre maramaduna nang cafeteria da lera mohaduna mahana wani da harake amasang bani su mafam aduna adumuk chatru lehawle madigdi somnakanda prisu mafam adura chawpa matamadura bani ga mahaka thainarame madigdi prisu washroom dam da changu ga haduna mahaki caretaker oriba nupiduga washroom da changpa matamda mafam aduda jasu phamdra lemagi matawadu urba matamda nangdi mafam sira kadawribano haiduna harake matawadu mafam aduda randhawa amasung mahaki imung manungda reba mising adu loina lakle madagidi randhawa su mangonda wahang pahong tawduna leremli aduga mahana jasta hanglibase nangna mafam sira kadawriba madugi matakta ngasai traffic da aina nongonda phane yamna horon khongi aduga gali khamu haiduna sohai adu sutade madugi matakta phone su tawi phone tawbuda phone adu kathalaba matungda switch off su amuk tawle aduga nangna mafam sira leremli pasina kamai toribno haiduna harake wafam mudu taruba matamda somlakanda jasna haraklibasna ai mafam asira purikki damakta khalladuna khwaidigi phaba hospital se karambano haibase thiba lakhibani haiduna harake ai mahapu yamna nuchi maramaduna mahaki damakta yamna afaba hospital se karamba oiduribano haiduna ngatana hana mafam asira lakhibani haiduna harake wafam mudu taruba matamda somlakanda randhawa amasung pritsu mana haikiba wafam sing aduda loina thajaba haibdo werame madigdi mafam adura selfie kumar haiba compounder adu lagle aduga Dr. Gulati na nangbu kawrapani haiduna harake malai bakthibna so bani amasung prit ki doctor ase Dr. Gulati masamangna loina oiduna leremli madigdi somlakanda jasu prit ki mahaki tampakta tumjaduna lebile mato usumna mahaksu mafam adura lotuna lehawle aduga
ꯄ꯭ꯔꯤꯠꯁꯨ ꯗꯣꯛꯇꯔ ꯒꯨꯂꯥꯇꯤ ꯎꯅꯕ ꯆꯪꯈ꯭ꯔꯦ ꯗꯣꯛꯇꯔ ꯒꯨꯂꯥꯇꯤꯅ ꯆꯦꯛ ꯇꯧꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯁꯤꯗꯤ ꯊꯣꯏꯗꯣꯛꯄ ꯑꯔꯨꯕ ꯅꯠꯇꯦꯗ ꯄ꯭ꯔꯦꯒꯅꯦꯟꯁꯤ ꯃꯇꯝꯗꯗꯤ ꯁꯤꯒꯨꯝꯕ ꯃꯆꯥ ꯃꯁꯨꯒꯤ ꯑꯅꯥꯕꯁꯤꯗꯤ ꯑꯗꯨꯃꯛ ꯇꯧꯅꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯕꯨ ꯃꯄꯥ ꯑꯗꯨꯕꯨ ꯀꯗꯥꯏ ꯂꯩꯕꯅꯣꯅꯦ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯖꯁ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯅꯤꯅ ꯃꯍꯥꯛ ꯃꯥꯛꯁ ꯑꯃ ꯀꯨꯞꯁꯜꯂꯗꯨꯅ ꯍꯣꯁꯄꯤꯇꯥꯜꯒꯤ ꯌꯨꯅꯤꯐꯣꯔꯝ ꯑꯗꯨ ꯁꯦꯠꯂꯗꯨꯅ ꯆꯪꯉꯛꯈꯤ ꯑꯗꯨꯒ ꯅꯪꯒꯤ ꯅꯃꯥꯏ ꯅꯃꯤꯠ ꯈꯨꯝꯖꯤꯜꯂꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯃꯍꯥꯛꯁꯨ ꯄꯥꯎꯈꯨꯝ ꯑꯗꯨ ꯄꯤꯗꯅꯕꯒꯤꯗꯃꯛꯇ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯗꯣꯛꯇꯔ ꯒꯨꯂꯥꯇꯤꯅ ꯍꯥꯏꯈꯤꯕ ꯗꯥꯏꯂꯣꯒꯁꯤꯡ ꯑꯗꯨ ꯃꯊꯪ ꯁꯨꯝ ꯍꯥꯏꯔꯛꯈꯤ ꯃꯇꯧ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯗꯣꯛꯇꯔ ꯒꯨꯂꯥꯇꯤꯗꯤ ꯌꯥꯝꯅ ꯏꯝꯄ꯭ꯔꯦꯁ ꯑꯣꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯗꯨꯒ ꯑꯉꯥꯡ ꯑꯃꯒꯤ ꯃꯄꯥ ꯑꯃꯅ ꯄꯥꯒꯗꯕ ꯂꯥꯏꯔꯤꯛ 3 ꯂꯩ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯛꯈꯤ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯡ ꯑꯁꯤ ꯃꯃꯥꯡꯊꯛꯇ ꯗꯣꯛꯇꯔ ꯒꯨꯂꯥꯇꯤꯅ ꯍꯥꯏꯔꯛꯈꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯃꯉꯣꯟꯗ ꯑꯃꯨꯛ ꯍꯟꯅ ꯇꯥꯍꯟꯕꯒꯤ ꯋꯥꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯗꯣꯛꯇꯔ ꯒꯨꯂꯥꯇꯤꯁꯨ ꯖꯁꯄꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯁꯤ ꯌꯥꯝꯅ ꯏꯝꯄ꯭ꯔꯦꯁ ꯑꯣꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯑꯃꯁꯨꯡ ꯅꯪ ꯑꯁꯤꯗꯤ ꯃꯄꯥ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯒꯅꯤ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯃꯥꯡꯗ ꯃꯄꯥꯅꯤ ꯍꯥꯏꯗꯨꯅ ꯑꯃ ꯂꯥꯛꯂꯝꯃꯤ ꯃꯍꯥꯛꯇꯤ ꯃꯊꯣꯡ ꯌꯥꯝꯅ ꯆꯥꯗꯦ ꯃꯍꯥꯛꯇꯤ ꯋꯥꯉꯥꯡ ꯁꯉꯥꯡꯁꯨ ꯌꯥꯝꯅ ꯐꯖꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯗꯣꯛꯇꯔ ꯒꯨꯂꯥꯇꯤꯁꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯐꯣꯟ ꯇꯧꯔꯛꯂꯦ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨ ꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗ ꯄ꯭ꯔꯤꯠ ꯑꯃꯁꯨꯡ ꯖꯁꯁꯨ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯄ꯭ꯔꯤꯠꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯅꯪꯁꯨ ꯋꯥ ꯌꯥꯝꯅ ꯉꯥꯡꯃꯟꯈ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯄꯣꯊꯥꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯇꯟꯖꯥꯗꯨꯅ ꯃꯍꯥꯛꯀꯤ ꯐꯣꯟ ꯑꯗꯨ ꯇꯥꯈꯤ ꯃꯍꯥꯛꯀꯤ ꯐꯣꯟ ꯑꯗꯨ ꯇꯥꯕ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯁꯦꯜꯐꯤ ꯀꯨꯃꯥꯔꯗꯨ ꯆꯪꯉꯛꯏ ꯑꯗꯨꯒ ꯅꯪ ꯑꯁꯤ ꯑꯩꯅ ꯐꯥꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯅꯤꯅ ꯁꯣꯝ ꯅꯥꯀꯟꯗ ꯖꯁꯁꯨ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯈꯪꯗ꯭ꯔꯦ ꯃꯇꯧ ꯑꯁꯨꯝꯅ ꯁꯦꯜꯐꯤ ꯀꯨꯃꯥꯔꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯅꯪ ꯃꯄꯥꯟꯗ ꯊꯣꯛꯂꯛꯎ ꯃꯄꯥꯟꯗ ꯊꯦꯡꯅꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯄꯥꯟꯗ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯖꯁꯇ ꯍꯥꯏꯔꯛꯂꯤꯕꯁꯤ ꯅꯪꯅ ꯇꯧꯔꯤꯕꯁꯤ ꯅꯨꯄꯤ ꯑꯅꯤ ꯂꯣꯜꯂꯗꯨꯅ ꯑꯉꯥꯡ ꯑꯅꯤ ꯄꯣꯛꯀꯗꯕꯒꯤ ꯉꯥꯏꯗꯨꯅ ꯂꯩꯕꯅꯤꯅꯦ ꯑꯗꯨꯒ ꯃꯁꯤ ꯋꯥꯐꯝ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯔꯟꯙꯥꯋꯥꯅ ꯈꯪꯕ ꯇꯥꯔꯒꯗꯤ ꯅꯪꯕꯨ ꯁꯣꯏꯗꯅ ꯍꯥꯠꯇꯣꯛꯄꯤꯈ꯭ꯔꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨ ꯖꯁꯅ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯂꯣꯠꯀꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯅꯪ ꯀꯔꯤ ꯇꯧꯒꯗꯧꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯕ꯭ꯂꯦꯁꯤꯡ ꯑꯃ ꯆꯪꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯇꯧ ꯑꯁꯨꯝꯅ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤ ꯄꯩꯁꯥ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯄꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯌꯥꯝꯃꯦ ꯍꯥꯏꯗꯨꯅ ꯁꯦꯜꯐꯤ ꯀꯨꯃꯥꯔꯅ ꯖꯁꯀꯤ ꯕꯦꯒ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯂꯧꯈꯤ ꯃꯗꯨꯒꯤ ꯁꯣꯝ ꯅꯥꯀꯟꯗ ꯃꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯀꯨꯅꯨꯁꯨ ꯃꯍꯥꯛ ꯃꯌꯨꯝꯗ ꯍꯟꯖꯔꯒꯦ ꯑꯩ ꯅꯪꯒ ꯂꯩꯃꯤꯟꯅꯕ ꯉꯝꯖꯔꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯅꯪꯒꯤ ꯅꯨꯄꯤ ꯑꯅꯤꯗꯨ ꯌꯦꯡꯉꯨ ꯃꯍꯥꯛꯀꯤ ꯗꯣꯛꯇꯔꯗꯨꯁꯨ ꯆꯞ ꯃꯥꯟꯅꯩ ꯑꯗꯨꯒ ꯂꯩꯔꯤꯕ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯁꯨ ꯆꯞ ꯃꯥꯟꯅꯩ ꯀꯔꯤꯒꯨꯝꯕ ꯔꯟꯙꯥꯋꯥꯅ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯈꯪꯕ ꯇꯥꯔꯒꯗꯤ ꯑꯩꯕꯨ ꯁꯣꯏꯗꯅ ꯍꯥꯠꯄꯤꯈ꯭ꯔꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨ ꯁꯣꯝ ꯅꯥꯀꯟꯗ ꯖꯁꯅ ꯀꯨꯅꯨꯕꯨ ꯈꯥꯝꯅꯕꯒꯤꯗꯃꯛꯇ ꯏꯃꯣꯁꯅꯦꯜꯂꯤ ꯕ꯭ꯂꯦꯛꯃꯦꯜ ꯇꯧꯗꯨꯅ ꯅꯪꯅ ꯑꯋꯥꯕ ꯇꯥꯔꯛꯄ ꯃꯇꯝꯗ ꯅꯪꯒꯤꯗꯃꯛꯇ ꯀꯅꯥꯅ ꯃꯇꯦꯡ ꯄꯥꯡꯈꯤꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯏꯃꯥꯅꯤ ꯀꯩꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯏꯃꯥ ꯅꯠꯇꯕꯗꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯅꯃꯥꯟꯅꯕ ꯖꯁ ꯑꯍꯨꯖꯥꯁꯨ ꯅꯠꯇꯅ ꯀꯅꯥꯅ ꯃꯇꯦꯡ ꯄꯥꯡꯉꯤ ꯅꯪꯅ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯅꯨꯄꯤ ꯑꯃ ꯀꯣꯏꯈꯤꯕ ꯃꯇꯝꯗ ꯃꯄꯥꯅ ꯐꯨꯔꯛꯄ ꯃꯇꯝꯗ ꯅꯪꯒꯤ ꯁꯔꯨꯛꯀꯤ ꯆꯩꯁꯤꯡ ꯑꯗꯨ ꯑꯩꯅ ꯆꯥꯈꯤꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯇꯧ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯀꯨꯟꯂꯨꯁꯨ ꯈꯔ ꯏꯃꯣꯁꯅꯦꯜ ꯑꯣꯏꯔꯦ ꯑꯗꯨꯒ ꯃꯍꯥꯛ ꯆꯠꯂꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯀꯨꯟꯂꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯊꯥ ꯁꯥꯕ ꯄꯣꯠ ꯑꯃ ꯍꯥꯏꯌꯨ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯀꯔꯤꯒꯨꯝꯕ ꯄ꯭ꯔꯤꯠ ꯑꯃꯁꯨꯡ ꯚꯥꯅꯤꯁꯤ ꯃꯈꯣꯏ ꯑꯅꯤ ꯊꯦꯡꯅꯈꯤꯕ ꯇꯥꯔꯒꯗꯤ ꯀꯃꯥꯏꯅ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨ ꯁꯣꯝ ꯅꯥꯀꯟꯗ ꯌꯥꯝꯅ ꯀꯣꯝꯅ ꯖꯁꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯌꯨꯀꯦ ꯍꯥꯏꯔꯤꯕ ꯂꯝ ꯑꯁꯤ ꯌꯥꯝꯅ ꯆꯥꯎꯕ ꯃꯐꯝꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯁꯤ ꯀꯩꯗꯧꯅꯨꯡꯗ ꯁꯨꯡꯊꯦꯡ ꯊꯦꯡꯅꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯇꯧꯕꯇꯕꯨ ꯁꯣꯝ ꯅꯥꯀꯟꯗ ꯄ꯭ꯔꯤꯠ ꯑꯃꯁꯨꯡ ꯚꯥꯅꯤꯗꯤ ꯃꯈꯣꯏ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯔꯕꯅꯤꯅ ꯌꯣꯒꯥ ꯇꯧꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏ ꯁꯦꯟꯇꯔ ꯑꯃꯗ ꯄꯨꯟꯅ ꯊꯦꯡꯅꯈꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯏꯟꯁꯇ꯭ꯔꯛꯇꯔ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯩꯈꯣꯏꯅ ꯄ꯭ꯔꯦꯒꯅꯦꯟꯁꯤ ꯑꯣꯏꯕ ꯃꯇꯝꯗ ꯌꯥꯝꯅ ꯆꯦꯛꯁꯤꯟꯒꯗꯕ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯁꯤꯡ ꯑꯁꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯕ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯥꯁꯤꯡ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯀꯣꯏꯅꯤꯡꯕꯒꯤ ꯋꯥꯈꯜꯂꯣꯟ ꯂꯥꯛꯄꯅꯤ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯃꯈꯣꯏꯒꯤ ꯁꯦꯛꯁꯨꯑꯦꯜ ꯗꯤꯖꯥꯌꯔꯁꯤꯡ ꯑꯗꯨ ꯐꯨꯜꯐꯤꯜ ꯇꯧꯕ ꯉꯝꯗ꯭ꯔꯕ ꯅꯠꯇ꯭ꯔꯒꯅ ꯑꯟꯋꯥꯟꯇꯦꯗ ꯄ꯭ꯔꯦꯒꯅꯦꯟꯁꯤ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯈꯣꯏ ꯑꯁꯦ ꯗꯤꯄ꯭ꯔꯦꯁꯟ ꯌꯥꯝꯅ ꯂꯩꯕꯅꯤ ꯁ꯭ꯇ꯭ꯔꯦꯁ ꯌꯥꯝꯅ ꯂꯩꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯀꯣꯏꯕ ꯇꯥꯔꯒꯗꯤ ꯁ꯭ꯇ꯭ꯔꯦꯁ ꯍꯟꯊꯩ ꯍꯥꯏꯗꯨꯅ ꯃꯈꯣꯏꯗꯤ ꯑꯁꯨꯝꯅ ꯇꯧꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯇꯧꯕꯇꯕꯨ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯁꯣꯝ ꯅꯥꯀꯟꯗ ꯚꯥꯅꯤ ꯑꯃꯁꯨꯡ ꯄ꯭ꯔꯤꯠꯇꯁꯨ ꯊꯣꯛꯂꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯅꯤꯁꯨ ꯌꯥꯝꯅ ꯇꯦꯟꯁꯟ ꯀꯥꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯗꯨꯒꯤꯗꯤ ꯄ꯭ꯔꯤꯠꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛ ꯚꯥꯅꯤꯒ ꯊꯦꯡꯅꯈꯤ ꯑꯗꯨꯒ ꯚꯥꯅꯤꯗ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯔꯤꯚꯔꯁꯇꯣꯟ ꯍꯣꯁꯄꯤꯇꯥꯜꯗ ꯊꯦꯡꯅꯈꯤꯕꯗꯨꯕꯨ ꯅꯪ ꯅꯠꯇꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨ ꯁꯣꯝ ꯅꯥꯀꯟꯗ ꯚꯥꯅꯤꯅꯁꯨ ꯍꯣꯏꯅꯦ ꯑꯩꯁꯨ ꯅꯪ ꯎꯈꯤꯕꯅꯤꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯄ꯭ꯔꯤꯠꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯏꯟꯁꯇ꯭ꯔꯛꯇꯔꯁꯤꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡꯏꯟꯅꯗꯤ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯁꯤꯡ ꯑꯗꯨ ꯑꯁꯨꯝꯅ ꯇꯧꯗꯕꯅꯤꯅ ꯑꯩꯈꯣꯏꯗꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯐꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨ ꯁꯣꯝ ꯅꯥꯀꯟꯗ ꯚꯥꯅꯤꯁꯨ ꯍꯣꯏꯅꯦ ꯑꯩꯒꯤꯁꯨ ꯇꯧꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯩꯅ ꯚꯥꯅꯤ ꯀꯧꯏ ꯑꯩꯅ ꯄ꯭ꯔꯤꯠ ꯀꯧꯏ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅꯤ ꯁꯛꯈꯪ ꯃꯥꯏꯈꯪꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯏꯟꯁꯇ꯭ꯔꯛꯇꯔ ꯑꯗꯨꯅ ꯑꯇꯣꯞꯄ ꯅꯨꯄꯤꯁꯤꯡ ꯑꯗꯨꯗ ꯍꯥꯏꯗꯨꯅ ꯂꯩꯔꯝꯂꯤꯕꯁꯤ ꯄ꯭ꯔꯦꯒꯅꯦꯟꯁꯤ ꯑꯣꯏꯕ ꯃꯇꯝ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯑꯁꯤ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯒ ꯈꯪꯅꯔꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯁꯤꯕꯨ ꯆꯤꯠ ꯇꯧꯒꯅꯤ ꯃꯁꯤ ꯃꯈꯣꯏꯒꯤ ꯑꯣꯐꯤꯁ ꯑꯗꯨꯗ ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯕ ꯌꯥꯏ ꯅꯠꯇ꯭ꯔꯒꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯑꯣꯏꯕ ꯌꯥꯏ ꯃꯗꯨꯗꯒꯤ ꯍꯦꯟꯗꯣꯔꯛꯇꯨꯅ
house help oibasu yai haidun harake mato sumna prechu mahaki no pado makoi imungda leiba house help aduda karan tawbagi wakhalom nasi khalapa horke aduga tholiba thodoksinga duri somna kanda prit ki manglan oidun leilamni aduga mahal lorokpa matamda makoi imungi house help aduga randhawagi maki right hand aduga tongan ba mari ima leinaramagi mato se akoina matang sida khangba ngamli randhawagi right hand aduso prit na lorokpagi mato budra mak phamundagi onthakhe madugidi nongalapa matamda somna kanda pritchu numidang aduda mangkiba manglan aduna mahak pakatpana hemaladuna mak just ki mayam daralame adubu just ki mayam dadi haujik leiribase bani ni aduga somna kanda thongjin pana aduda pritna leptuna leibamagi mato adu urba matamda just so complete khangladuna mak thongan dolon chale aduga mak kari tawgudamla habsi gyan mangkre ai thong hage amta ngai ko aduna harakhe just nadi mahak ni pi prit asibo mapana thamna honarami adubu prit manungda nampula changakhe mahak ni pase kanagum nupi atopa makhangna ki batare khaladuna mahana mafam adu lagtuna just harakli base ai ngasi dagidi nangale minarani haiduna harakhe wahum lu tarabo matamda somna kanda just to phala phangkhangdana angobu sidi kaigino nangna khangkhawdana madugi decision adu lawribadi haiduna hankhe madugni mahana wanga mo matamda bedroom da yengle duna bani tholokpra haiduna ma pakatuna lelingi matawdura presu kaigino nangna bedroom romda asamag yenduna leribase bedroom da mi atopa lebra haiduna mahana hankhe asam tawdana bedroom da changpa matamda bedroom da kanamta lerendre tasingna habataragali bani do washroom da changkibada maram horaduna bedroom madura kanamta leramdabni Vani gi begadu somna kanda jasna uraduna bani gi begadu mahalo salame nangi atopa bedroom amustulai badai ni haiduna rake asum toduna atopa bedroom madura changpa matamda mafam aduda kanagumba misagama tumna leramai matodu urba matamda somna kanda pretty sawbuna loiba habdo oikre ai khanglabani masigi nupi se kanano haiduna rake mato osumna somna kanda jasu phamunga dura kaladuna phajubodu chingtholami aduga phajubodu chingtholpa matamda mafam aduda gunu tumna leramli aduga gunugi mapaigan adu mahana nupigi mapaigan oina malubani madidi gunusu pritpu rupa matamda yamna ngale aduga karigum priti mafam masira kadori buno haduna pa matamda jasna harakle basna o pritna nangsin pini ye madula somna kanda masu saudina basadun leramli aduga prida mahapu themna dun harakle base mahaki makhong ase nupi dam toise masida chingna tabani kaino haduna le aduga saungluko haduna somna kanda gunu da haduna leramli madudi sabna sulore irucha maithaja taruge haiduna masu atopa kadra change taw matamda mafam masiro na lujaro kaino haiduna mahana thonu chaladuna mafam maduda pritpu iruja handuna thamami aduga gunu mafam madre puthorake madudi somna kanda gunu harakle basna bainanu toise kaino asomdana bani le aduga somdana prit le kamai tawdino haiduna rake madudi mafam madura bani tholakpa matamda pritna porkiba bag amasung luggage adu uruba matamda kaino ne luggage tagi bag tagi leisina kanagino haiduna hanke mada somna kana gunusu sinavatare haiduna masigi bag asi aigini haiduna harake kaino nupigi bag asina nangna kadoribno haiduna pa matamda aisu hanladi khangnuti adubo aise homo dongla khaka torokpajane ai gi oirpra khangdine aise masugumba porsing asi pam horkle haiduna mahana gege acting taw horke khangdine ai gakchang munungda nupi ma yorba maline aisu waxing dagi pedicure manicure ga tawriba mayam singasi yengo adugo seliba dress ka sibu yengune haiduna le ayo khanda aidi khwang daga titu ma hakke na kalibane butterfly na fagadane amu paithokidana haiduna maksu nupi gi mon harake matawdu ruba matamda somna kanda bani so tarang sakkituna nakhoise amta laing thokta yararoi ai coffee da thoge hadra maksu imung da changke madigi bani bu mahal imung adu thajangkre adugo somna kanda plate amu tholokle plate tholokpa matamda gununa mahaki begadu yandun leramai matawdu uruba matamda gunu nang agi begadu yalibduna karigino haiduna harake pusanna bidong tane haiduna somna kanda gunu harake madurigi di somna kanda coffee ma semduna bani gi damata pina bidong da paino leba coffee du prina agira haiduna mahana coffee du purutuna imung da changkre madigi di bani dolotuna agi coffee du dikalaino haiduna hapa matamda gununa thakokre haiduna harake matawdu somna kanda upalitraduna gunusu madu coffee du yamna hawi yamna strong way haiduna harake madidi gunu harakle basna mala phamnu le lipsa amta hogalalu na taptargli akoi soidra hawkrani hadun harake madidi zatsu maha bani gi manatla tuna bani bu themna dun harakle base akoi mapana salu se kaino coffee ga thakpaji mapanu ne thobna phagani hadun harake ai mu leite da haduna somna kana bani harakpa matamda mal isai thaduna bani bu dance todra imula pusangre aduga masigi dress asi selo haduna mahana bani de pirame madigi mahana tholapa matamda thong adu lof tokhibna maram morduna ma balcony da lake aduga balcony gi railing adura somna kan ka du chatna honarami tawdu mafam adura prisu tholoktuna mafam adura tingli yangli tingthoktuna lembi matawdura masu upale treduna
ꯔꯦꯂꯤꯡ ꯑꯗꯨꯗ ꯌꯥꯟꯗꯨꯅ ꯂꯩꯔꯝꯂꯤ ꯄ꯭ꯔꯤꯠꯅ ꯃꯐꯝ ꯑꯗꯨꯗ ꯆꯪꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯒꯤ ꯔꯦꯂꯤꯡ ꯑꯗꯨꯗ ꯀꯥꯈꯠꯂꯤ ꯇꯧꯕꯇꯕꯨ ꯑꯁꯣꯝ ꯅꯥꯀꯟꯗ ꯑꯃꯨꯛ ꯕꯥꯅꯤꯁꯨ ꯃꯍꯥꯛꯀꯤ ꯊꯣꯡꯅꯥꯎ ꯑꯗꯨꯒꯤ ꯕꯦꯜꯀꯣꯅꯤꯗꯨꯗ ꯑꯃꯨꯛ ꯂꯥꯛꯈꯤ ꯕꯥꯅꯤꯅ ꯎꯍꯧꯗ꯭ꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛ ꯀꯟꯅ ꯆꯦꯜꯂꯛꯇꯨꯅ ꯃꯍꯥꯛ ꯄ꯭ꯔꯤꯠꯀꯤ ꯀꯥꯗꯨꯗ ꯆꯪꯈ꯭ꯔꯦ ꯑꯗꯨꯒ ꯄ꯭ꯔꯤꯠꯀꯤ ꯀꯥꯗꯨꯗꯒꯤ ꯊꯣꯛꯂꯛꯈꯤ ꯃꯇꯧ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯄ꯭ꯔꯤꯠꯅ ꯍꯜꯂꯛꯂꯤꯕꯁꯤꯅ ꯅꯪꯅ ꯀꯗꯣꯝꯗꯒꯤ ꯀꯃꯥꯏꯅ ꯂꯥꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯖꯁꯇ ꯍꯪꯗꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨ ꯖꯁꯁꯨ ꯑꯩ ꯋꯥꯁꯔꯨꯝ ꯆꯪꯉꯨꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯑꯩꯈꯣꯏ ꯀꯣꯏꯕ ꯆꯠꯂꯨꯔꯁꯤ ꯍꯥꯏꯗꯨꯅ ꯄ꯭ꯔꯤꯠꯄꯨ ꯃꯍꯥꯛꯅ ꯄꯥꯝꯈꯠꯂꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯅꯕꯒꯤꯗꯃꯛꯇ ꯇꯧꯔꯛꯏ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯍꯨꯝ ꯆꯠꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯒꯨꯅꯨꯗꯤ ꯄꯨꯔꯛꯀꯅꯨ ꯍꯥꯏꯗꯨꯅ ꯁꯣꯝ ꯅꯥꯀꯟꯗ ꯄ꯭ꯔꯤꯠꯅ ꯍꯥꯏꯔꯛꯈꯤ ꯑꯩꯈꯣꯏ ꯑꯍꯨꯝ ꯍꯥꯏꯕꯗꯤ ꯅꯪꯅꯦ ꯑꯩꯅꯦ ꯑꯉꯥꯡꯅꯦ ꯑꯩꯈꯣꯏ ꯑꯍꯨꯝ ꯆꯠꯂꯨꯁꯤ ꯍꯥꯏꯕꯅꯤ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯄ꯭ꯔꯤꯠꯄꯨ ꯄꯨꯊꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯃꯇꯧ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯒꯨꯅꯨꯁꯨ ꯁꯣꯔ ꯆꯥꯅꯤꯡ ꯇꯥꯅ ꯍꯣꯟꯖꯍꯧꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯗꯨꯒꯤꯗꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯄ꯭ꯔꯤꯠ ꯑꯃꯁꯨꯡ ꯕꯥꯅꯤꯁꯨ ꯔꯦꯁꯇꯨꯔꯦꯟꯠ ꯑꯃꯗ ꯃꯈꯣꯏꯅꯤ ꯇꯤꯟꯅꯔꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯀꯣꯐꯤ ꯊꯛꯅꯕꯒꯤꯗꯃꯛꯇ ꯉꯥꯏꯅꯔꯝꯃꯤ ꯃꯈꯣꯏꯅ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯅꯨꯄꯥꯁꯤꯡ ꯑꯗꯨ ꯐꯣꯟ ꯇꯧꯗꯨꯅ ꯀꯧꯕꯅꯤ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗ ꯄ꯭ꯔꯤꯠꯅ ꯀꯧꯔꯛꯂꯤꯕꯗꯨ ꯑꯣꯏꯅ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯄ꯭ꯔꯤꯠꯅ ꯀꯧꯔꯤꯕ ꯖꯒꯥꯗ ꯂꯥꯛꯂꯝꯃꯤ ꯇꯧꯕꯇꯕꯨ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯄ ꯃꯇꯝꯗ ꯕꯥꯅꯤꯁꯨ ꯃꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯇꯨꯅ ꯅꯪ ꯂꯥꯛꯑꯣꯏꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯑꯩ ꯊꯕꯛ ꯑꯃ ꯂꯥꯛꯂꯦ ꯃꯔꯝ ꯑꯗꯨꯅ ꯂꯥꯛꯄ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯈꯨꯝꯖꯔꯝꯃꯤ ꯇꯧꯕꯇꯕꯨ ꯃꯐꯝ ꯑꯗꯨꯗ ꯆꯪꯂꯛꯄ ꯃꯇꯝ ꯑꯗꯨꯗꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯄ꯭ꯔꯤꯠ ꯑꯃꯁꯨꯡ ꯕꯥꯅꯤ ꯃꯈꯣꯏꯅꯤ ꯐꯝꯃꯤꯟꯅꯗꯨꯅ ꯂꯩꯔꯝꯕꯒꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯇꯤ ꯇꯔꯪ ꯆꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯑꯗꯨꯒ ꯇꯟꯖꯥꯗꯨꯗ ꯖꯁꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯄꯗꯨ ꯄ꯭ꯔꯤꯠꯅꯁꯨ ꯎꯊꯣꯛꯈ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯆꯪꯂꯛꯇꯕꯗꯤ ꯌꯥꯗ꯭ꯔꯦ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯂꯩꯔꯝꯕ ꯕꯥꯏꯀꯔꯁꯤꯡ ꯑꯗꯨꯒꯤ ꯍꯦꯜꯃꯦꯠ ꯑꯃ ꯍꯨꯔꯥꯜꯂꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯆꯪꯂꯛꯈꯤ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯕꯁꯤꯅ ꯍꯥꯏꯗꯨꯅ ꯁꯣꯝ ꯅꯥꯀꯟꯗ ꯄ꯭ꯔꯤꯠꯅ ꯍꯪꯉꯛꯄ ꯃꯇꯝ ꯑꯗꯨꯗ ꯄ꯭ꯔꯣꯇꯦꯛꯁꯟꯅꯤ ꯍꯥꯏꯗꯨꯅ ꯁꯣꯝ ꯅꯥꯀꯟꯗ ꯃꯍꯥꯛꯁꯨ ꯈꯨꯝꯖꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯕꯥꯏꯀꯔ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯍꯦꯜꯃꯦꯠ ꯑꯗꯨꯕꯨ ꯀꯥꯏ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯊꯤꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯖꯁꯅ ꯎꯞꯇꯨꯅ ꯂꯩꯕꯒꯤ ꯃꯇꯧ ꯑꯗꯨ ꯎꯈꯤ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯍꯥꯛꯅ ꯖꯁꯇ ꯑꯦꯇꯦꯛ ꯇꯧꯕ ꯍꯧꯔꯛꯈꯤ ꯑꯗꯨꯕꯨ ꯖꯁ ꯍꯦꯜꯃꯦꯠ ꯑꯗꯨꯗ ꯃꯍꯥꯛꯅ ꯀꯤꯟ ꯊꯤꯜꯂꯛꯄ ꯈꯣꯡ ꯀꯥꯎꯔꯛꯄꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯄꯥꯜꯍꯜꯂꯝꯃꯤ ꯅꯨꯄꯥ ꯑꯗꯨꯁꯨ ꯃꯈꯨꯠꯇꯒꯤ ꯃꯈꯣꯡꯗꯒꯤ ꯅꯥꯗꯨꯅ ꯂꯩꯕ ꯃꯇꯝ ꯑꯗꯨꯗ ꯅꯪꯒꯤ ꯍꯦꯜꯃꯦꯠ ꯑꯁꯤ ꯑꯩꯅ ꯋꯥꯏꯖꯕꯅꯤ ꯃꯗꯨꯒꯤꯗꯃꯛꯇ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯊꯥꯒꯠꯆꯔꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯊꯣꯛꯂꯛꯈꯤ ꯃꯗꯨꯒꯤꯗꯤ ꯀꯨꯅꯨ ꯑꯃꯁꯨꯡ ꯁꯣꯝ ꯅꯥꯀꯟꯗ ꯖꯁꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯃꯈꯣꯏꯅꯗꯤ ꯄ꯭ꯔꯤꯠ ꯑꯁꯤ ꯆꯠꯈ꯭ꯔꯕꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯄ꯭ꯔꯤꯠ ꯑꯁꯤ ꯑꯃꯨꯛ ꯂꯥꯛꯂꯕ ꯖꯥꯠꯂꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯨ ꯌꯥꯝꯅ ꯄꯥꯈꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯃꯗꯨꯒꯤꯗꯤ ꯃꯈꯣꯏꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯃꯥꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯝꯃꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯃꯃꯥꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯁꯨ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯃꯥꯕꯨ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯃꯈꯣꯏꯁꯨ ꯌꯥꯝꯅ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯈꯣꯏꯅꯗꯤ ꯄ꯭ꯔꯤꯠ ꯅꯠꯇꯕꯤꯗ ꯃꯃꯥ ꯑꯣꯏꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯖꯕꯅꯤ ꯃꯇꯧ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯃꯃꯥꯗꯨꯅ ꯑꯩ ꯎꯕ ꯃꯇꯝꯗ ꯑꯁꯨꯛ ꯌꯥꯝꯅ ꯍꯔꯥꯎꯔꯤꯁꯤꯕꯨ ꯅꯪ ꯄꯣꯛꯄ ꯃꯇꯝꯗ ꯐꯥꯎꯕ ꯑꯩꯅ ꯑꯁꯨꯛ ꯌꯥꯝꯅ ꯍꯔꯥꯎꯈꯤꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨ ꯖꯁꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯏꯃꯥ ꯅꯪꯅ ꯏ ꯄꯥꯎ ꯑꯃꯇ ꯄꯤꯔꯛꯇꯕꯤꯗ ꯃꯐꯝ ꯑꯁꯤꯗ ꯈꯨꯗꯛꯇ ꯍꯦꯛꯇ ꯂꯥꯛꯂꯤꯕꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨ ꯃꯐꯝ ꯑꯗꯨꯗ ꯕꯥꯅꯤ ꯂꯩ ꯑꯗꯨꯒ ꯃꯃꯥꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯩꯒꯤ ꯇꯤꯀꯦꯠ ꯀꯥꯁꯦ ꯃꯍꯥꯛꯅ ꯀꯛꯄꯤꯔꯤꯕꯅꯤ ꯚꯤꯖꯥꯒꯁꯦ ꯃꯍꯥꯛꯅ ꯂꯣꯏꯅ ꯇꯥꯟꯊꯣꯛꯄꯤꯔꯤꯕꯅꯤ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯃꯍꯥꯛꯅ ꯑꯩꯕꯨ ꯀꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯩꯒꯤ ꯏꯃꯧ ꯅꯨꯄꯤꯁꯤꯗꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯒ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯃꯧ ꯅꯨꯄꯤꯗꯨꯕꯨ ꯊꯥꯒꯠꯆꯗꯨꯅ ꯂꯩꯔꯝꯂꯤ ꯑꯩꯗꯤ ꯒꯨꯗ ꯅ꯭ꯌꯨꯁ ꯇꯥꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯈꯧꯔꯥꯡꯗꯨꯅ ꯂꯩꯔꯝꯂꯕꯅꯤ ꯅꯪꯅꯗꯤ ꯑꯩꯉꯣꯟꯗ ꯄꯥꯎ ꯑꯁꯤ ꯇꯝꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯄꯥꯎ ꯑꯁꯤ ꯑꯩꯁꯨ ꯇꯥꯕꯗ ꯉꯥꯏꯔꯤ ꯇꯧꯏꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨ ꯁꯣꯝ ꯅꯥꯀꯟꯗ ꯃꯃꯥꯗꯨꯅ ꯕꯥꯅꯤꯅ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯗꯨꯅ ꯂꯣꯏꯅ ꯍꯥꯏꯔꯛꯄꯒꯤꯗꯃꯛꯇ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯌꯨꯝ ꯑꯗꯨ ꯑꯩꯅ ꯍꯨꯟꯇꯣꯛꯑꯝꯗꯨꯅ ꯂꯥꯛꯄ ꯇꯥꯔꯒꯁꯨ ꯌꯨꯝ ꯑꯗꯨꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯀꯤꯌꯔ ꯇꯦꯀꯔ ꯑꯃ ꯅꯦꯛꯄꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯅꯤꯅ ꯁꯤꯗꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯕꯥꯅꯤꯕꯨ ꯂꯧꯁꯤꯟꯕꯤꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯃꯃꯥꯗꯨꯅ ꯕꯦꯒ ꯑꯗꯨꯗꯒꯤ ꯂꯗꯨ ꯈꯔ ꯄꯨꯊꯣꯔꯛꯏ ꯑꯗꯨꯒ ꯂꯗꯨ ꯑꯁꯤ ꯑꯩꯅ ꯏꯃꯧ ꯅꯨꯄꯤꯒꯤꯗꯃꯛꯇ ꯄꯨꯔꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯇꯧꯕꯇꯕꯨ ꯁꯣꯝ ꯅꯥꯀꯟꯗ ꯃꯆꯥꯅꯨꯄꯥꯗꯨꯗꯤ ꯃꯃꯥ ꯂꯥꯛꯄꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯔꯤꯕꯅꯤꯅ ꯀꯨꯔꯤꯌꯔ ꯇꯧꯕꯁꯨ ꯌꯥꯕꯗꯨꯕꯨ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯃꯃꯥꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯃꯁꯤꯒꯤ ꯂꯗꯨꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯂꯗꯨꯅꯤ ꯑꯗꯨꯒ ꯃꯁꯤ ꯄ꯭ꯔꯦꯒꯅꯦꯟꯁꯤꯒꯤ ꯃꯇꯝꯗ ꯆꯥꯒꯗꯕ ꯂꯗꯨꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯁꯤ ꯆꯥꯕ ꯇꯥꯔꯒꯗꯤ ꯑꯉꯥꯡꯒꯤ ꯃꯁꯥ ꯃꯎ ꯑꯁꯤ ꯐꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯖꯁꯁꯨ ꯄ꯭ꯔꯤꯠ ꯅꯤꯡꯁꯤꯡꯉꯛꯈꯤ ꯑꯗꯨꯒ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛ ꯆꯥꯛꯈꯨꯝꯗꯒꯤ ꯂꯗꯨ ꯑꯗꯨꯕꯨ ꯇꯨꯃꯤꯟꯅ ꯍꯨꯔꯥꯟꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛ ꯆꯦꯔꯪꯈꯥꯎ ꯑꯃꯗ ꯂꯗꯨ ꯑꯗꯨꯕꯨ ꯍꯥꯞꯅꯕ ꯇꯧꯔꯝꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯀꯨꯅꯨ ꯂꯩ ꯑꯗꯨꯒ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯖꯁ ꯑꯣꯏꯔꯝꯕꯒꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯀꯨꯅꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯖꯁ ꯅꯪꯅ ꯅꯁꯥꯒꯤ ꯅꯌꯨꯝꯗ ꯐꯥꯎꯕ ꯍꯨꯔꯥꯟꯕꯒꯤ ꯊꯕꯛ ꯑꯁꯤ ꯇꯧꯔꯕ꯭ꯔꯥ ꯃꯗꯨꯒꯤꯗꯤ ꯖꯁꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯍꯣꯏ ꯍꯨꯔꯥꯜꯂꯤꯕꯅꯤ ꯃꯁꯤꯁꯦ ꯄ꯭ꯔꯤꯠꯇꯁꯨ ꯐꯪꯐꯝ ꯊꯣꯛꯇꯕ꯭ꯔꯥ ꯏꯃꯥꯒꯤ ꯅꯨꯡꯁꯤꯕ ꯏꯃꯥꯒꯤ ꯑꯁꯤꯔꯋꯥꯗꯁꯤꯡ ꯑꯁꯤ ꯄ꯭ꯔꯤꯠꯀꯤꯗꯤ ꯁꯔꯨꯛ ꯌꯥꯎꯗꯕ꯭ꯔꯥ ꯑꯗꯨꯒ ꯌꯦꯡꯉꯨ ꯏꯃꯥꯒꯤ ꯃꯁꯤꯒꯨꯝꯕ ꯕꯣꯔꯁꯤꯡ ꯑꯁꯤ ꯌꯦꯟꯅꯕ ꯌꯥꯗꯕ ꯇꯥꯔꯒꯁꯨ ꯂꯗꯨꯁꯤꯐꯥꯎꯗꯤ ꯌꯦꯟꯅꯕ ꯌꯥꯏꯗꯅ ꯑꯉꯥꯡꯒꯤ ꯃꯁꯥ ꯐꯅꯕ ꯑꯃꯁꯨꯡ ꯆꯥꯎꯅꯕꯒꯤꯗꯃꯛꯇ ꯃꯁꯤ ꯗꯔꯀꯥꯔ ꯑꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯀꯨꯟꯅꯨꯁꯨ ꯑꯩꯁꯨ ꯃꯇꯦꯡ ꯄꯥꯡꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯂꯗꯨ ꯑꯃ ꯂꯧꯊꯣꯛꯇꯨꯅ ꯆꯥꯒꯦ ꯇꯧꯕ ꯃꯇꯝꯗ ꯖꯁꯅ ꯑꯃꯨꯛ ꯃꯨꯜꯂꯗꯨꯅ ꯅꯪ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤꯁꯨ ꯒ꯭ꯔꯣꯊꯀꯤ ꯈꯔ ꯈꯜꯂꯨ ꯀꯩꯅꯣ ꯍꯥꯏꯗꯨꯅ ꯁꯣꯝ ꯅꯥꯀꯟꯗ ꯒꯨꯅꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯂꯗꯨꯗꯨ ꯄꯨꯔꯗꯨꯅ ꯄ꯭ꯔꯤꯠꯀꯤ ꯃꯌꯨꯝꯗ ꯄꯨꯔꯛꯈꯤ ꯄ꯭ꯔꯤꯠꯀꯤ ꯃꯌꯨꯝꯗ ꯄꯨꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯃꯁꯤꯒꯤ ꯂꯗꯨꯁꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥꯅ ꯏꯟꯗꯤꯌꯥꯗꯒꯤ ꯑꯩꯒꯤ ꯏꯃꯧ ꯅꯨꯄꯤꯒꯤꯗꯃꯛꯇ ꯊꯥꯔꯛꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ
health amasung angangi growth kidamaktani haiduna hairake madugdi somnakanda pritna hairaklibasina tamo kaligumba ima ado leramba taragadi mahaksu asumna tarongani haiduna hairake mada mabung adusu khara emotional oirake aduga somnakanda jasna hairaklibasina prit agi ima adusu nangi imani kaino wafum mudu taraba matamda somnakanda randahawagi thamoidasu penjaba haibdu oike nangi wahaidu yana phade aduga adumna karigumba nangna khanba taragadi nangi namado mafum sida kawlo haiduna hairake wafum mudu taraba matamda somnakanda jastu khampe khamba haibdu oikre maduri yamna faba idea ni haiduna somnakanda pritna hairake aduga randawana gugi maki mamagi ticket adu sem saro haiduna hairake imadi lakpa yaru haiduna somnakanda jasna hairake karigino haiduna hairpa matamda jasna hairaklibasna akhodi mamangai matamdagi lairaduna dumak lakpanina yum yangchanbase imana yangchandradi yadabane madugdi randawana mu hairaklibasna faredu taragadi makogi mayumda mina tara kun thako lamgi case ke amanumsu lairi haiduna somnakanda jasna mu hairakpa matamda mada randawana mu hairaklibasna gugi ukin tara kun angsu thako madugli jasna mu makha taduna hairaklibase akhoi mari mata sing aduga nungainadaba kya amanum lairi karigumba ima aduna mafam ase lakpa taragadi akhoi mari mata sing aduna akhoi lam sing adu loina mun ki batare haiduna hairake madugdi gugi na mu hairaklibasna tamo adu taragadi suta tara kun mu thakrachira haibidi makhoi sing adu hatoknaba wafum mudu tarabu matamda somnakanda jasti yan ngakpa haibidu wari aduga randawana hairaklibasna mari mata leitaba taragadi nungainadaba khanna chainabatusu leitredana madugdi somnakanda jastu tohon lapang khangtabadagi ma kapai adu ma na hairaklibase nakoina khalibase imagi damata khale babagi damata di amta khandine babadu bu kamaina imana hongomduna lakturibano mafam aduda akoi babagi memory kya marum le horibane imana mafam adu thadoktuna la u haibase yaroi haduna hairake madugdi pritna mu hairaklibasna jas ada pamdokse aduga fajana khanase haduna hairake madugdi somnakanda randawana hairaklibasna gogi adu taragadi fare india gi damakta charter plane ama ready to thamlo aduga ikhwai india ra chakani ikhoi imale baga du chaladuna just ki mama ko unagani haiduna hairake somnakanda just ti topala phang khangdaduna ma nokjabna tno paileramde aduga pritna hairaklibasna tamonagi idea du yana fajaba idea ni haiduna hairake madugdi somnakanda upailitraduna just so mana randawada hairaklibase nanga siri yamna anam kaline phaine mi kunamu ada chatu sokpadi mafam asira imala pani hina phane ai ima kawroge haiduna mahana mafam badri tholakhe tanjadura kununa phone tole aduga somnakanda jasna hairaklibasna nana tawli performance tanjayana chan tawri haiduna hari kaligino haiduna ha pamatamda randawado akhoi mauna gena mu hairakle madu somnakanda kununa pija khobala dudo yana pija khoba madugli jasna hairaklibasna imaga mahakamba tawkaramna unhandribno aduga anauba imasina kalari koljo haribno haiduna mahana kunuda hakhe madugdi somnakanda nangi namado aina arrange tawge haiduna kununa harake aluga jasna hairaklibasna ima haifse karma makali imano haipataragadi nirupa roigumba ima adu pami haiduna harake madugdi mama si thiraduna mafam aduda randawag unanabidamta mama nakle ima pudun lalami aduga laliba mama si yamna nahasu wariba mama amani aduga mahagasi actor amsu waribani madugdi somnakanda randawagi raithen aduna hairaklibasna tamo mama oinadi mahagasibu yamna angang oimandro haiduna ri madugdi mafam aduda jasna tuna tamona kano haibido imagi demand tawuda ima pore haiduna hari madugdi mafam aduna mama adu laktuna randawada sweater ama gift pirami aduga masi mafam siyam ingbanina masi sina biu adum masina sandribani haiduna harake asum tawduna mahagsu mafam aduna lairiba mising adugi gift amam loina pirami matawuda somnakanda randawagi raithen aduna hairaklibasna mahakti akhoi imung manunggi maramdi yana khangamine mafam aduna diriba thabak toriba eliski maming phawba mana khangduna diramni matawuda somnakanda randawa hoi changkraba matungda somnakanda randawagi raithen aduna nangi da masi asuyamna angang oni base karigino haiduna hakhe yare tumileyo eliski da fara haiduna mana nupa du harake mafam du tarba matamda somnakanda nupa duri yamna ngaktuna mafam adu adumagli hawi madugdi somnakanda kunnusu mamang taki ba dura phamdu leramni aduga safe adu laktuna ngasiri nangi nakok chakba mamana bidu laktabdu yamna fari haiduna harake tanjadru mafam adura jasan chalaktuna mahana kunugi ngakthi chapladuna harakdibase nawada ina ima piyuna haraga nangna imanina yamna angang oiba mapuduna laklibase karigino haiduna harake nirupa roigumba nupi maporo haiduna hakebani adubu nangnati moni roigumba nupi mapuduna laklini haiduna harake mala somnakanda kununa haraklibasna matam ase khuyom lokhibana maram oiduna ima thibda khara wakibani adubu mahagasi yamna haichimgani situation adu mahana pura control toro madabani haiduna harake kalai du control tawno mal tawribase phibam masoke tawre haiduna harake mahagasi yamna haichimgani
nangi nama sari bani habise kalamtana khamangam lo hedun harakhi madugdi somlakanda randhawa gi right hand aduna randhawa gi manakta laktuna haraklibase jasna mamani haduna pudun laklibasidi mahaki mamalate mahakchidi sathi banu pi mani aduna harakhi aduga video matharami madura somlakanda jaski mama sari banu piduna mafam amada bar dancer amagumna dance tawbagi matodo somlakanda randhawan urba matamda randhawa su tarang chatpa habito ekre madugdi nongala pum matamda jas amasung jaski mama ga loinana prita randhawana wahang hangna leri aduga video du yangalaba matungda maana haraklibase akhoi koila si sanani haduna khalure aduga sana sina koila ni haduna khalure maram maduna masugum barna taichadaba video sigi matangda adom kari haningi haduna maana jaski mama du hanglame madugdi somlakanda nupi du so tohmala pungkhangda badagi maana haraklibase ai jaski mama nate haduna harakhe madura mahum madul leriba mising adudi yamna ngakpa habida waikre aduga nupi du haraklibase makata bo wafum singa si jasna loina hajarasani clarification singa du maana loina pijarasani hadura maana just win salakhe madu just na haraklibasna chumi magasi agi manate madu randhawa su nongmai satke tabu matamda tamo nongmai du satringai matamatuda ayu wafam singa sidi amta tabi ko haiduna harakhe kari wano haiduna somlakanda randhawa gi mi duna hare madu aini yamna angang wani matam gi warini aduga agi ma paramjit hariba nupido ma ki manaw nupi saramjit asambidana sammo hariba nupi se sammi ko wonu pamga nusinai wafam si akhoi mana khangluba matamda mahaksu yamna harawarduna jagoi shakhe masu harau mankiduna jawai chaba matamadura ma istiya riong tharakhe mato sumna akhoi ma du lekhide mato madura isu kalamta lekhide bana mara moiduna aina idom sagi manakta laktuna chacha bawaga lohongada aduga aibu imagi nusibadu nangna pibiyo haiduna ina mangonda ni chakhi mato madura mahakso aigi mato du yengba ngamdratuna ma khudakta hoi haiduna harakhe madigi somlakanda mok mahana nupidura onchalatuna haraklibase nangsu makhata bo wali duri hairodana madu somlakanda sammu hariba nupiduna mo haraklibasna hoi asu hoi haiduna masigi nupamsa sigi damukta aina aigi punsi je kathokhibani mahapu yoktuna aina lakhibani madigi somlakanda amo jasna haraklibasna mahagase lalilesu haiba nate maramaduna kalamba matamda kari hagadabna haiba wafam si khangdabani adubu mahaki telen amadi lei aduka mahaki telen haiba taragadi dance ne haiduna harakhe asam tawduna mafam aduna mahak sari du semladuna dance to bokhrakhe maana jawai samsam saduna mahaki mamingase Rasmalai Lajo haiduna thonkibani tips T series makal kya company kyamunungi damata maha video semke nangna di video amani khatagi matangni haribasi adubu aigi madi video chama kyamununi mahala toribasi masi pumna muksingasi aibu yopi thapirak nabi damuktani mato sumna somlakanda Krisu Jaski mamagi emotional amasung sentimental oiba wari se tarba matamna maha mapungni nungchirakhe aduga somlakanda randhawa su maha emotional oirakpa habdo wake yamna phajaba wafamni madagidi randhawana nupi tara kolona duna haraklibase aibu ngakpiyo saramjeji aina lala khalure aduga nangdi devi yama oiduna leremle mamagi minungsi yamna chawbu nupi habdo oiduna leremle madagidi somlakanda saramjina haraklibasna aina thobjakhiba singadudi aise upalitabadagi laisabi oiba mama amna tawdaba yadabagi tawkhibani haiduna mak chinchalaktuna randhawada cheche konchanjarami mato sumna randhawagi thamoida so huchen khong phaibdo oikre mato sumna randhawa amasung saramjit makoinigi marakta asamasam naksannarakpa haibdo oile phirongasi mayam labiduna randhawana somlakanda saramjit piduna leremli mato du somlakanda jasna urba matamda mahasu tarangjat haibdo oike matamna sum haukhibana maram moiduna somlakanda Prit amasung bani gi mabugalasu asamasum kangthorakpa haibdo oike madigi nongmadi bani amasung jasu angang singi shopping tawna pedamta lakpa matam aduda mafam aduda randhawa gi raithena duka thinarami mafam aduna mahasu mahaki masagi damakta haibidi Alice gi mabukta yawriba mahaki masadu gi damakta pochei reba laklamani aduga wafam singasi somlakanda jasna loina pharaduna mahana randhawa gi raithena duda kaligumba wafam singasi aina haidokpa pamdapa taragadi aigi pochei singasi ju leigo haiduna harakhe madigi somlakandana amuk randhawa su saramjit hariba jaski mama saduna lakliba nupiduda sanagi kuji achow ani pirami aduga sana sing adu phangluba matamda somlakanda saramjit chu randhawana khalibu wakhalona si khangladuna aidi jaski mama ni haduna harakhe madura randhawana haraklibasna nang jaski mama wajaba taragasu jaspu nangna pokpadi natidana nangdi mama la shabini kainu haduna harakhe mapu nangna somlatagi yolokhibani haduna harakhe aduga mahake mamingasi sammo haiduna samjanduna kokhe mato udura somlakanda saramjit chu yamna ikaijaba habido oike aduga sana lupaga pirakpai mato udura mahakti harawbana luton satpa habido oikre madigi somlakanda
ꯔꯟꯙꯥꯋꯥꯒꯤ ꯔꯥꯏꯠ ꯍꯦꯟ ꯑꯗꯨ ꯂꯥꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯏꯀꯥꯏꯗꯨꯅ ꯆꯦꯟꯈ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯃꯗ ꯃꯍꯥꯛꯀꯤ ꯔꯥꯏꯠ ꯍꯦꯟ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯍꯧꯖꯤꯛꯀꯥꯟꯗꯤ ꯅꯨꯄꯤꯁꯤꯡ ꯑꯁꯤ ꯂꯨꯍꯣꯡꯕꯒꯤ ꯃꯇꯥꯡꯁꯤ ꯇꯥꯔꯛꯄ ꯃꯇꯝꯗ ꯑꯁꯨꯝꯅ ꯂꯣꯏꯅ ꯆꯦꯟꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤ ꯁꯣꯝ ꯅꯥꯀꯟꯗ ꯖꯁꯁꯨ ꯃꯃꯥ ꯁꯥꯕꯤꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯁꯅꯥꯁꯤꯡ ꯑꯁꯤ ꯔꯟꯙꯥꯋꯥꯅ ꯄꯤꯔꯛꯂꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯈꯤ ꯏꯃꯨꯡ ꯑꯁꯤꯗ ꯇꯧꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯁꯅꯥꯒ ꯂꯧꯗꯅ ꯇꯧꯔꯤꯁꯤꯅ ꯀꯃꯥꯏꯅ ꯇꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯁꯝꯕꯣꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯍꯧꯖꯤꯛꯇꯤ ꯑꯩ ꯌꯨꯝ ꯑꯁꯤꯒꯤ ꯃꯄꯨ ꯑꯣꯏꯗꯣꯔꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯑꯄꯥꯝꯕꯗꯨ ꯇꯧꯗꯣꯔꯤꯕꯅꯤ ꯏꯕꯨꯡꯉꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯖꯁꯇ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯖꯁꯁꯨ ꯇꯧꯐꯝ ꯂꯥꯛꯐꯝ ꯈꯪꯗꯗꯨꯅ ꯃꯍꯥꯛ ꯄ꯭ꯔꯤꯠꯀꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯅꯪꯒꯤ ꯅꯕꯨꯡ ꯑꯁꯤꯅ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯄ꯭ꯔꯤꯠꯇ ꯍꯪꯈꯤ ꯄ꯭ꯔꯤꯠꯇꯤ ꯁꯣꯝ ꯅꯥꯀꯟꯗ ꯃꯕꯨꯛ ꯅꯥꯕꯅ ꯈꯥꯡꯕ ꯉꯝꯗꯕꯒꯤ ꯃꯑꯣꯡꯗ ꯂꯩꯔꯝꯂꯤ ꯃꯍꯥꯛꯅ ꯑꯩꯒꯤ ꯏꯃꯥꯒ ꯂꯨꯍꯣꯡꯕ ꯄꯥꯝꯂꯤꯕꯁꯤꯅ ꯀꯃꯥꯏꯅ ꯇꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗ ꯄ꯭ꯔꯤꯠꯅ ꯅꯪ ꯑꯝꯇ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯇꯥꯈꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯗ ꯑꯩꯒꯤ ꯏꯃꯥꯗꯨꯕꯨ ꯑꯩꯕꯨ ꯏꯅꯦꯄꯣꯛ ꯍꯥꯏꯗꯨꯅ ꯀꯧꯗꯣꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯏꯇꯩꯃ ꯍꯥꯏꯗꯨꯅ ꯀꯧꯗꯣꯔꯤꯕ꯭ꯔꯥꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯑꯁꯤꯅ ꯏꯕꯣꯛ ꯍꯥꯏꯗꯨꯅ ꯀꯧꯗꯣꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯏꯗꯣꯝꯆꯥ ꯍꯥꯏꯗꯨꯅ ꯀꯧꯗꯣꯔꯤꯕ꯭ꯔꯣ ꯃꯔꯤ ꯃꯇꯥꯁꯦ ꯁꯔꯕꯅꯥ ꯁꯥꯕ ꯇꯥꯂꯦ ꯀꯅꯥꯅ ꯀꯔꯤ ꯀꯧꯗꯣꯔꯤꯕꯅꯣ ꯍꯥꯏꯕꯁꯤ ꯒ꯭ꯌꯥꯟ ꯃꯦꯟꯃꯥꯟ ꯑꯝꯇ ꯇꯥꯗꯕ ꯇꯥꯂꯦ ꯃꯥꯒꯤ ꯆꯍꯤ ꯃꯇꯥꯡ ꯑꯁꯤꯅꯗꯤ ꯃꯤꯒꯤ ꯂꯨꯍꯣꯡꯐꯝꯗ ꯆꯠꯂꯗꯨꯅ ꯕꯣꯔ ꯄꯤꯕ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏꯗꯤ ꯂꯨꯍꯣꯡꯕꯕꯨ ꯄꯥꯝꯂꯤꯕꯅꯤꯅꯦ ꯃꯗꯨꯗꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯄ꯭ꯔꯤꯠꯅ ꯁꯥꯎꯗꯨꯅ ꯂꯥꯎꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯩꯒꯤ ꯏꯁꯤꯡ ꯑꯁꯤ ꯀꯥꯏꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯀꯔꯤꯅꯣ ꯊꯥ 3ꯇ ꯉꯥꯏꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯃꯇꯧ ꯀꯔꯝꯅ ꯀꯥꯏꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯁꯣꯝ ꯅꯥꯀꯟꯗ ꯖꯁꯁꯨ ꯇꯔꯪ ꯆꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯑꯉꯥꯡ ꯄꯣꯛꯇꯣꯔꯦ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯇꯥꯔꯨꯕ ꯃꯇꯝꯗ ꯖꯁꯁꯨ ꯌꯥꯝꯅ ꯊꯨꯅ ꯄ꯭ꯔꯤꯠꯄꯨ ꯍꯣꯁꯄꯤꯇꯥꯂꯥꯏꯖ ꯇꯧꯈ꯭ꯔꯦ ꯃꯗꯨꯒꯤ ꯁꯣꯝ ꯅꯥꯀꯟꯗ ꯖꯁꯅ ꯗꯣꯛꯇꯔ ꯒꯨꯂꯥꯇꯤꯗ ꯍꯪꯂꯛꯂꯤꯕꯁꯤ ꯊꯥ 3ꯇ ꯉꯥꯏꯔꯤꯉꯩ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯏꯁꯤꯡ ꯀꯥꯏꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯀꯔꯤꯝꯇ ꯈꯟꯒꯅꯨꯁꯦ ꯄꯦꯟꯀꯤꯂꯔ ꯑꯃ ꯊꯥꯔꯒ ꯌꯥꯒꯅꯤ ꯍꯥꯏꯗꯨꯅ ꯁꯣꯝ ꯅꯥꯀꯟꯗ ꯗꯣꯛꯇꯔ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯁꯃꯣꯁꯨ ꯂꯩꯍꯧꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯑꯗꯣꯝ ꯑꯁꯤꯕꯨ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯒꯨꯂꯥꯇꯤꯅ ꯍꯪꯈꯤ ꯃꯗꯨꯗ ꯁꯃꯣꯁꯨ ꯏꯀꯥꯏꯔꯞ ꯇꯧꯗꯨꯅ ꯃꯃꯥꯅꯤ ꯍꯥꯏꯗꯨꯅ ꯈꯟꯕꯤꯔꯁꯨ ꯌꯥꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤ ꯁꯣꯝ ꯅꯥꯀꯟꯗ ꯃꯃꯥꯒꯤ ꯃꯤꯁꯀꯣꯜ ꯀꯌꯥꯃꯔꯨꯝ ꯂꯩꯔꯝꯕꯒꯤ ꯃꯇꯧ ꯑꯗꯨ ꯎꯔꯕ ꯃꯇꯝꯗ ꯖꯁꯁꯨ ꯃꯐꯝ ꯑꯗꯨꯗ ꯆꯦꯟꯊꯣꯔꯛꯈꯤ ꯃꯐꯝ ꯑꯗꯨꯗ ꯀꯨꯝꯊꯔꯛꯄ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯃꯃꯥꯅ ꯖꯁ ꯍꯥꯏꯗꯨꯅ ꯀꯧꯔꯛꯈꯤ ꯃꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯃꯃꯥꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯖꯁꯁꯨ ꯇꯔꯪ ꯆꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯂꯦ ꯑꯩ ꯅꯪꯉꯣꯟꯗ ꯉꯁꯥꯏꯗꯒꯤ ꯐꯣꯟ ꯇꯧꯕꯅꯤ ꯐꯣꯟ ꯄꯥꯏꯈꯠꯇ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯕꯥꯅꯤꯁꯨ ꯑꯅꯥꯕꯁꯤ ꯍꯧꯔꯛꯇꯨꯅ ꯃꯍꯥꯛꯄꯨ ꯑꯩꯅ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯗꯨꯅ ꯂꯥꯛꯂꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨ ꯃꯃꯥꯗꯨꯅ ꯑꯇꯩ ꯂꯩꯔꯤꯅꯦ ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯀꯩꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯈꯤ ꯃꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯖꯁꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯏꯃꯥ ꯇꯣꯛꯑꯣ ꯌꯥꯔꯁꯦ ꯑꯅꯧꯕ ꯋꯥꯔꯤ ꯑꯃ ꯂꯤꯗ꯭ꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯅꯪꯅ ꯇꯧꯒꯗꯕ ꯅꯪꯅ ꯍꯥꯏꯒꯗꯕꯁꯤꯡ ꯑꯗꯨ ꯍꯥꯏꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤ ꯁꯣꯝ ꯅꯥꯀꯟꯗ ꯃꯍꯥꯛꯁꯨ ꯕꯥꯅꯤꯒꯤ ꯃꯅꯥꯛꯇ ꯆꯪꯉꯤ ꯕꯥꯅꯤꯁꯨ ꯃꯍꯥꯛ ꯎꯕ ꯃꯇꯝꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯑꯗꯨꯒ ꯃꯃꯥꯅ ꯆꯪꯉꯛꯇꯨꯅ ꯖꯁꯇ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯉꯥꯡ ꯑꯁꯤ ꯉꯁꯤ ꯎꯅꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯖꯁꯇꯤ ꯇꯔꯪ ꯆꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯂꯦ ꯁꯣꯝ ꯅꯥꯀꯟꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯅꯤꯃꯛ ꯉꯁꯤꯃꯛ ꯗꯦꯂꯤꯚꯔꯤ ꯇꯧꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯇꯥꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯁꯨ ꯇꯧꯐꯝ ꯂꯥꯛꯐꯝ ꯈꯪꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯂꯦ ꯃꯗꯨꯒꯤ ꯃꯊꯛꯇ ꯔꯟꯙꯥꯋꯥꯅ ꯃꯉꯣꯟꯗ ꯐꯣꯟ ꯑꯁꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯇꯧꯗꯨꯅ ꯂꯩꯔꯕꯅꯤ ꯃꯗꯨꯒꯤꯗꯤ ꯐꯣꯟ ꯑꯁꯤ ꯀꯅꯥ ꯇꯧꯔꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯃꯥꯗꯨꯅ ꯐꯣꯟ ꯑꯗꯨ ꯃꯨꯜꯂꯝꯃꯤ ꯑꯗꯨꯒ ꯃꯆꯥꯅꯨꯄꯥꯗ ꯒꯅꯦꯁꯀꯤ ꯃꯨꯔꯇꯤ ꯑꯃ ꯄꯤꯔꯝꯃꯤ ꯇꯟꯖꯥꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯗꯣꯛꯇꯔ ꯒꯨꯂꯥꯇꯤ ꯂꯥꯛꯇꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯐꯣꯟ ꯑꯗꯨ ꯃꯨꯟꯒꯗꯕꯅꯤ ꯆꯨꯝꯃꯤ ꯃꯁꯤꯒꯤ ꯃꯄꯥ ꯑꯁꯤ ꯌꯥꯝꯅ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯂꯧꯗꯕ ꯃꯄꯥꯅꯤ ꯑꯗꯨꯒ ꯊꯪꯅꯕ ꯀꯥꯗ ꯂꯥꯛꯄꯤꯌꯨ ꯃꯐꯝ ꯑꯗꯨꯗ ꯌꯥꯝꯅ ꯔꯦꯁꯄꯣꯟꯁꯤꯕꯜ ꯑꯣꯏꯕ ꯃꯄꯥ ꯑꯃꯒ ꯑꯩ ꯎꯅꯍꯟꯒꯦ ꯃꯍꯥꯛꯅ ꯀꯥꯗ ꯆꯪꯉꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯃꯥꯏꯁꯤ ꯃꯥꯁꯛ ꯎꯞꯇꯨꯅ ꯁꯨꯡꯆꯪ ꯆꯪꯉꯛꯇꯕꯅꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯅꯨꯄꯥ ꯑꯁꯤꯗꯤ ꯃꯍꯥꯛꯀꯤ ꯄꯦꯁꯦꯟ ꯑꯁꯤꯕꯨ ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯁꯤꯕꯨ ꯊꯧꯋꯥ ꯁꯥꯗꯦꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨ ꯁꯣꯝ ꯅꯥꯀꯟꯗ ꯖꯁꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯃꯍꯥꯛ ꯑꯁꯤ ꯕ꯭ꯔꯤꯇꯤꯁꯁꯤꯡꯒꯤ ꯗꯣꯛꯇꯔꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯑꯩ ꯆꯠꯇꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯁꯣꯝ ꯅꯥꯀꯟꯗ ꯕꯥꯅꯤꯗ ꯃꯍꯥꯛꯅ ꯍꯥꯏꯔꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯍꯥꯛꯁꯨ ꯃꯃꯥꯒꯤ ꯐꯣꯟ ꯑꯗꯨ ꯃꯨꯜꯂꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯈꯤ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗ ꯔꯟꯙꯥꯋꯥꯅ ꯃꯍꯥꯛꯀꯤ ꯃꯤ ꯑꯗꯨꯗ ꯀꯔꯤꯒꯤꯅꯣ ꯃꯍꯥꯛꯅ ꯐꯣꯟ ꯇꯧꯕ ꯇꯧꯔꯒꯁꯨ ꯐꯣꯟ ꯄꯥꯏꯗ꯭ꯔꯤꯁꯤꯕꯨ ꯍꯥꯏꯗꯨꯅ ꯍꯪꯗꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨꯒꯤꯗꯤ ꯔꯟꯙꯥꯋꯥꯒ ꯃꯍꯥꯛꯀ ꯊꯦꯡꯅꯔꯦ ꯃꯍꯥꯛꯀ ꯊꯦꯡꯅꯕ ꯃꯇꯝꯗ ꯅꯪ ꯀꯔꯥꯏ ꯆꯠꯂꯨꯔꯤꯕꯅꯣ ꯑꯗꯨꯒ ꯗꯣꯛꯇꯔꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯄ꯭ꯔꯤꯠ ꯑꯁꯦ ꯄ꯭ꯔꯤꯃꯦꯆꯣꯔ ꯗꯦꯂꯤꯚꯔꯤ ꯇꯧꯗꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯁꯨ ꯃꯁꯤ ꯉꯁꯤꯃꯛ ꯃꯗꯨ ꯁꯣꯝ ꯅꯥꯀꯟꯗ ꯖꯁꯅ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯉꯁꯤ ꯑꯅꯤꯃꯛꯂ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨ ꯁꯣꯝ ꯅꯥꯀꯟꯗ ꯑꯇꯣꯞꯄꯅ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯔꯟꯙꯥꯋꯥꯒꯤ ꯔꯥꯏꯠ ꯍꯦꯟ ꯑꯗꯨꯅ ꯍꯪꯈꯤ ꯃꯗꯨ ꯁꯣꯝ ꯅꯥꯀꯟꯗ ꯖꯁꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯀꯔꯤꯒꯨꯝꯕ ꯑꯉꯥꯡ ꯄꯣꯛꯄ ꯇꯥꯔꯒꯗꯤ ꯃꯆꯥ ꯄꯣꯛꯄ ꯃꯇꯝꯗ ꯃꯃꯥ ꯑꯅꯧꯕ ꯑꯃ ꯄꯣꯛꯂꯛꯏꯗꯣ ꯆꯞ ꯃꯥꯟꯅꯗ꯭ꯔꯣ ꯃꯗꯨꯒꯤ ꯇꯟꯖꯥꯗꯨꯗ ꯗꯣꯛꯇꯔ ꯒꯨꯂꯥꯇꯤ ꯂꯥꯛꯈꯤ ꯑꯗꯨꯒ ꯗꯣꯛꯇꯔ ꯒꯨꯂꯥꯇꯤ ꯎꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯖꯁꯁꯨ ꯃꯃꯥꯏ ꯂꯣꯠꯇꯨꯅ ꯂꯩꯖꯔꯝꯂꯤ ꯃꯗꯨꯒꯤ ꯗꯣꯛꯇꯔ ꯒꯨꯂꯥꯇꯤꯗ ꯔꯟꯙꯥꯋꯥꯅ ꯃꯉꯣꯟꯗ ꯄ꯭ꯔꯤꯠꯀꯤ ꯏꯝꯃꯦꯆꯣꯔ ꯗꯦꯂꯤꯚꯔꯤꯒꯤ ꯃꯇꯥꯡ ꯑꯗꯨ ꯃꯉꯣꯟꯗ ꯍꯥꯏꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨ ꯁꯣꯝ ꯅꯥꯀꯟꯗ ꯗꯣꯛꯇꯔ ꯑꯗꯨꯅ ꯑꯩꯗꯤ ꯃꯉꯣꯟꯗ ꯀꯩꯗꯧꯕꯩ ꯍꯥꯏꯗꯣꯔꯤꯕ ꯃꯗꯨ ꯔꯟꯙꯥꯋꯥꯅ ꯃꯔꯝꯗꯤ ꯄꯣꯛꯇꯣꯔꯤꯕ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯄꯥꯁꯦ ꯃꯥꯅ ꯑꯣꯏꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯁꯣꯝ ꯅꯥꯀꯟꯗ ꯗꯣꯛꯇꯔ ꯑꯗꯨꯗꯤ ꯇꯔꯪ ꯆꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯀꯔꯤꯅꯣ ꯇꯥꯛꯄꯤꯔꯤꯁꯤꯕꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯔꯟꯙꯥꯋꯥꯒꯤ ꯔꯥꯏꯠ ꯍꯦꯟ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯗꯣꯝꯅ ꯃꯍꯥꯛ ꯑꯁꯤ ꯃꯥꯛꯁ ꯎꯞꯇꯨꯅ ꯎꯈꯤꯕꯗꯨꯅꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯃꯨꯟꯅ ꯌꯦꯡꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯗꯣꯛꯇꯔ ꯒꯨꯂꯥꯇꯤꯅ ꯃꯍꯥꯛꯄꯨ ꯇꯣꯉꯥꯟꯅ ꯄꯨꯊꯣꯛꯇꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯅꯪꯗꯤ ꯑꯃ ꯅꯨꯄꯤꯗꯨꯒꯤꯁꯨ ꯅꯨꯄꯥ ꯅꯠꯇꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯄꯣꯔꯛꯂꯤꯕꯁꯤ ꯅꯪꯒꯤ ꯅꯨꯄꯤ ꯑꯅꯤꯃꯛ ꯃꯐꯝ ꯑꯁꯤꯗ ꯄꯣꯔꯛꯄ ꯅꯠꯇ꯭ꯔꯥ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯃꯈꯣꯏ ꯑꯅꯤꯃꯛ ꯗꯦꯂꯤꯚꯔꯤ ꯇꯧꯗ꯭ꯔꯤꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨ ꯇꯥꯔꯒꯗꯤ ꯐꯔꯦ ꯃꯁꯤꯒꯤ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯑꯩ ꯔꯟꯙꯥꯋꯥꯗ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯇꯧꯒꯗꯕ ꯃꯐꯝ ꯑꯗꯨꯗ ꯀꯝꯄꯥꯎꯟꯗꯔ ꯑꯣꯏꯔꯤꯕ ꯁꯦꯜꯐꯤ ꯀꯨꯃꯥꯔ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ
ꯋꯤꯜꯆꯤꯌꯔ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯗꯣꯛꯇꯔ ꯒꯨꯂꯥꯇꯤꯕꯨ ꯃꯐꯝ ꯑꯗꯨꯗ ꯐꯝꯍꯜꯂꯗꯨꯅ ꯆꯤꯡꯊꯣꯛꯇꯨꯅ ꯄꯨꯗꯨꯅ ꯂꯥꯛꯈꯤ ꯃꯍꯥꯛꯁꯨ ꯄꯩꯁꯥ ꯆꯥꯔꯨꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯁꯨꯝꯅ ꯇꯧꯈꯤꯕꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯁꯦꯜꯐꯤ ꯀꯨꯃꯥꯔꯅ ꯃꯍꯥꯛꯄꯨ ꯃꯍꯥꯛꯀꯤ ꯑꯣꯐꯤꯁ ꯑꯗꯨꯗ ꯄꯨꯔꯛꯂꯦ ꯅꯪꯅ ꯑꯁꯨꯝꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯗꯣꯛꯇꯔ ꯒꯨꯂꯥꯇꯤꯅ ꯃꯉꯣꯟꯗ ꯍꯪꯂꯛꯄ ꯃꯇꯝꯗ ꯃꯗ ꯁꯦꯜꯐꯤ ꯀꯨꯃꯥꯔꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯁꯍꯔꯗ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯃꯇꯪ ꯇꯝꯖꯒꯦ ꯍꯥꯏꯗꯨꯅ ꯇꯧꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯇꯟꯖꯥꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯖꯁꯁꯨ ꯂꯥꯛꯈꯤ ꯃꯗꯨꯒꯤ ꯇꯟꯖꯥꯗꯨꯗ ꯖꯁ ꯂꯥꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯁꯦꯜꯐꯤ ꯀꯨꯃꯥꯔꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯃꯍꯥꯛ ꯑꯁꯤ ꯐꯠꯇꯕ ꯃꯤꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯐꯠꯇꯕ ꯑꯃꯁꯨꯡ ꯃꯔꯥꯏꯕꯛ ꯊꯤꯕ ꯁꯤꯆꯨꯋꯦꯁꯟ ꯑꯗꯨꯗ ꯃꯍꯥꯛ ꯑꯁꯤ ꯑꯗꯨꯃꯛ ꯗꯁꯥ ꯇꯥꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯗꯣꯛꯇꯔ ꯒꯨꯂꯥꯇꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯁꯦꯜꯐꯤ ꯀꯨꯃꯥꯔ ꯃꯍꯥꯛꯀꯤꯅꯦ ꯅꯨꯄꯤ ꯑꯁꯤ ꯑꯅꯤꯅꯤ ꯂꯩꯔꯤꯕꯁꯤ ꯑꯗꯨꯒ ꯃꯆꯥ ꯑꯅꯤ ꯑꯃꯁꯨ ꯄꯣꯛꯇꯣꯔꯦ ꯑꯗꯨꯒ ꯃꯁꯤ ꯀ꯭ꯔꯥꯏꯝꯅꯤ ꯃꯗꯨꯒꯤ ꯁꯣꯝ ꯅꯥꯀꯟꯗ ꯖꯁꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯗꯣꯛꯇꯔ ꯒꯨꯂꯥꯇꯤ ꯋꯥꯅꯤ ꯑꯃꯁꯨꯡ ꯄ꯭ꯔꯤꯠ ꯑꯁꯤ ꯍꯧꯖꯤꯛ ꯂꯦꯕꯔ ꯄꯦꯟ ꯇꯧꯗꯨꯅ ꯂꯩꯔꯤꯕꯅꯤ ꯑꯉꯥꯡ ꯄꯣꯛꯊꯣꯛꯄꯒꯤ ꯉꯥꯏꯗꯨꯅ ꯂꯩꯔꯤ ꯑꯗꯨꯒ ꯄ꯭ꯔꯤꯠꯀꯤꯗꯤ ꯇꯧꯗꯣꯔꯤꯕ ꯗꯦꯂꯤꯚꯔꯤ ꯑꯁꯤ ꯄ꯭ꯔꯤ ꯃꯦꯆꯣꯔ ꯗꯦꯂꯤꯚꯔꯤꯅꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯃꯈꯣꯏꯗ ꯑꯁꯦꯡꯕꯗꯣ ꯁꯣꯏꯗꯅꯗꯤ ꯍꯥꯏꯒꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯁꯦ ꯑꯉꯥꯡꯗꯗꯤ ꯄꯣꯛꯇꯗꯤ ꯄꯣꯛꯈꯤꯁꯅꯨ ꯃꯗ ꯗꯣꯛꯇꯔ ꯒꯨꯂꯥꯇꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯗꯦꯂꯤꯚꯔꯤꯕꯨꯗꯤ ꯇꯧꯒꯅꯤ ꯑꯗꯨꯕꯨ ꯇꯧꯗꯣꯔꯤꯕꯁꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯠꯇꯦ ꯅꯪꯕꯨ ꯑꯩꯅ ꯖꯦꯜꯗ ꯗꯦꯂꯤꯚꯔꯤ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯅꯪꯕꯨ ꯑꯩꯅ ꯃꯌꯥꯝ ꯄꯨꯝꯕꯗ ꯑꯦꯛꯁꯄꯣꯖ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤ ꯗꯣꯛꯇꯔ ꯒꯨꯂꯥꯇꯤ ꯃꯐꯝ ꯑꯗꯨꯗ ꯆꯠꯈ꯭ꯔꯒꯦ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯖꯁꯅ ꯃꯍꯥꯛꯄꯨ ꯈꯥꯝꯅꯕ ꯍꯣꯠꯅꯖꯔꯝꯃꯤ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤꯗꯤ ꯁꯦꯜꯐꯤ ꯀꯨꯃꯥꯔꯅ ꯃꯉꯣꯟꯗ ꯍꯥꯏꯔꯛꯂꯤꯕꯁꯤ ꯗꯣꯛꯇꯔ ꯒꯨꯂꯥꯇꯤ ꯅꯪꯅ ꯃꯍꯥꯛꯀꯤꯗꯃꯛꯇ ꯑꯦꯛꯁꯄꯣꯖ ꯇꯧꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤꯕ ꯑꯗꯨꯒꯨꯝꯅ ꯅꯪ ꯑꯁꯤ ꯀꯌꯥꯝ ꯐꯕ ꯃꯤꯅꯣ ꯌꯦꯡꯉꯨ ꯅꯪꯅ ꯇꯧꯈꯤꯕꯁꯤꯡꯗꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯉꯥꯏꯍꯥꯛ ꯂꯩꯇ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯁꯦꯜꯐꯤ ꯅꯝꯗꯨꯅ ꯂꯩꯈꯤꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯗꯣꯛꯇꯔ ꯒꯨꯂꯥꯇꯤ ꯑꯗꯨ ꯃꯍꯥꯛꯀꯤ ꯅꯔꯁ ꯁꯣꯐꯤ ꯑꯗꯨꯒ ꯅꯨꯡꯁꯤꯅꯕ ꯑꯃꯁꯨꯡ ꯔꯣꯃꯥꯟꯁ ꯇꯧꯅꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯃꯍꯥꯛꯅ ꯚꯤꯗꯤꯑꯣ ꯅꯝꯗꯨꯅ ꯂꯩꯔꯝꯂꯤ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯃꯍꯥꯛꯀꯤ ꯃꯔꯝꯗ ꯔꯥꯟꯙꯥꯋꯥꯗ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯑꯃꯁꯨꯡ ꯐ꯭ꯔꯤꯠ ꯑꯃꯁꯨꯡ ꯕꯥꯅꯤꯗ ꯃꯁꯤꯒꯤ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯍꯥꯏꯗꯣꯛꯄ ꯇꯥꯔꯒꯗꯤ ꯑꯩꯁꯨ ꯅꯪꯒꯤ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯅꯪꯒꯤ ꯅꯨꯄꯤꯗ ꯚꯤꯗꯤꯑꯣꯁꯤꯡ ꯑꯁꯤ ꯊꯥꯈꯤꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯗꯣꯛꯇꯔ ꯒꯨꯂꯥꯇꯤꯁꯨ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯂꯣꯠꯄ ꯇꯥꯈ꯭ꯔꯦ ꯀꯔꯤꯒꯨꯝꯕ ꯃꯁꯤꯒꯤ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯒꯣꯗꯝꯃꯅ ꯈꯪꯈꯤꯕ ꯇꯥꯔꯒꯗꯤ ꯅꯥꯇꯩ ꯑꯃ ꯆꯥꯔꯣꯏ ꯑꯩꯒꯤ ꯅꯨꯄꯤꯅ ꯑꯩꯕꯨ ꯁꯣꯏꯗꯅ ꯍꯥꯠꯄ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯖꯁꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯅꯪ ꯑꯁꯤ ꯂꯥꯏꯔꯤꯛ ꯄꯥꯕ ꯌꯥꯝꯅ ꯄꯥꯝꯈꯤꯕ ꯇꯥꯏ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯂꯥꯏꯔꯤꯛ ꯑꯃ ꯄꯥꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤ ꯂꯥꯏꯔꯤꯛꯅꯣ ꯍꯥꯏꯗꯨꯅ ꯁꯣꯝ ꯅꯥꯀꯟꯗ ꯗꯣꯛꯇꯔ ꯒꯨꯂꯥꯇꯤꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯂꯥꯏꯐ ꯑꯁꯤ ꯐꯤꯕꯝ ꯇꯥꯗꯕ ꯇꯥꯔꯒꯗꯤ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯍꯥꯛꯁꯨ ꯇꯨꯃꯤꯟꯅ ꯂꯩꯕ ꯇꯥꯈꯤ ꯃꯗꯨꯗꯒꯤꯗꯤ ꯄ꯭ꯔꯤꯠ ꯑꯃꯁꯨꯡ ꯋꯥꯅꯤꯁꯨ ꯗꯦꯂꯤꯚꯔꯤ ꯔꯨꯝꯗ ꯍꯥꯏꯕꯗꯤ ꯑꯣꯄꯔꯦꯁꯟ ꯊꯤꯌꯦꯇꯔꯗ ꯄꯨꯁꯟꯈ꯭ꯔꯦ ꯃꯗꯨꯒꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯑꯃꯨꯛ ꯖꯁꯁꯨ ꯂꯥꯏ ꯈꯨꯔꯨꯝꯖꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯅꯤꯁꯤ ꯐꯖꯅ ꯗꯦꯂꯤꯚꯔꯤ ꯇꯧꯕ ꯄꯤꯅꯕꯤꯌꯨ ꯍꯥꯏꯗꯨꯅ ꯏꯁꯣꯔꯗ ꯈꯨꯔꯨꯝꯗꯨꯅ ꯂꯩꯔꯝꯂꯤ ꯇꯟꯖꯥꯗꯨꯗ ꯐꯣꯔꯦꯅꯔ ꯑꯃ ꯂꯥꯛꯇꯨꯅ ꯅꯥꯊꯟꯗ ꯋꯥꯔꯤ ꯁꯥꯟꯅꯖꯔꯤꯕꯗꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯈꯤ ꯃꯗꯨ ꯁꯣꯝ ꯅꯥꯀꯟꯗ ꯖꯁꯅ ꯃꯁꯤ ꯏꯟꯗꯤꯌꯟ ꯏꯃꯣꯁꯟꯅꯤ ꯅꯪ ꯈꯪꯉꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯆꯦꯟꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯁꯣꯝ ꯅꯥꯀꯟꯗ ꯃꯍꯥꯛ ꯄ꯭ꯔꯤꯠꯀꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯪꯂꯛꯇꯨꯅ ꯗꯦꯂꯤꯚꯔꯤ ꯌꯥꯎꯔꯝꯃꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯋꯥꯅꯤꯒꯤ ꯃꯅꯥꯛꯇ ꯆꯦꯜꯂꯛꯇꯨꯅ ꯑꯃꯨꯛ ꯗꯦꯂꯤꯚꯔꯤ ꯌꯥꯎꯗꯨꯅ ꯂꯩꯔꯝꯂꯤ ꯃꯇꯧ ꯑꯁꯨꯝꯅ ꯋꯥꯅꯤꯁꯨ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯗꯦꯂꯤꯚꯔꯤ ꯇꯧꯔꯤ ꯃꯇꯧ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯃꯃꯥ ꯂꯥꯛꯇꯨꯅ ꯏꯁꯣꯔꯕꯨ ꯊꯥꯒꯠꯆꯔꯤ ꯑꯩ ꯃꯕꯣꯛꯇꯤ ꯑꯣꯏꯖꯔꯦꯗꯅ ꯍꯥꯏꯗꯨꯅ ꯃꯥꯁꯨ ꯌꯥꯝꯅ ꯍꯔꯥꯎꯗꯨꯅ ꯂꯩꯔꯝꯂꯤ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗ ꯖꯁꯁꯨ ꯌꯥꯝꯅ ꯏꯃꯣꯁꯅꯦꯜ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯤ ꯃꯃꯥꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯀꯔꯤꯒꯨꯝꯕ ꯑꯩ ꯏꯁꯨ ꯐꯪꯕ ꯇꯥꯔꯒꯗꯤ ꯑꯩ ꯕꯩꯁꯅꯣ ꯗꯦꯕꯤꯗ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯠꯆꯒꯦ ꯍꯥꯏꯗꯨꯅ ꯈꯟꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩ ꯍꯟꯗꯛꯇꯤ ꯆꯠꯂꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯖꯁꯁꯨ ꯗꯣꯛꯇꯔ ꯒꯨꯂꯥꯇꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯒꯣꯗꯝꯕ ꯍꯥꯏꯗꯨꯅ ꯂꯩꯔꯝꯂꯤ ꯃꯥ ꯎꯄꯥꯏ ꯂꯩꯇꯦ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯍꯥꯛꯁꯨ ꯄ꯭ꯔꯤꯠꯀꯤ ꯃꯅꯥꯛꯇ ꯗꯦꯂꯤꯚꯔꯤ ꯇꯧꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯖꯁꯄꯨ ꯄꯨꯔꯛꯈꯤ ꯄ꯭ꯔꯤꯠꯁꯨ ꯃꯐꯝ ꯑꯗꯨꯗ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯄꯣꯛꯇꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨꯒꯤꯗꯤ ꯖꯁꯅ ꯔꯥꯟꯙꯥꯋꯥꯗ ꯍꯥꯏꯔꯛꯂꯤꯕꯁꯤ ꯅꯃꯥ ꯅꯨꯄꯥꯁꯤꯒ ꯅꯪꯒ ꯂꯟꯗꯟ ꯁꯍꯔꯗ ꯖꯒꯣꯏ ꯁꯥꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤꯕꯗꯣ ꯅꯤꯡꯁꯤꯡꯉꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯁꯣꯝ ꯅꯥꯀꯟꯗ ꯔꯥꯟꯙꯥꯋꯥꯁꯨ ꯌꯥꯝꯅ ꯍꯔꯥꯎꯔꯗꯨꯅ ꯅꯣꯡꯃꯩ ꯄꯨꯊꯣꯛꯇꯨꯅ ꯀꯥꯞꯀꯦ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯃꯁꯤ ꯍꯣꯁꯄꯤꯇꯥꯜꯅꯤ ꯍꯥꯏꯗꯨꯅ ꯁꯝꯃꯣꯅ ꯃꯍꯥꯛꯄꯨ ꯊꯤꯡꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯖꯁꯁꯨ ꯃꯍꯥꯛꯀꯤ ꯃꯆꯥ ꯑꯅꯤ ꯑꯗꯨ ꯗꯦꯂꯤꯚꯔꯤ ꯇꯧꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯑꯃꯨꯛ ꯗꯣꯛꯇꯔ ꯒꯨꯂꯥꯇꯤꯗ ꯊꯥꯒꯠꯆꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯅꯤ ꯈꯛꯇꯔ ꯍꯥꯏꯗꯨꯅ ꯗꯣꯛꯇꯔ ꯒꯨꯂꯥꯇꯤꯅ ꯃꯉꯣꯟꯗ ꯍꯪꯂꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕꯁꯤ ꯍꯞꯇꯥ ꯑꯃꯒꯤ ꯃꯇꯨꯡꯗ ꯎꯕ ꯐꯪꯂꯤ ꯍꯞꯇꯥ ꯑꯃꯒꯤ ꯃꯇꯨꯡꯗ ꯕꯥꯅꯤ ꯑꯃꯁꯨꯡ ꯄ꯭ꯔꯤꯠꯁꯨ ꯔꯤꯀꯣꯚꯔ ꯇꯧꯔꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯏꯟꯗꯤꯌꯥ ꯆꯠꯂꯗꯕꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗ ꯖꯁꯁꯨ ꯅꯪꯒꯤ ꯆꯦ ꯆꯥꯡ ꯍꯨꯟꯇꯣꯛꯑꯝꯃꯦ ꯅꯪ ꯆꯠꯂꯝꯃꯣ ꯑꯩ ꯂꯥꯛꯑꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯁꯣꯝ ꯅꯥꯀꯟꯗ ꯋꯥꯅꯤꯁꯨ ꯃꯍꯥꯛ ꯂꯤꯞ ꯑꯗꯨꯗ ꯆꯪꯉꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯄ꯭ꯔꯤꯠ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯐꯦꯃꯤꯂꯤꯗꯨꯁꯨ ꯂꯩꯔꯝꯂꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯄ꯭ꯔꯤꯠꯁꯨ ꯌꯥꯝꯅ ꯍꯔꯥꯎꯈꯤ ꯑꯃꯁꯨꯡ ꯕꯥꯅꯤꯁꯨ ꯌꯥꯝꯅ ꯍꯔꯥꯎꯔꯤ ꯑꯩꯗꯤ ꯏꯆꯥꯅꯨꯄꯤ ꯑꯃ ꯄꯣꯛꯏ ꯍꯥꯏꯗꯨꯅ ꯕꯥꯅꯤꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯑꯩꯅ ꯏꯆꯥꯅꯨꯄꯥ ꯑꯃ ꯄꯣꯛꯏ ꯍꯥꯏꯗꯨꯅ ꯁꯣꯝ ꯅꯥꯀꯟꯗ ꯄ꯭ꯔꯤꯠꯅ ꯍꯥꯏꯗꯨꯅ ꯂꯩꯔꯝꯂꯤ ꯑꯗꯨꯒ ꯀꯣꯡꯒ꯭ꯔꯦꯆꯨꯂꯦꯁꯟ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯃꯛ ꯂꯣꯏꯅ ꯊꯥꯒꯠꯅꯗꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯖꯁꯋꯤꯟꯗꯔ ꯑꯍꯨꯖꯥ ꯃꯍꯥꯛ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯁꯦꯜꯐꯤ ꯀꯨꯃꯥꯔꯒ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛ ꯂꯤꯞꯇ ꯃꯍꯥꯛꯁꯨ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯆꯪꯉꯛꯄꯅ ꯃꯔꯝ ꯑꯣꯏꯗꯨꯅ
ꯂꯤꯞ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯅꯤꯃꯛ ꯂꯩ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯈꯪꯗꯗꯨꯅ ꯑꯁꯨꯝ ꯆꯪꯉꯛꯈꯤ ꯃꯇꯧ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯄ꯭ꯔꯤꯠꯅ ꯍꯜꯂꯛꯂꯤꯕꯁꯤꯅ ꯃꯍꯥꯛ ꯑꯁꯤ ꯑꯩꯒꯤ ꯅꯨꯄꯥꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯕꯥꯅꯤꯁꯨ ꯑꯩꯒꯤ ꯅꯨꯄꯥꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯁꯦꯜꯐꯤ ꯀꯨꯃꯥꯔꯁꯨ ꯇꯔꯪ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯄ꯭ꯔꯤꯠ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯇꯔꯪ ꯆꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯃꯇꯧ ꯑꯁꯨꯝꯅ ꯖꯁ ꯑꯁꯤ ꯃꯈꯣꯏꯅꯤꯒꯤ ꯅꯨꯄꯥꯅꯤ ꯍꯥꯏꯕꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯈꯪꯕ ꯉꯝꯂꯦ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗ ꯔꯟꯙꯥꯋꯥꯒꯤ ꯃꯤ ꯑꯗꯨꯅ ꯃꯉꯣꯟꯗ ꯅꯣꯡꯃꯩ ꯑꯃ ꯁꯤꯟꯅꯔꯝꯃꯤ ꯑꯗꯨꯒ ꯍꯥꯠꯂꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯖꯁꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯖꯩ ꯇꯧꯕꯇꯕꯨ ꯁꯣꯝ ꯅꯥꯀꯟꯗ ꯔꯟꯙꯥꯋꯥ ꯑꯁꯥꯎꯕꯅ ꯍꯦꯟꯃꯟꯈꯤꯗꯨꯅ ꯅꯣꯡꯃꯩꯗꯨ ꯀꯥꯞꯊꯠꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯂꯤꯞ ꯑꯗꯨꯒꯤ ꯕꯇꯟ ꯑꯗꯨ ꯄꯥꯟꯈꯤꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯤꯞ ꯑꯗꯨ ꯌꯥꯈꯤꯗ꯭ꯔꯦ ꯂꯤꯞ ꯑꯗꯨ ꯇꯟꯖꯥꯂꯣ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯏꯃꯔꯖꯦꯟꯁꯤ ꯂꯧꯊꯣꯔꯛꯄꯗꯒꯤ ꯂꯣꯏꯅ ꯆꯦꯟꯅꯈ꯭ꯔꯦ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯖꯁꯁꯨ ꯂꯤꯞ ꯑꯗꯨ ꯐꯥꯗꯣꯛꯇꯨꯅ ꯆꯦꯜꯂꯛꯈ꯭ꯔꯦ ꯃꯗꯨꯒꯤ ꯃꯍꯥꯛꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯕꯤꯜꯗꯤꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯆꯪꯈꯠꯂꯛꯈꯤ ꯕꯤꯜꯗꯤꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯆꯪꯈꯠꯂꯛꯄ ꯃꯇꯝꯗ ꯃꯃꯥꯡꯗꯒꯤ ꯃꯇꯝꯗ ꯒꯣꯠ ꯕꯣꯂꯦ ꯍꯥꯏꯔꯤꯕ ꯃꯈꯣꯏꯒꯤ ꯁ꯭ꯀꯨꯜ ꯇꯝꯃꯤꯉꯩ ꯃꯇꯝꯗ ꯄꯤꯌꯣꯟ ꯑꯣꯏꯔꯝꯕ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤꯕꯗ ꯅꯤꯡꯁꯤꯡꯂꯛꯈꯤ ꯃꯍꯥꯛꯁꯨ ꯗꯤꯁꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨꯗ ꯒꯣꯠ ꯕꯣꯂꯦ ꯐꯥꯎ ꯑꯗꯨ ꯀꯥꯏ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯑꯁꯣꯝꯗ ꯂꯩꯕꯅꯤ ꯍꯥꯏꯗꯨꯅ ꯗꯤꯁꯥꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯒꯣꯠ ꯕꯣꯂꯦ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯄ ꯃꯇꯝꯗ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯁꯦꯅꯤꯌꯔꯁꯤꯡꯅ ꯑꯩꯕꯨ ꯔꯦꯒꯤꯡ ꯇꯧꯅꯕꯒꯤꯗꯃꯛꯇ ꯇꯥꯟꯅꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯀꯤꯗꯨꯅ ꯆꯦꯜꯂꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯒꯣꯠ ꯕꯣꯂꯦꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯃꯍꯥꯇꯃꯥ ꯒꯥꯟꯙꯤꯅ ꯍꯥꯏꯔꯝꯕꯒꯤ ꯃꯇꯨꯡꯏꯟꯅꯗꯤ ꯃꯤꯑꯣꯏꯕꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯌꯦꯠꯅꯕ ꯑꯁꯤ ꯑꯀꯤꯕ ꯑꯁꯤꯅꯤ ꯃꯁꯤꯕꯨ ꯐꯦꯁ ꯇꯧꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤ ꯁꯣꯝ ꯅꯥꯀꯟꯗ ꯃꯍꯥꯛꯁꯨ ꯕꯤꯜꯗꯤꯡ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯂꯩꯔꯝꯂꯦ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯕꯥꯅꯤ ꯑꯃꯁꯨꯡ ꯄ꯭ꯔꯤꯠꯀꯤ ꯐꯦꯃꯤꯂꯤꯗꯨꯁꯨ ꯂꯥꯛꯂꯦ ꯃꯗꯨꯒꯤꯗꯤ ꯖꯁꯅ ꯅꯈꯣꯏꯅ ꯍꯪꯅꯤꯡꯂꯤꯕ ꯋꯥꯍꯪꯁꯤꯡ ꯑꯗꯨ ꯍꯪꯂꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨ ꯄ꯭ꯔꯤꯠ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯪꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯅꯪꯅ ꯑꯁꯨꯝꯅ ꯇꯧꯔꯤꯕꯁꯤ ꯀꯩꯅꯣ ꯅꯪꯅ ꯑꯩꯈꯣꯏꯅꯤꯗ ꯆꯤꯠ ꯇꯧꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯖꯁꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯕꯥꯅꯤ ꯑꯩ ꯅꯉꯣꯟꯗ ꯀꯩꯅꯣꯝꯃ ꯍꯥꯏꯒꯦ ꯅꯪꯅ ꯃꯃꯥꯡꯗꯒꯤ ꯃꯇꯝꯗ ꯑꯩꯕꯨ ꯃꯨꯚ ꯑꯣꯟ ꯇꯧꯈꯣ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤꯕ ꯅꯠꯇ꯭ꯔꯥ ꯃꯔꯝ ꯑꯗꯨꯅ ꯑꯩꯁꯨ ꯃꯨꯚ ꯑꯣꯟ ꯇꯧꯔꯦ ꯑꯗꯨꯒ ꯑꯩ ꯄ꯭ꯔꯤꯠ ꯊꯦꯡꯅꯔꯦ ꯄ꯭ꯔꯤꯠꯀ ꯅꯨꯡꯁꯤꯅꯔꯦ ꯑꯗꯨꯒ ꯃꯇꯧ ꯀꯔꯝꯅ ꯑꯩꯅ ꯆꯤꯠ ꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤꯕꯅꯣ ꯃꯗꯨ ꯁꯣꯝ ꯅꯥꯀꯟꯗ ꯕꯥꯅꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯅꯪ ꯑꯁꯦꯡꯕ ꯍꯥꯏꯕ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗ ꯖꯁꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯀꯃꯥꯏꯅ ꯍꯥꯏꯗꯣꯔꯤꯕꯅꯣ ꯗꯣꯛꯇꯔꯅ ꯅꯪꯒꯤ ꯄ꯭रेगनेंसी ꯑꯁꯤ ꯀꯣꯝꯄ꯭ꯂꯤꯀꯦꯁꯟ ꯀꯌꯥ ꯃꯔꯝ ꯂꯩ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤꯕꯅꯤꯅ ꯅꯪꯉꯣꯟꯗ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯝꯗꯧꯅ ꯑꯩꯅ ꯁ꯭ꯇ꯭ꯔꯦꯁ ꯄꯤꯒꯅꯤ ꯑꯩꯕꯨ ꯀꯔꯤ ꯇꯧ ꯍꯥꯏꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗ ꯁꯣꯝ ꯅꯥꯀꯟꯗ ꯄ꯭ꯔꯤꯠꯅ ꯑꯃꯨꯛ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯁꯦꯡꯕꯁꯤ ꯑꯩꯉꯣꯟꯗ ꯍꯥꯏꯕ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯈꯤ ꯅꯪ ꯑꯁꯤ ꯂꯨꯍꯣꯡꯂꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛ ꯑꯁꯤ ꯄ꯭रेगनेंट ꯑꯣꯏꯔꯦ ꯋꯥꯁꯤꯕꯨ ꯂꯣꯠꯇꯨꯅ ꯊꯝꯂꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯅꯪ ꯑꯁꯤ ꯆꯤꯇꯔꯅꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗ ꯖꯁꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯂꯨꯍꯣꯡꯕꯁꯦ ꯀꯥꯏꯈ꯭ꯔꯕꯅꯤ ꯃꯉꯣꯟꯗ ꯍꯪꯉꯨ ꯃꯍꯥꯛ ꯃꯁꯥꯃꯛꯅ ꯑꯩꯈꯣꯏꯒꯤ ꯂꯨꯍꯣꯡꯕꯁꯤ ꯊꯨꯒꯥꯏꯈꯤꯕꯅꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯑꯩ ꯅꯉꯣꯟꯗ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯐꯅꯌꯥꯝꯅꯗꯤ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯅꯪꯒꯤ ꯅꯕꯨꯡ ꯑꯁꯤ ꯅꯣꯡꯃꯩ ꯄꯥꯏꯗꯨꯅ ꯑꯩꯒꯤ ꯅꯥꯛꯇ ꯍꯦꯛꯇ ꯆꯪꯉꯛꯏ ꯀꯥꯄꯨ ꯁꯤꯅꯕꯨ ꯈꯥꯡꯉꯝꯗꯦ ꯃꯔꯝ ꯑꯗꯨꯅ ꯇꯟꯖꯥ ꯑꯝꯇ ꯐꯪꯈꯤꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯔꯟꯙꯥꯋꯥꯅ ꯍꯣꯏ ꯅꯪ ꯉꯥꯡꯉꯤꯗꯣ ꯀꯩꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯖꯁꯅ ꯍꯥꯏꯔꯛꯏ ꯍꯣꯏ ꯆꯨꯝꯃꯦ ꯑꯩꯁꯨ ꯅꯀꯂꯤ ꯏꯃꯥ ꯄꯨꯗꯨꯅ ꯂꯥꯛꯂꯦ ꯑꯗꯨꯒ ꯅꯪꯁꯨ ꯑꯩꯒꯤ ꯅꯀꯂꯤ ꯏꯃꯥ ꯑꯁꯤꯗ ꯅꯪꯁꯨ ꯅꯨꯡꯁꯤꯔꯨꯕ ꯅꯠꯇ꯭ꯔꯣ ꯅꯍꯥꯁꯨ ꯑꯣꯏꯕꯁꯨ ꯅꯠꯇꯅ ꯅꯨꯡꯁꯤꯕꯗꯤ ꯑꯔꯣꯏꯕꯤꯗ ꯅꯨꯡꯁꯤꯅꯩ ꯑꯗꯨꯒ ꯁꯝꯃꯣꯖꯤ ꯁꯅꯥꯒꯤ ꯈꯨꯖꯤ ꯍꯦꯛ ꯐꯪꯕ ꯃꯇꯝ ꯑꯁꯤꯗ ꯅꯪꯗꯤ ꯄꯥꯔꯇꯤꯒꯥꯁꯦ ꯂꯣꯏꯅ ꯆꯦꯟꯖ ꯇꯧꯈ꯭ꯔꯦꯅꯦ ꯒꯣꯜ ꯗꯤꯒꯔ ꯍꯦꯛ ꯑꯣꯏꯔꯗꯅ ꯃꯗꯨꯁꯨ ꯐꯤꯒꯔ ꯏꯇꯥ ꯇꯥꯈꯩ ꯃꯗꯨꯒꯤꯗꯤ ꯁꯝꯃꯣꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯍꯣꯏ ꯆꯨꯝꯃꯦ ꯑꯩ ꯁꯅꯥꯕꯨꯗꯤ ꯄꯥꯝꯃꯤ ꯑꯗꯨꯕꯨ ꯁꯅꯥ ꯄꯤꯔꯛꯂꯤꯕ ꯃꯤꯗꯨꯅ ꯍꯦꯟꯅ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯄꯥꯝꯕꯒꯤ ꯋꯥ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯅꯪꯒꯤ ꯒꯨꯒꯤꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯇꯥꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯅꯪꯒꯤ ꯍꯥꯎꯁ ꯍꯦꯜꯞ ꯑꯣꯏꯔꯤꯕ ꯑꯦꯂꯤꯁ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤꯒ ꯒꯨꯒꯤꯒ ꯅꯨꯡꯁꯤꯅꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯔꯟꯙꯥꯋꯥꯁꯨ ꯅꯣꯡꯃꯩ ꯄꯨꯊꯣꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯑꯦꯂꯤꯁꯅ ꯒꯨꯒꯤꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯗꯨꯝꯅ ꯇꯧꯕꯤꯒꯅꯨ ꯑꯩꯁꯤ ꯄ꯭रेगनेंट ꯑꯣꯏꯔꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯄ꯭ꯔꯤꯠ ꯑꯃꯁꯨꯡ ꯕꯥꯅꯤꯁꯨ ꯌꯥꯝꯅ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯃꯗꯨꯒꯤ ꯇꯟꯖꯥꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯗꯣꯛꯇꯔ ꯒꯨꯂꯥꯇꯤꯁꯨ ꯁꯣꯐꯤ ꯄꯨꯔꯗꯨꯅ ꯃꯊꯛꯇ ꯀꯥꯈꯠꯂꯛꯈꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯔꯣꯃꯥꯟꯁ ꯇꯧꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏ ꯀꯥꯔꯛꯈꯤꯕꯅꯤ ꯃꯗꯨꯒꯤꯗꯤ ꯖꯁ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯉꯣꯟꯗ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯣ ꯅꯪꯁꯨ ꯂꯥꯛꯂꯕꯣꯔꯦ ꯒꯣꯗꯃꯥꯗ ꯃꯁꯤꯒꯤ ꯋꯥꯐꯝꯁꯤ ꯍꯥꯏꯁꯤꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯍꯥꯏꯕꯤꯒꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯒꯣꯗꯃꯥ ꯍꯥꯏꯔꯤꯁꯤꯅ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯌꯥꯔꯦꯗ ꯐꯔꯦꯗ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯔꯣꯏ ꯍꯥꯏꯗꯨꯅ ꯖꯁꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯑꯩꯅ ꯑꯁꯨꯝꯅ ꯍꯥꯏꯗꯕꯒꯤ ꯃꯔꯝꯗꯤ ꯅꯪꯅ ꯑꯩꯒꯤ ꯆꯥ ꯑꯅꯤꯁꯤꯕꯨ ꯗꯤꯂꯤꯚꯔꯤ ꯇꯧꯕꯤꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯇꯧꯕꯇꯕꯨ ꯁꯣꯝ ꯅꯥꯀꯟꯗ ꯁꯣꯐꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯅꯤ ꯅꯠꯇꯦꯅꯦ ꯑꯩꯅ ꯄꯣꯛꯇꯣꯔꯤꯕ ꯑꯉꯥꯡ ꯑꯁꯤꯗꯤ ꯑꯍꯨꯝꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯇ꯭ꯔꯤꯄ꯭ꯂꯦꯠꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯩ ꯄ꯭रेगनेंट ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯗꯣꯛꯇꯔ ꯒꯨꯂꯥꯇꯤꯗ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯖꯁꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯃꯣꯔꯦꯜ ꯑꯣꯐ ꯗ ꯁ꯭ꯇꯣꯔꯤ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯅꯁꯥ ꯅꯁꯥꯒꯤ ꯁꯨꯃꯥꯡ ꯁꯤꯠꯇꯅ ꯃꯤꯒꯤ ꯁꯨꯃꯥꯡ ꯁꯤꯠꯀꯅꯨ ꯍꯥꯏꯕꯁꯤꯅꯤ ꯃꯗꯨꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯖꯁꯁꯨ ꯃꯈꯣꯡ ꯉꯥꯎꯈꯠꯂꯛꯇꯨꯅ ꯃꯍꯥꯛ ꯁꯤꯖꯔꯒꯦ ꯍꯥꯏꯗꯨꯅ ꯃꯊꯛꯇ ꯀꯥꯈꯠꯂꯛꯈꯤ ꯃꯇꯧ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯈꯥꯝꯃꯤ ꯑꯉꯥꯎ ꯑꯐꯩꯗꯧꯅ ꯇꯧꯒꯅꯨ ꯅꯪꯒꯤ ꯅꯆꯥꯁꯤꯒꯤ ꯈꯜꯂꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯖꯁꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯅꯨꯡꯉꯥꯏꯇꯕ ꯑꯃꯈꯛꯇꯗꯤ ꯂꯩꯔꯅꯤ ꯃꯗꯨꯗꯤ ꯀꯩꯅꯣ ꯍꯥꯏꯗꯨꯅ ꯁꯣꯝ ꯅꯥꯀꯟꯗ ꯁꯦꯜꯐꯤ ꯀꯨꯃꯥꯔꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯏꯆꯥꯗꯣ ꯃꯄꯥꯒꯤ ꯅꯨꯡꯁꯤꯕ ꯐꯪꯂꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯣꯡꯊꯔꯛꯀꯦ ꯍꯥꯏꯗꯨꯅ ꯑꯁꯨꯝ ꯀꯗꯔ ꯇꯧꯗꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨꯒꯤꯗꯤ ꯄ꯭ꯔꯤꯠ ꯑꯃꯁꯨꯡ ꯕꯥꯅꯤ ꯃꯈꯣꯏꯅꯤꯅ ꯍꯥꯏꯅꯔꯛꯂꯤꯕ ꯑꯁꯤ ꯅꯪꯒꯤꯗꯤ ꯅꯨꯄꯥꯅꯤ ꯅꯪꯒꯤꯗꯤ ꯕꯣꯏꯐ꯭ꯔꯦꯟꯅꯤ ꯈꯥꯝꯃꯨ ꯍꯥꯏꯗꯨꯅ ꯍꯥꯏꯅꯔꯛꯈꯤ
ꯃꯍꯥꯛ ꯑꯁꯤ ꯑꯐꯕ ꯅꯨꯄꯥꯅꯤ ꯀꯔꯟ ꯇꯨꯔꯟ ꯇꯧꯕ ꯇꯥꯔꯒꯁꯨ ꯍꯥꯏꯗꯨꯅ ꯚꯥꯅꯤꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯃꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯄ꯭ꯔꯤꯁꯨ ꯑꯩꯁꯨ ꯈꯪꯉꯤ ꯃꯗꯨꯕꯨꯗꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯔꯗꯨꯅ ꯃꯍꯥꯛꯀꯤ ꯑꯉꯥꯡ ꯑꯁꯤ ꯄꯣꯛꯂꯤꯕꯅꯤ ꯑꯗꯨ ꯃꯍꯥꯛ ꯑꯁꯤ ꯑꯣꯏꯗꯕꯗꯤ ꯌꯥꯝꯅ ꯉꯥꯡꯉꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯊꯃꯣꯏꯗꯤ ꯁꯦꯡꯕꯅꯤꯅ ꯍꯥꯏꯗꯨꯅ ꯚꯥꯅꯤꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯅꯤꯅ ꯖꯁꯀꯤꯗꯃꯛꯇ ꯈꯟꯅꯔꯦ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯈꯪꯂꯗꯨꯅ ꯃꯍꯥꯛꯁꯨ ꯀꯗꯔ ꯐꯗ ꯇꯧꯗꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛꯅ ꯁꯦꯜꯐꯤ ꯀꯨꯃꯥꯔꯗꯨꯕꯨ ꯀꯧꯗꯨꯅ ꯑꯩꯒꯤ ꯅꯨꯄꯤ ꯑꯅꯤꯁꯤꯅ ꯉꯥꯡꯅꯔꯤꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯃꯈꯣꯏ ꯑꯅꯤꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯤ ꯅꯪꯕꯨ ꯐꯪꯅꯕꯒꯤꯗꯃꯛꯇ ꯅꯪꯒꯤꯗꯃꯛꯇ ꯈꯟꯅꯔꯤꯕ ꯃꯥꯜꯂꯤ ꯑꯁꯦꯡꯕꯩꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗ ꯑꯃꯨꯛ ꯄ꯭ꯔꯤꯠ ꯑꯃꯁꯨꯡ ꯚꯥꯅꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯅꯪ ꯂꯧꯖꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯔꯟꯙꯥꯋꯥꯅ ꯖꯁꯄꯨ ꯀꯧꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯣꯏ ꯖꯁ ꯃꯈꯣꯏ ꯑꯅꯤꯁꯦ ꯗꯤꯁꯤꯖꯟ ꯂꯧꯔꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯁꯣꯝ ꯅꯥꯀꯟꯗ ꯖꯁꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯑꯅꯤꯃꯛ ꯅꯪꯕꯨ ꯑꯝꯇ ꯂꯧꯁꯤꯜꯂꯔꯣꯏ ꯅꯪ ꯀꯨꯁꯤ ꯇꯧꯖꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯅꯪꯒ ꯂꯩꯃꯤꯟꯅꯅꯤꯡꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯖꯁꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯩꯅ ꯅꯈꯣꯏ ꯑꯅꯤꯒꯤꯗꯃꯛꯇ ꯑꯁꯨꯛ ꯌꯥꯝꯅ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤꯒꯤꯗꯃꯛꯇ ꯈꯜꯂꯒꯗꯤ ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯑꯃꯗꯤ ꯂꯥꯛꯄ ꯌꯥꯏꯗꯅ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯔꯟꯙꯥꯋꯥꯅ ꯅꯣꯡꯃꯩ ꯄꯨꯊꯣꯔꯛꯇꯨꯅ ꯃꯊꯛꯇ ꯅꯣꯡꯃꯩ ꯀꯥꯞꯍꯜꯂꯗꯨꯅ ꯐꯤꯔꯦꯞ ꯑꯁꯤ ꯂꯧꯕ ꯂꯣꯏꯔꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯅꯣꯡꯃꯩꯗꯨꯕꯨ ꯀꯥꯞꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨ ꯂꯩꯔꯤꯕ ꯈꯨꯅꯨꯁꯤꯡ ꯑꯗꯨꯅ ꯖꯁꯀꯤ ꯃꯃꯥꯏꯗ ꯍꯨꯝꯖꯤꯜꯂꯛꯄ ꯃꯇꯝꯗ ꯖꯁꯁꯨ ꯃꯈꯥꯗ ꯇꯥꯈꯤ ꯃꯇꯧ ꯑꯗꯨꯅ ꯃꯐꯝ ꯑꯗꯨ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯗꯤ ꯂꯣꯏꯅ ꯄꯥꯈꯠꯅꯈ꯭ꯔꯦ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯐꯕꯅ ꯇꯦꯝꯄꯣꯂꯤꯟ ꯑꯃꯒꯤ ꯃꯊꯛꯇ ꯇꯥꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯖꯁꯀꯤ ꯃꯊ꯭ꯋꯥꯏꯗꯨꯗꯤ ꯍꯤꯡꯍꯧꯏ ꯃꯇꯧ ꯑꯁꯨꯝꯅ ꯖꯁꯁꯨ ꯏꯟꯗꯤꯌꯥꯗ ꯍꯜꯂꯛꯈ꯭ꯔꯦ ꯏꯟꯗꯤꯌꯥꯗ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯗꯨꯒ ꯂꯣꯏꯅꯅ ꯀꯦꯐꯦ ꯑꯃꯗ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏ ꯌꯨ ꯊꯛꯇꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨꯒꯤꯗꯤ ꯀꯨꯅꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯖꯁ ꯅꯪꯒꯤ ꯄꯨꯟꯁꯤꯁꯤ ꯈꯜꯂꯨꯕ ꯃꯇꯝꯗ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯤꯗ ꯑꯅꯤꯃꯛꯅ ꯅꯪꯕꯨ ꯍꯨꯟꯗꯣꯛꯄꯤꯔꯝꯃꯤꯅꯦ ꯃꯗ ꯕꯥꯔꯇꯦꯟꯗꯔ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯅꯪꯒꯤ ꯋꯥꯐꯝ ꯑꯁꯤ ꯇꯥꯔꯨꯕ ꯃꯇꯝꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯍꯥꯏꯔꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯖꯁꯅ ꯁꯥꯎꯗꯨꯅ ꯊꯥꯗꯣꯛꯁꯦꯁꯅꯨ ꯅꯪ ꯂꯥꯛꯑꯒꯦ ꯍꯥꯏꯔꯣ ꯀꯟꯇ꯭ꯔꯣꯜ ꯇꯧꯕꯤꯌꯨ ꯑꯩꯒꯤ ꯕꯣꯏ ꯐ꯭ꯔꯦꯟ ꯂꯩ ꯍꯥꯏꯗꯨꯅ ꯕꯥꯔꯇꯦꯟꯗꯔ ꯑꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯖꯁꯅ ꯃꯊꯥ ꯌꯥꯝꯅ ꯁꯥꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯃ ꯂꯥꯛꯇꯨꯅ ꯀꯔꯤꯒꯨꯝꯕ ꯑꯃꯇ ꯍꯪꯖꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯐꯝ ꯑꯗꯨꯗ ꯗꯤꯁꯥꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯃꯍꯥꯛꯅ ꯖꯁꯇ ꯍꯥꯏꯔꯛꯂꯤꯕꯁꯤ 10 ꯁ꯭ꯇꯦꯟꯗꯔꯗꯀꯤ ꯖꯁꯋꯤꯟꯗꯔ ꯑꯍꯨꯖꯥ ꯕꯦꯛ ꯕꯦꯟꯆꯔ ꯑꯣꯏꯕ ꯀꯝꯗꯧꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯖꯁꯁꯨ ꯑꯍꯥꯟꯕꯗꯗꯤ ꯃꯍꯥꯛ ꯑꯁꯤ ꯂꯥꯛꯁꯤꯟꯕ ꯉꯝꯈꯤꯗꯕꯅꯤ ꯑꯗꯨꯒ ꯅꯪ ꯑꯁꯤ ꯗꯤꯁꯥꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯁ꯭ꯀꯨꯜ ꯑꯗꯨꯗ ꯇꯝꯃꯤꯟꯅꯔꯛꯈꯤꯕꯤ ꯃꯃꯥꯟꯅꯕꯤꯗꯨꯅꯤ ꯃꯗꯨꯒꯤꯗꯤ ꯃꯈꯣꯏꯅꯤ ꯅꯤꯡꯁꯤꯡꯅꯔꯛꯄꯗꯒꯤ ꯃꯈꯣꯏꯅꯤ ꯍꯒꯤꯡ ꯇꯧꯔꯝꯃꯤ ꯃꯇꯧ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯀꯨꯅꯨꯗꯤ ꯌꯥꯝꯅ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯗꯨꯒ ꯗꯤꯁꯥꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯩꯈꯣꯏꯅꯤꯁꯤ ꯎꯅꯗꯕ ꯀꯨꯏꯔꯕꯅꯤ ꯑꯁꯨꯝꯅ ꯊꯦꯡꯅꯒꯅꯤ ꯍꯥꯏꯕꯁꯤ ꯈꯜꯂꯨꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯏꯁꯣꯔꯅ ꯇꯝꯃꯝꯕ ꯇꯥꯔꯦꯗꯅ ꯍꯥꯏꯗꯨꯅ ꯁꯣꯝ ꯅꯥꯀꯟꯗ ꯖꯁꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯀꯨꯅꯨꯅ ꯑꯍꯨꯝ ꯁꯨꯕꯤꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯛꯈꯤ ꯃꯗꯨ ꯁꯣꯝ ꯅꯥꯀꯟꯗ ꯖꯁꯅ ꯑꯍꯥꯟꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯕꯤꯁꯥꯜ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯀꯧꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛ ꯑꯁꯤ ꯑꯩꯒꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯃꯔꯨꯞꯅꯤ ꯍꯥꯏꯗꯨꯅ ꯖꯁꯄꯨ ꯁꯛ ꯇꯥꯛꯂꯝꯃꯤ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗ ꯗꯤꯁꯥꯅ ꯃꯈꯥ ꯇꯥꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯅꯪꯅ ꯑꯩꯈꯣꯏꯒꯤ ꯂꯨꯍꯣꯡꯕ ꯃꯇꯝꯗ ꯕꯦꯁꯃꯦꯟ ꯑꯁꯤ ꯀꯅꯥ ꯑꯣꯏꯒꯅꯤ ꯍꯥꯏꯗꯨꯅ ꯍꯪꯈꯤꯕꯗோ ꯃꯍꯥꯛ ꯑꯣꯏꯍꯜꯂꯒ ꯂꯣꯏꯔꯦ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯁꯣꯝ ꯅꯥꯀꯟꯗ ꯂꯨꯍꯣꯡꯕ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤ ꯇꯥꯔꯨꯕ ꯃꯇꯝꯗ ꯖꯁꯇꯤ ꯊꯃꯣꯏ ꯀꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯗꯨꯒꯤꯗꯤ ꯕꯤꯁꯥꯜꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯕꯦꯁꯃꯦꯟꯗ ꯅꯠꯇꯦ ꯂꯨꯍꯣꯡꯕꯒꯤ ꯃꯔꯨꯑꯣꯏꯕ ꯊꯕꯛꯁꯤꯡ ꯑꯁꯤꯁꯨ ꯅꯪꯅ ꯂꯣꯏꯅ ꯇꯧꯔꯣ ꯏꯁꯩ ꯁꯛꯄꯒ ꯍꯩꯕ ꯅꯠꯇ꯭ꯔꯣ ꯗꯥꯟꯁ ꯇꯧꯕꯒ ꯍꯩꯕ ꯅꯠꯇ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨ ꯀꯨꯟꯅꯨꯁꯨ ꯌꯥꯝꯅ ꯍꯩꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯏꯟꯚꯥꯏꯠ ꯊꯥꯔꯛꯀꯦ ꯍꯥꯏꯗꯨꯅ ꯗꯤꯁꯥꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯕꯤꯁꯥꯜꯒ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗ ꯖꯁꯇꯤ ꯊꯃꯣꯏ ꯆꯥꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯍꯧꯏ ꯃꯗꯨꯒꯤ ꯁꯣꯝ ꯅꯥꯀꯟꯗ ꯀꯨꯟꯅꯨꯅ ꯃꯉꯣꯟꯗ ꯅꯣꯛꯁꯟꯕꯒꯤ ꯃꯇꯧ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯑꯃꯨꯛ ꯖꯁꯁꯨ ꯁꯥꯎꯗꯨꯅ ꯅꯪꯅ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕꯒꯤ ꯃꯇꯝ ꯑꯁꯤ ꯂꯥꯛꯄ ꯃꯇꯝꯗ ꯅꯪꯅꯅꯦ ꯂꯥꯛꯇꯨꯅ ꯒ꯭ꯔꯍꯟ ꯇꯧꯍꯟꯕ ꯗꯥꯎ ꯌꯥꯍꯟꯗꯕ ꯍꯥꯏꯕꯁꯦ ꯑꯗꯨꯃꯛ ꯑꯣꯏꯍꯟꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯁꯥꯎꯗꯨꯅ ꯂꯩꯔꯝꯂꯤ ꯅꯨꯄꯤ ꯑꯃ ꯐꯥꯎꯕ ꯐꯪꯖꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯀꯨꯟꯅꯨꯅ ꯅꯨꯄꯤ ꯑꯅꯤꯅ ꯍꯨꯟꯗꯣꯛꯑꯝꯃꯤ ꯅꯠꯇ꯭ꯔꯣ ꯅꯪꯕꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤ ꯁꯣꯝ ꯅꯥꯀꯟꯗ ꯖꯁꯅ ꯀꯤꯟ ꯊꯤꯟꯒꯦ ꯇꯧꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯗꯤꯁꯥ ꯂꯥꯛꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛꯄꯨ ꯈꯥꯝꯈꯤ ꯑꯝꯇ ꯇꯞꯊꯣꯛꯈꯣ ꯃꯁꯤ ꯄ꯭ꯔꯦꯡꯅꯤ ꯅꯪ ꯐꯤꯕꯝ ꯑꯗꯨ ꯅꯥꯇꯩ ꯆꯥꯗ꯭ꯔꯦꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯝ ꯁꯣꯏꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯖꯁꯁꯨ ꯈꯔ ꯅꯦꯅꯥ ꯇꯥꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯑꯗꯨꯒ ꯕꯤꯁꯥꯜ ꯑꯗꯨꯅ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯃꯍꯥꯛꯇꯤ ꯁꯨꯞꯅꯇꯒꯤ ꯃꯔꯨꯞꯅꯤꯗ ꯑꯩꯒꯤ ꯕ꯭ꯔꯗꯔꯒꯨꯝꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤ ꯖꯁꯅ ꯅꯪꯕꯨ ꯁꯤꯡꯒꯜ ꯑꯣꯏꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯛꯈꯤ ꯃꯗꯨ ꯗꯤꯁꯥꯁꯨ ꯑꯣꯏꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯅꯪꯗꯤ ꯁꯤꯡꯒꯜ ꯑꯣꯏꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯖꯁꯁꯨ ꯐꯨꯜꯂꯤ ꯁꯤꯡꯒꯜ ꯑꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯀꯨꯟꯅꯨ ꯂꯥꯛꯇꯨꯅ ꯍꯣꯏ ꯃꯉꯣꯟꯗ ꯅꯪꯒꯤ ꯑꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯃꯆꯤꯟ ꯑꯗꯨ ꯃꯦꯜꯂꯝꯃꯤ ꯍꯥꯏꯕꯗꯤ ꯅꯨꯄꯤ ꯑꯅꯤꯗꯨꯒꯤ ꯃꯇꯥꯡꯗ ꯍꯥꯏꯌꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯒꯦ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯃꯆꯤꯟ ꯑꯗꯨ ꯃꯦꯟꯈꯤ ꯑꯗꯨꯒ ꯃꯤꯅꯤꯠ ꯑꯅꯤꯗꯪ ꯑꯁꯣꯝ ꯅꯥꯀꯟꯗ ꯆꯠꯂꯨꯁꯤ ꯍꯥꯏꯗꯨꯅ ꯗꯤꯁꯥꯕꯨ ꯃꯐꯝ ꯑꯗꯨꯗꯤ ꯄꯨꯊꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯃꯇꯧ ꯑꯁꯨꯝꯅ ꯖꯁꯀꯤ ꯄꯨꯟꯁꯤꯗ ꯑꯅꯧꯕ ꯆꯦꯞꯇꯔ ꯑꯃ ꯍꯥꯡꯈ꯭ꯔꯦ ꯑꯗꯨꯒ ꯃꯨꯚꯤꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯈꯤ ꯆꯦꯅꯦꯜ ꯑꯁꯤꯗ ꯆꯪꯕꯤꯔꯛꯇꯨꯅ ꯚꯤꯗꯤꯑꯣꯁꯤꯡ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯌꯦꯡꯕꯤꯔꯤꯕꯁꯤꯡꯕꯨ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ ꯑꯃꯁꯨꯡ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯍꯥꯟꯅꯒꯨꯝꯅ ꯑꯗꯨꯃꯛ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯥꯏꯗꯨꯅ ꯃꯌꯥꯝꯗ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯤ